mi changdrida sida 0 0 leije sida horin 1 2 3 ana thara kan mi change khangdeba mayam akoi chakau buju nungaina loigre hawajar yon buju loigre aduga amukchu londaine amukchu yondaine adugi live tokjare ine amung hawajar yani awu hawajar yorani awu hawajar yorani toige koi amuk hawajar yolaga amuk yolaga tokdeba hanjan hanjan yondoi ba koi hanjan yonbane mina hanjan change hankani ba asa mina hanjan chaninge harkani ba adugi hanjan londoi ba mina hanjan nene meri la aunty meri hello aunty meri aunty ka injang charage hayo aunty meri ke injang charage ismar maminga ngapsale kanano aunty ne asidana फिरेपल आश्रम है हाय हायो ये क्या है ब्लू है मी मम्मी ब्लू द लाइजना ने आंटी ने बको अदुगा अमा व्हाइट द लाइजना फिरेपा हाइजे दादा होइदोइरा कना होइदोइनो काका होइदोइरा ब्लेस तो ब्लेसी चाक चार बो हंगे आंटी ना चारे सीधा पाएगा सीधा पाए यार मीना हवाईजहाज यमावे हारे कनिबा अदुगा चुमना नेने ना हाय ए अखोइदी कांसोइ चारे हाय ब्लेसी दी केंजांग चारगे आयु हिंजांगा कई हिंजांग नो बा अखोइगिदो अखोइगिदो हिंजांग नेबा अदु हिंजांग दो करी नो तोंगिदो हंगाम की हिंजांग हंगाम नते सौग्री ने सौग्री जो हंगाम कोयबा हंगाम कौदे हंगाम न तोंगाले सौग्री न तोंगाले यम फजे ये सौग्री चांगे सौग्री चांगे हावरो सौग्री दा चे नेने दा कनो तोगे ब्लेसिंग दी अदु पाइगनो आइना हायर दि मत दे मत चोंगजन पाइरो अदु पाइगनो हायर दि पाइरि दो ब्लेसिंग दी बेड टाइम स्टोरी बुक पारिये है दादा ब्लेसिंग दी ने तुममदाई की ने लाइक वारी पारी कौन कलर नते स्टोरी पारिबा स्टोरी क्या है कॉपी कॉपी दे पारिबा स्टोरी कई के अपना नुंगाई बा वारी दो अदु पारिबा बेड टाइम तुममदाई के अखोय वारी लिबी बदो अखोयना अदो मान लारी कोई पारिबा अखोयगिना कनो तौद्रा सिंदगी लीद्रा अदो माइना तो से अय कनो जला ए काका जला ए हाय थोय गुड इवनिंग नाखुतो द पाइगनो हेलो आइए कोकोई पुगनी हा काका ना कोकोई पुनी है बद नंग निंजंगी बा तू अम्मा हाथ पंच माइना पाइगरेगी ये अम्मा पाइगरे बा अखोय प्रेम जी थोय ना ससा पाबा तुगजे अदो काका जी थोय ना मसक फजना खंगे है काका ना हे पालकपदा कोइबा पुइबै वारी तौसलेबा त्यो पु आको नेनेना ब्लेसी से याम नुंसिए हाइरे थैंक यू अदुगा काकाना जो पुबिदोइ ने हाय कोइबा थैंक यू अदुगा कनानो सोनिया निंग थौजम जुला ए हाय ब्लेसी चाक चारबो हाइरे चारे कोई चाबा रोइदे मम्मा जो हवाईजा सेमी हवाजा लोनना बा हौजी तिंगी हायो हवाईजा तिंगी योना बा नान हवाजा कोनदना कोक लुकाइना दोरे को तू एगी अम्मा एगी मथददा एगी स्कूल याव में होय यारम से अमु पाजी से काकागी वेलकम हाइरे को थैंक यू अदुगा मनोज ठाकुर ना हाय से कनोदा काका द चाक चार बम तंग से काका चाक चाद्रिबो काका चाक चाबो मोजा पाइबो होनो दि मसा थोय नहीं सी फोन मोजा दे करिया फोन की मोजा सी मीना नोंना रे तो मोजा दबो पाइरगा फोन सारगा नम्मेना काका ना कइनो हाय से थोय काका ngak tang le raga amuk
ꯄꯥꯏꯔꯛꯀꯦ ꯍꯥꯏꯔꯣ ꯃꯥꯁꯨ ꯀꯩ ꯇꯧꯔꯤꯕꯅꯣ ꯀꯀꯥ ꯍꯧꯖꯤꯛ ꯊꯕꯛ ꯆꯤꯜꯂꯤꯌꯦꯕꯀꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯄꯥꯏꯔꯛꯀꯦ ꯃꯥꯁꯨ ꯍꯥꯏꯕ ꯐꯣꯟꯗꯣ ꯑꯃꯨꯛ ꯀꯩ ꯆꯥꯏꯕꯅꯣ ꯆꯥꯕ ꯅꯠꯇꯦ ꯀꯀꯥ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯊꯕꯛ ꯃꯥꯁꯨ ꯇꯧꯔꯝꯒꯅꯤ ꯀꯩ ꯇꯧꯕꯅꯣ ꯊꯕꯛ ꯇꯧꯕꯅꯦ ꯃꯥꯁꯨ ꯀꯩ ꯆꯠꯄꯅꯣ ꯑꯣꯐꯤꯁꯇ ꯆꯠꯂꯤꯅꯦ ꯊꯕꯛ ꯇꯧꯔꯤꯅꯦ ꯑꯗꯨꯒ ꯐ꯭ꯔꯤ ꯑꯣꯏꯔꯀꯥꯟꯗ ꯄꯥꯏꯔꯛꯏꯅꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯄꯥꯏꯔꯛꯀꯦ ꯍꯧꯖꯤꯛꯁꯤ ꯊꯕꯛ ꯈꯤꯇꯪ ꯂꯩꯔꯦꯅ ꯍꯥꯏꯔꯛꯏꯅꯦ ꯑꯣ ꯑꯗꯨ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯅꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯁ꯭ꯀꯨꯜ ꯆꯠꯄ꯭ꯔꯣ ꯉꯁꯤ ꯍꯥꯏ ꯉꯁꯤ ꯆꯠꯇꯦ ꯆꯠꯇꯦ ꯕ꯭ꯂꯦꯁꯤ ꯂꯥꯏꯔꯤꯛ ꯇꯝ ꯇꯣꯛꯑꯦ ꯃꯥ ꯅꯪ ꯂꯥꯏꯔꯤꯛ ꯇꯝ ꯇꯣꯛꯑꯕ ꯇꯣꯛꯑꯦ ꯇꯣꯛꯑꯦ ꯀꯥꯏꯁꯤꯜꯂꯦ ꯅꯪ ꯀꯩꯅꯣꯅꯦ ꯂꯥꯏꯔꯤꯛ ꯇꯝꯃꯔꯣꯏꯗ꯭ꯔꯣ ꯇꯝꯃꯣꯏ ꯀꯩꯒꯤ ꯑꯩ ꯀꯤꯖꯩꯌꯦ ꯅꯪ ꯀꯤꯖꯩꯌꯦ ꯑꯗꯨꯗꯤ ꯐꯤꯔꯣꯖꯥꯅ ꯅꯪ ꯂꯥꯛꯇ꯭ꯔꯗꯤ ꯁꯥꯎꯔꯤꯗꯨꯗꯤ ꯐꯤꯔꯣꯖꯥꯅ ꯉꯁꯥꯏꯅ ꯁꯥꯎꯈ꯭ꯔꯦ ꯕ꯭ꯂꯦꯁꯤ ꯑꯥ ꯂꯥꯛꯇꯦ ꯍꯥꯏꯌꯦ ꯆꯔꯥꯏꯗ ꯕ꯭ꯂꯦꯁꯤ ꯂꯥꯛꯇꯦꯅ ꯉꯥꯡꯉꯛꯏꯗꯣ ꯑꯗꯨꯗꯤ ꯆꯠꯇ ꯌꯥꯔꯔꯣꯏꯕꯀꯣ ꯑꯩ ꯈꯨꯏꯕ ꯃꯥꯎꯁ ꯑꯟꯇꯤ ꯐꯤꯔꯣꯖꯥꯒꯤ ꯃꯃꯥꯅ ꯃꯥꯎꯁ ꯎꯞꯄꯣ ꯍꯥꯏꯌꯦ ꯃꯥꯎꯁ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯛꯁ ꯍꯥꯏꯕꯅꯦ ꯃꯥꯛꯁ ꯎꯞꯄꯣ ꯍꯥꯏꯌꯦ ꯂꯣꯛ ꯈꯨꯔꯗꯤ ꯃꯥस्क ꯎꯞꯄꯒ ꯆꯠꯀꯗꯧꯕꯅꯦ ꯑꯗꯨꯒꯤ ꯍꯥꯏꯔꯤꯅꯦ ꯂꯩꯇꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯂꯩꯗꯨꯗꯤ ꯅꯪꯒꯤꯁꯨ ꯂꯩ ꯄꯄꯥꯏꯁꯨ ꯂꯩ ꯃꯃꯥꯏꯁꯨ ꯂꯩ ꯂꯩꯇꯕ꯭ꯔꯣ ꯍꯧꯖꯤꯛ ꯂꯩ ꯎꯄꯨ ꯃꯅꯨꯡꯗꯤ ꯌꯥꯎꯕꯅꯦ ꯀꯥꯏꯗ ꯎꯄꯨ ꯃꯅꯨꯡꯗ ꯀꯣꯟꯁ ꯀꯂꯔ ꯅꯪꯒꯤꯗꯤ ꯕ꯭ꯂꯦꯛ ꯃꯥꯒꯤꯅ ꯕ꯭ꯔꯥꯎꯟꯂꯥ ꯑꯩꯈꯣꯏꯒꯤꯅ ꯕ꯭ꯂꯦꯛ ꯁꯦ ꯑꯃꯨꯛ ꯀꯃꯦꯟ ꯄꯥꯁꯤꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯦꯁꯦ ꯅꯦꯅꯦ ꯃꯦꯔꯤꯅ ꯀꯩꯅꯣꯝ ꯏꯔꯦꯁꯦ ꯅꯪ ꯉꯥꯎꯁꯅꯤ ꯉꯔꯥꯡ ꯅꯥꯀꯨꯞꯄꯤ ꯂꯧꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯒꯤ ꯌꯥꯝ ꯆꯥꯛꯏꯗ ꯗꯗꯥ ꯉꯔꯥꯡꯗꯤ ꯅꯥꯀꯨꯞꯄꯤꯗꯣ ꯌꯥꯝꯗꯦ ꯑꯗꯣ ꯃꯌꯥꯝ ꯃꯨꯟꯅꯕꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯂꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯣꯏ ꯈꯥꯝꯃꯦ ꯀꯣꯟꯅꯗ꯭ꯔꯦꯅ ꯑꯃꯃꯝ ꯑꯣꯏ ꯌꯦꯟꯅꯕꯤꯌꯣ ꯑꯅꯤ ꯂꯧꯕꯤꯅꯣꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯨꯊꯣꯔꯛꯄ ꯅꯠꯇꯦ ꯁꯨꯝꯅ ꯄꯦꯀꯦꯠ ꯇꯔꯦꯠ ꯈꯛꯇꯅꯦꯕ ꯊꯣꯛꯄ ꯑꯗꯨꯒ ꯀꯩꯅꯣ ꯊꯣꯡꯕꯝ ꯁꯪꯒꯤꯇꯥ ꯗꯦꯕꯤ ꯊꯣꯡꯕꯝ ꯍꯥꯏ ꯃꯥꯅꯤꯀꯣ ꯊꯣꯡꯕꯝ ꯁꯪꯒꯤꯇꯥ ꯗꯦꯕꯤꯅ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯅꯨꯡꯉꯥꯏ ꯕ꯭ꯂꯦꯁꯤꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏ ꯂꯞꯁꯨ 3 ꯄꯤꯔꯛꯑꯦ ꯁꯪꯒꯤꯇꯥꯅ ꯀꯅꯥꯅꯣ ꯁꯤ ꯕ꯭ꯂꯨ ꯀꯂꯔꯗꯣ ꯕ꯭ꯂꯨ ꯀꯂꯔꯁꯤꯅꯅꯦ ꯅꯦꯅꯦ ꯃꯦꯔꯤꯅꯦꯕꯀꯣ ꯑꯗ ꯁꯤꯗ ꯆꯦꯆꯦꯔ ꯅꯦꯅꯦꯔ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯕ꯭ꯂꯦꯁꯤꯗꯥꯅ ꯂꯞ ꯄꯤꯔꯛꯏꯁꯦ 3 ꯄꯤꯔꯛꯏꯁꯦ ꯊꯦꯡꯛ ꯌꯨ ꯐꯖꯅ ꯍꯥꯏꯌꯣ ꯁꯣꯝ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯅꯁꯨ ꯍꯥꯏꯔꯛꯑꯦ ꯃꯆꯤꯟ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯦꯇ꯭ꯔꯣꯡ ꯉꯥꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯤꯒ ꯈꯣꯏꯔꯤ ꯉꯥꯡꯉꯤꯁꯦ ꯅꯪ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯕꯁꯦ ꯖꯣꯀꯔ ꯃꯥꯜꯂꯦ ꯃꯥꯟꯗ꯭ꯔꯣ ꯐꯥꯒꯤ ꯇꯧꯅꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤꯗ ꯅꯪꯗꯤ ꯄꯦꯄ ꯉꯥꯡꯉꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯥꯏ ꯑꯁꯤ ꯃꯃꯥꯏꯁꯦ ꯄꯩꯗ꯭ꯔꯗꯤ ꯕ꯭ꯂꯦꯁꯤ ꯑꯣꯏꯗꯣꯏꯅꯦ ꯃꯃꯥꯏꯁꯦ ꯄꯩꯗ꯭ꯔꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯅ ꯑꯗꯨꯒ ꯑꯔꯤꯃꯣꯡ ꯑꯦꯟ ꯑꯔꯤꯕ ꯕ꯭ꯂꯣꯛ ꯍꯥꯏ ꯍꯥꯏ ꯑꯗꯣ ꯉꯔꯥꯡ ꯃꯦꯔꯤ ꯉꯔꯥꯡꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯋꯥꯏꯖꯥꯔꯁꯨ ꯃꯔꯣꯏꯁꯨ ꯉꯔꯥꯡ ꯃꯨꯟꯅꯕꯗ ꯐꯪꯅꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯃꯃꯝꯇꯪ ꯂꯧꯕꯤꯌꯨ ꯃꯊꯪꯒꯤ ꯀꯩꯅꯣ ꯑꯗꯨꯅ ꯈꯥꯝꯃꯒ ꯑꯣꯏꯅ ꯈꯥꯡꯉꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯤꯅ ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝ ꯃꯆꯥꯊꯣꯏ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯏꯁꯩ ꯑꯝꯇ ꯁꯛꯑꯣ ꯍꯔꯥꯎꯔꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯑꯃ ꯁꯛꯄꯗꯣ ꯑꯗꯨ ꯑꯝꯇ ꯁꯛꯇꯣꯛꯈꯣꯁꯦ ꯍꯔꯥꯎꯔꯦ ꯃꯌꯥꯝ ꯁꯛꯁꯦ ꯍꯔꯥꯎꯔꯦ ꯍꯔꯥꯎꯕ ꯀꯌꯥꯒꯦ ꯅꯨꯡꯉꯥꯏꯅ ꯄꯥꯊꯣꯛꯂꯛꯇꯦ ꯁꯤꯕꯊꯣꯏꯗꯤ ꯍꯔꯥꯎꯕ ꯃꯌꯥꯝ ꯏꯁꯩ ꯁꯛꯁꯦ ꯍꯥꯏꯗꯣ ꯂꯩꯕꯗꯤꯗ ꯃꯌꯥꯝ ꯁꯛꯁꯦ ꯍꯔꯥꯎꯔꯦ ꯃꯌꯥꯝ ꯁꯛꯃꯤꯟꯅꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯁꯛꯁꯦ ꯀꯣ ꯇꯣ ꯄ꯭ꯔꯤꯌꯥ ꯅꯦꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯍꯥꯏꯔꯛꯑꯦꯀꯣ ꯕꯦꯔꯤ ꯒꯨꯗ ꯍꯥꯏꯔꯛꯑꯦ ꯔꯣꯁ ꯑꯃꯁꯨ ꯄꯤꯔꯛꯑꯦ ꯌꯥꯁꯥꯀ꯭ꯔꯦꯁꯟꯅ ꯔꯣꯁꯅ ꯀꯩ ꯇꯧꯕꯅꯣ ꯁꯃꯥꯏꯅ ꯔꯣꯁꯇꯣ ꯐꯖꯩ ꯍꯥꯏꯔꯤꯕ ꯑꯃ ꯀꯩ ꯌꯥꯟꯕꯅꯣ ꯑꯁꯤ ꯃꯅꯥ ꯌꯥꯎꯔ ꯂꯤꯞꯁꯨ ꯌꯥꯎꯔꯛꯏꯕ ꯑꯃ ꯀꯩ ꯌꯥꯟꯕꯅꯣ
ꯔꯣꯁꯇꯣ ꯃꯥꯒꯤ ꯃꯁꯥ ꯂꯤꯞꯁꯀ ꯌꯥꯎꯕꯗꯣ ꯑꯥ ꯃꯆꯩꯗꯣ ꯑꯗꯨꯒ ꯄꯨꯂꯞ ꯌꯥꯎꯔ ꯄꯤꯔꯛꯏꯕ ꯐꯖꯗ꯭ꯔꯣ ꯁꯦ ꯐꯖꯩꯌꯦ. ꯀꯃꯦꯟ ꯑꯝꯇ ꯄꯥꯍꯧꯒꯦ ꯁꯦ ꯀꯃꯦꯟ ꯃꯊꯪ ꯑꯝꯇ ꯄꯥꯏꯈꯠ ꯇꯣꯏꯗꯣ ꯉꯥꯏꯈꯣ ꯀꯃꯦꯟ ꯄꯥꯍꯧꯗꯕꯗ ꯂꯣꯏ ꯄꯥꯏꯈꯠꯈꯤꯗꯣꯔꯦ ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝꯅ ꯑꯌꯥ ꯍꯥꯏꯔꯛꯑꯦꯀꯣ ꯃꯆꯥꯊꯣꯏꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯂꯣ ꯁꯤꯃ ꯄꯥꯈ꯭ꯔꯦ ꯁꯨꯁꯃꯤꯇꯥ ꯔꯣꯏ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯦꯅꯦ ꯃꯦꯔꯤꯅ ꯍꯌꯦꯡꯗꯤ ꯁꯨꯇꯤ ꯑꯣꯏꯔꯝꯅꯤꯀꯣ ꯕ꯭ꯂꯦꯁꯤꯒꯤ ꯑꯧ ꯃꯥꯅꯦ ꯍꯌꯦꯡ ꯁꯨꯇꯤꯅꯦ Hej sorterar. ꯍꯌꯦꯡ ꯁꯨꯇꯤ Hej sade men nej. ꯏꯁ ꯑꯗꯨ ꯁꯥꯎꯔꯦ Sjunga skol. ꯏꯁ ꯈꯗꯔꯛꯇꯤ Maus uppaga. ꯃꯥꯎꯁ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯁ ꯀꯥꯏꯌꯣ Mas uppaga sakke. ꯍꯣꯏ ꯍꯣꯏ ꯆꯠꯇꯣꯏꯅꯦ ꯍꯌꯦꯡ ꯁꯨꯇꯤꯅꯦ ꯍꯪꯆꯤꯠ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒ ꯁꯨꯁꯃꯤꯇꯥ ꯔꯣꯏꯅ ꯋꯥꯎ ꯍꯥꯏꯔꯦꯀꯣ ꯌꯥꯁꯥꯀ꯭ꯔꯦꯁꯟꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯗꯤ ꯎꯗꯦ ꯕꯁꯟꯇꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯍꯟꯗꯣ ꯑꯁꯤꯗ ꯍꯋꯥꯏꯖꯥꯔ ꯇꯤꯡꯉꯤꯌꯦ ꯍꯋꯥꯏꯖꯥꯔ ꯃꯔꯨꯗꯣ ꯑꯗꯨ ꯆꯪꯉꯛꯑꯅꯤ ꯃꯥ ꯈꯔ ꯃꯥꯅ ꯑꯍꯟꯅꯤꯅ ꯈꯔ ꯀꯦꯊꯣꯛꯑꯦ ꯃꯥ ꯑꯗꯨꯒ ꯁꯪꯒꯤꯇꯥꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨ ꯂꯥꯛꯑꯦ ꯕ꯭ꯂꯦꯁꯤ ꯏꯁꯩ ꯌꯥꯝ ꯍꯩꯌే ꯑꯃꯒ ꯁꯛꯂꯛꯑꯣ ꯍꯥꯏ ꯏꯁꯩ ꯑꯃꯒ ꯁꯛꯂꯛꯑꯣ ꯉꯥꯛꯇꯪ ꯂꯩꯔ ꯑꯃꯨꯛ ꯁꯛꯀꯗꯧꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯁꯛꯆꯒꯦ ꯍꯥꯏꯌꯣ ꯑꯗꯨꯒ ꯅꯦꯅꯦ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏꯁꯦ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯑꯩꯈꯣꯏ ꯕ꯭ꯂꯦꯁꯤꯁꯦ ꯂꯞꯁꯨ ꯄꯤꯔꯛꯑꯦ ꯅꯦꯅꯦꯅ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯎꯀ꯭ꯔꯝꯅꯁꯦ ꯑꯝꯇ ꯃꯊꯪ ꯄꯥꯒꯦꯕ ꯏꯆꯥ ꯍꯌꯦꯡꯋꯥꯏ ꯑꯆꯧꯕ ꯍꯌꯦꯡꯋꯥꯏ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯛꯎꯀꯣ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯌꯣ Hoj oljage. ꯐꯖꯅ ꯍꯥꯏꯌꯣ ꯃꯤꯅ ꯅꯨꯡꯁꯤꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ Hoj oljage. ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯃꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯗꯣ Sandare. ꯑꯗꯨꯒ ꯁꯅꯥ ꯗꯦꯕꯤꯅꯁꯨ ꯂꯞꯁꯨ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯇꯨ ꯁ꯭ꯃꯥꯏꯂꯤꯡꯒ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯌꯥꯁꯥꯀ꯭ꯔꯦꯁꯟ ꯍꯥꯏꯔꯛꯑꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯛꯑꯦ ꯊꯝꯁꯨ ꯄꯤꯌꯦ ꯊꯝ. ꯊꯝꯁꯨ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯀꯩꯗꯨꯁꯤ ꯌꯥꯁꯥꯀ꯭ꯔꯦꯁꯟꯅꯅꯦ ꯀꯩꯅꯣꯁꯨ ꯍꯥꯏꯔꯛꯑꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯛꯑꯦ ꯁꯤꯕꯨ ꯀꯩꯗꯕ ꯑꯃ ꯃꯅꯤꯡꯗ ꯂꯩꯕꯗ ꯀꯩꯗ ꯐ꯭ꯂꯥꯋꯔ ꯐ꯭ꯂꯥꯋꯔ ꯃꯥꯗꯤ ꯆꯥꯛ ꯆꯥꯔꯒ ꯈꯨꯝꯗꯦ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯖꯔꯦ ꯆꯥꯛ ꯆꯥꯖꯔꯦ ꯅꯦꯅꯦ ꯍꯣꯏꯗꯤ ꯆꯥꯔꯕꯣ ꯍꯥꯏꯌꯣ ꯅꯦꯅꯦ ꯁꯣꯝꯗ ꯆꯥꯔꯕꯣ ꯂꯥꯛꯑꯣ ꯎꯗꯦ ꯅꯪ ꯉꯥꯎꯁꯟꯅꯩ ꯅꯦꯅꯦ ꯆꯥꯔꯕꯣ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯅꯦꯅꯦ ꯍꯣꯏꯗꯤ ꯅꯦꯅꯦ ꯀꯩ ꯆꯥꯛ ꯆꯥꯔꯒꯦ ꯑꯗꯨꯒ ꯕꯤꯅꯥꯔꯥꯅꯤ ꯁꯃꯨꯔꯥꯏ ꯂꯥꯛꯄꯝ ꯑꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯒ ꯅꯪꯉꯣꯟꯗ ꯁ꯭ꯃꯥꯏꯂꯤꯡ ꯄꯤꯔꯛꯑꯦ ꯂꯞꯁꯨ ꯄꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯗ꯭ꯔꯕꯣ Thank you. ꯈꯨꯠꯇꯨ ꯁꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯀꯔꯤ ꯗꯥꯟꯁꯅꯣ ꯇꯧꯔꯤꯗꯣ ꯅꯦꯅꯦ ꯃꯦꯔꯤꯅ ꯏꯆꯦ ꯐꯖꯕꯤꯗꯣ ꯃꯤꯁ ꯇꯧꯋꯦ ꯍꯥꯏꯌꯦ ꯁꯦ ꯉꯁꯥꯏꯗꯒꯤꯁꯨ ꯀꯩꯅꯣ ꯁꯣꯜꯂꯝꯃꯤꯅꯦ ꯅꯆꯦꯅ ꯅꯪ ꯅꯣꯡꯉꯥꯝꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯅꯆꯦꯅ ꯅꯪꯁꯦ ꯔꯥꯝ ꯅꯥꯝ ꯁꯣꯟꯕꯗꯣ ꯑꯗꯨꯝ ꯁꯣꯜꯂꯝꯅꯦ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗꯁꯨ ꯁꯣꯜꯂꯝꯃꯤꯅꯦ ꯀꯩꯅꯣ ꯇꯧꯔꯦꯅ ꯅꯪꯒꯤ ꯋꯥꯔꯤ ꯇꯧꯔꯝꯃꯤꯅꯦ ꯅꯆꯦꯅ ꯑꯩꯉꯣꯟꯗ ꯕꯦꯝꯕꯦꯝ ꯂꯥꯏꯁ꯭ꯔꯝꯅ ꯕ꯭ꯂꯦꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯛꯑꯦ ꯏꯁ Debbie. ꯔꯦꯕꯤꯠ ꯂꯣꯗ ꯔꯦꯕꯤꯠ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝꯅꯁꯨ ꯍꯥꯏꯔꯛꯑꯦ ꯉꯁꯤ ꯆꯒꯦꯝ ꯄꯣꯝꯃꯦ ꯍꯥꯎꯇꯦ ꯍꯋꯥꯏꯖꯥꯔꯗꯣ ꯅꯨꯡ ꯑꯣꯜꯂꯦ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯏꯆꯦꯒꯤ ꯍꯋꯥꯏꯖꯥꯔꯗꯣ ꯑꯝꯇ ꯆꯥꯗꯣꯏꯅꯤ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯍꯋꯥꯏꯖꯥꯔ ꯀꯩꯅꯣꯁꯦ ꯄ꯭ꯔꯤꯌꯥꯁꯦ ꯍꯧꯖꯤꯛ ꯀꯥꯏ ꯖꯒꯥ ꯂꯩꯕꯤꯕꯅꯣ ꯂꯩꯃ ꯂꯩꯄ꯭ꯔꯥꯛꯄꯝ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯂꯩꯃꯅꯁꯨ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯂꯥꯛꯑꯣ ꯑꯕꯦ ꯂꯥꯏꯁ꯭ꯔꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯛꯑꯦ ꯂꯥꯛꯑꯣ ꯁꯤꯗ ꯈꯨꯝꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯛꯑꯦ Chale. Chale. ꯅꯦꯅꯦ ꯍꯣꯏꯗꯤ ꯆꯥꯔꯕꯣ ꯍꯥꯏꯌꯣ Nene oibi chabo. ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝꯅ ꯏꯝꯐꯥꯜꯗ ꯂꯩꯕꯅꯦꯕ ꯌꯥꯏꯌꯦ ꯍꯌꯦꯡ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯁꯨ ꯒꯦꯠ ꯇꯨꯒꯦꯗꯔ ꯑꯃ ꯇꯧꯕ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤꯁꯦ ꯑꯗꯨꯗ ꯁꯤꯂꯥꯅ ꯍꯋꯥꯏ ꯂꯣꯜꯂꯒ ꯃꯌꯥꯝꯗ ꯍꯋꯥꯏꯖꯥꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯍꯟꯅꯕ ꯆꯠꯇ꯭ꯔꯁꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯕꯗꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯀꯩꯅꯣ ꯑꯗꯨꯝ ꯆꯥꯕ ꯑꯍꯩꯕꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯏꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦꯗꯅ ꯂꯩꯃ ꯂꯩꯄ꯭ꯔꯥꯛꯄꯝ Oh my god. ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯛꯑꯦ ꯀꯔꯦꯟ ꯊꯣꯏꯊꯣꯏ ꯅꯪ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯥꯏꯐ ꯑꯗꯨ ꯀꯩꯅꯣ ꯂꯪ ꯆꯥꯔꯤꯗꯨ ꯀꯩꯒꯤꯅꯣ ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝꯅ ꯑꯗꯣ ꯑꯩ
ꯑꯗꯣ ꯑꯩ ꯏꯆꯦꯗꯒꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯇꯝꯗꯣꯏꯅꯤ ꯌꯥꯅꯤ ꯌꯥꯅꯤ ꯁꯤꯂꯥꯗꯒꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯇꯝꯗꯣꯏꯅꯤ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯟꯖꯔꯗ ꯊꯥꯔꯛꯏꯕ ꯏꯆꯦ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯗꯣ ꯑꯝꯇ ꯐꯖꯅ ꯍꯥꯞꯄꯛꯑꯣꯌꯦ ꯚꯤꯗꯤꯑꯣ ꯍꯌꯦꯡ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯐꯖꯅ ꯅꯝꯊꯔꯛꯑꯒꯦꯁꯦ ꯑꯍꯩꯕ ꯅꯠꯇ꯭ꯔꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯆꯟꯅꯗ꯭ꯔꯒꯁꯨ ꯗꯦꯜꯂꯤꯗꯐꯥꯎꯗꯤ ꯈꯔ ꯆꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯦ ꯅꯣꯛꯅꯤꯡꯉꯛꯑꯕ ꯑꯗꯨꯒ ꯃꯁꯛ ꯊꯤꯕꯤ ꯅꯣꯏ ꯏꯆꯦ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯏꯆꯥ ꯅꯨꯄꯤ ꯑꯍꯟꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯁꯛ ꯐꯖꯕ ꯌꯥꯏ ꯃꯃꯥ ꯁꯦ ꯔꯣꯕꯤꯟ ꯅꯤꯉꯣꯝꯕꯝꯅ ꯍꯥꯏꯔꯛꯑꯦ ꯕ꯭ꯔꯣ ꯗꯦꯜꯂꯤꯗ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯊꯕꯛꯀꯤ ꯃꯇꯥꯡꯁꯤ ꯀꯨꯏꯗ꯭ꯔꯦ ꯃꯇꯝ ꯍꯥꯏꯒꯗꯕ ꯈꯤꯇꯪ ꯉꯥꯏꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯗꯣꯛꯆꯔꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯂꯩꯃ ꯂꯩꯄ꯭ꯔꯥꯛꯄꯝ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯛꯑꯣ ꯇꯨ ꯂꯩꯃꯅ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯛꯑꯣ ꯉꯁꯥꯏ ꯅꯪ ꯀꯩ ꯍꯥꯏꯗꯦ ꯌꯦꯟꯖꯥꯡꯅꯣ ꯆꯥꯈꯤꯕꯗꯣ ꯃꯊꯣꯏ ꯅꯪ ꯉꯥꯎꯁꯟꯅꯔꯦ ꯃꯥ ꯇꯨꯝꯍꯟꯈ꯭ꯔꯁꯦ ꯃꯥ ꯁꯦ ꯀꯩ ꯉꯥꯎꯁꯟꯅꯔꯗꯤ ꯌꯦꯟꯖꯥꯡꯅꯣ ꯑꯝꯇ ꯍꯥꯏꯈ꯭ꯔꯣ ꯁꯧꯒ꯭ꯔꯤ ꯍꯥꯏꯌꯣ ꯁꯧꯒ꯭ꯔꯤ ꯁꯧꯒ꯭ꯔꯤꯒ ꯉꯥꯅꯝꯒ ꯆꯥꯏ ꯕ꯭ꯂꯦꯁꯤꯅ ꯉꯥ ꯑꯇꯥꯎꯕꯒ ꯆꯥꯏ ꯀꯦꯁꯟꯅꯔꯦ ꯏꯆꯥꯎ ꯆꯥꯎꯔꯒ ꯍꯅꯨꯔꯒ ꯀꯦꯁꯟ ꯑꯉꯥꯡ ꯁꯥꯏꯁꯦ ꯌꯦꯡꯉꯨ ꯅꯦꯅꯦ ꯃꯦꯔꯤꯒꯤ ꯂꯥꯛꯑꯦ ꯇꯨ ꯐꯥꯏꯅꯦꯜꯂꯤ ꯂꯥꯛꯑꯦꯗꯅ ꯏꯆꯦ ꯐꯖꯕꯤ ꯅꯨꯡꯁꯤꯕꯤ ꯑꯩ ꯅꯪ ꯁꯣꯜꯂꯝꯃꯤꯅꯦ ꯆꯥꯛꯆꯥ ꯍꯩꯇꯣꯛꯄꯒꯁꯨ ꯆꯤꯆꯤ ꯕ꯭ꯂꯨ ꯅꯍꯥꯟ ꯆꯥꯛꯀꯧꯕꯗꯣ ꯅꯪ ꯆꯠꯂꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯣ ꯆꯤꯆꯤ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯄꯨꯜꯂꯒ ꯅꯆꯦꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯪꯗꯅꯤ ꯁꯣꯜꯂꯤꯁꯦ ꯆꯤꯆꯤ ꯕ꯭ꯂꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯦꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯦꯔꯤꯑꯅ ꯆꯤꯆꯤ ꯆꯤꯆꯦ ꯕ꯭ꯂꯨ ꯕ꯭ꯂꯨ ꯃꯥꯏ ꯄ꯭ꯔꯤꯌꯥ ꯂꯥꯛꯆꯅꯤ ꯎꯀ꯭ꯔꯝꯅ ꯏꯆꯦꯒꯤ ꯃꯍꯤꯡꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯩ ꯌꯦꯡꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯍꯤꯡ ꯈꯔꯕꯨꯗꯤ ꯐꯕ꯭ꯔꯥ ꯈꯜꯂꯤ ꯇꯨꯜꯁꯤꯒꯤꯗꯣ ꯈꯤꯇꯪ ꯐꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯂꯥꯒꯤꯗꯤ ꯇꯨꯜꯁꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯇꯩꯕ ꯑꯩ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯃꯥ ꯂꯦꯞꯄꯤꯕ ꯑꯥ ꯑꯗꯣ ꯈꯤꯇꯪ ꯐꯕꯗꯤ ꯃꯥꯜꯂꯦ ꯇꯩꯔꯤꯉꯩꯗꯗꯤ ꯅꯪ ꯃꯥꯏ ꯅꯨꯡꯉꯥꯏꯒꯦ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯃꯥꯏꯗꯣ ꯑꯦꯂꯣꯕꯦꯔꯥ ꯀꯔꯤ ꯀꯔꯥ ꯍꯥꯞꯄꯕꯅꯤꯅ ꯎꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯦꯂꯣꯚꯦꯔꯥ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯁꯦ ꯊꯣꯛ ꯊꯣꯛꯀ ꯂꯥꯎꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯇꯨꯜꯁꯤ ꯐꯖꯅ ꯐꯍꯟꯈꯤꯒꯦ ꯑꯗꯨꯒ ꯇꯩꯈꯤꯗꯣꯏꯅꯤ ꯍꯥꯏꯗꯤ ꯃꯍꯤꯡꯗꯣ ꯄꯨꯔꯥ ꯀꯣꯛꯄ ꯇꯨ ꯀꯣꯛꯇꯕꯒꯤꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯀꯥꯟꯅꯕꯗꯤ ꯀꯥꯟꯅꯅꯤꯑꯕ ꯇꯨ ꯅꯦꯅꯦ ꯃꯦꯔꯤꯅ ꯀꯩ ꯍꯥꯏꯅꯣ ꯖꯁ ꯇꯥꯏꯝ ꯍꯥꯏꯀꯣ ꯑꯗꯨꯅ ꯁꯣꯔꯤ ꯖꯁ ꯃꯤ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯀꯩꯅꯣ ꯃꯩꯇꯩꯅꯦ ꯅꯦꯅꯦ ꯃꯦꯔꯤꯒꯤ ꯍꯣꯏ ꯖꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ ꯃꯤꯁꯨ ꯃꯌꯥꯝ ꯇꯤꯜꯂꯕꯅꯤꯅ ꯆꯥꯛꯀꯧꯕꯗꯣ ꯆꯪꯐꯝ ꯆꯠꯄꯗ ꯆꯪꯉꯛꯄꯩꯗꯨꯗꯔꯥ ꯎꯝ ꯑꯍꯥꯟꯕ ꯂꯥꯛꯄꯩꯗꯣ ꯃꯤ ꯈꯨꯆꯤꯟꯗꯣ ꯆꯪꯐꯝꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯑꯩꯁꯨ ꯃꯩꯇꯩꯅꯦ ꯍꯥꯏꯔꯦ ꯖꯁ ꯃꯤ ꯍꯥꯏꯔꯦꯀꯣ ꯍꯥꯏ ꯍꯦꯌꯣ ꯍꯥꯏ ꯍꯥꯏ ꯗꯁꯤ ꯆꯤꯛꯀꯅꯨꯀꯣ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯑꯗꯣ ꯁꯣꯝꯗꯤ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯑꯔꯤꯕꯝ ꯒꯌꯥꯕꯇꯤ ꯗꯦꯕꯤ ꯍꯦꯜꯂꯣ ꯕꯦꯃꯥ ꯍꯜꯂꯣ ꯍꯥꯏ ꯍꯥꯏꯈ꯭ꯔꯣ ꯍꯜꯂꯣ ꯍꯥꯏꯗꯣ ꯂꯤꯁꯤꯡ ꯉꯥꯍꯧꯔꯦ ꯍꯜꯂꯣ ꯑꯝꯇ ꯍꯥꯏꯈ꯭ꯔꯁꯦ ꯑꯗꯨ ꯄꯥꯏꯒꯅꯨ ꯑꯗꯨ ꯇꯠꯀꯅꯨ ꯃꯤꯅ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯗꯒꯤꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯌꯦꯡꯉꯤꯅꯤꯀꯣ ꯑꯩꯈꯣꯏ ꯈꯤꯇꯪ ꯎꯖꯕꯩ ꯋꯥꯅꯤ ꯃꯥ ꯍꯌꯦꯡꯒꯩ ꯂꯥꯏꯚ ꯌꯥꯎꯍꯜꯂꯔꯣꯏꯌꯦ ꯏꯁꯤꯡ ꯑꯌꯤꯡꯕ ꯊꯛꯄ ꯌꯥꯗꯦ ꯃꯃꯥꯅ ꯑꯁꯤꯗ ꯑꯁꯧꯕ ꯄꯨꯔꯛꯄꯅꯤ ꯏꯁꯤꯡ ꯑꯁꯥꯕ ꯄꯤꯔꯒꯦ ꯁꯤꯡ ꯌꯥꯎꯕꯗꯣ ꯁꯤꯡ ꯌꯥꯎꯔꯒ ꯊꯛꯇꯣꯏꯅꯦ ꯁꯤꯡ ꯌꯥꯎꯕ ꯊꯛꯀꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯤꯡ ꯍꯧꯖꯤꯛ ꯄꯤꯊꯗꯧꯅꯤ ꯃꯥꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤ ꯂꯩꯃ ꯂꯩꯄ꯭ꯔꯥꯛꯄꯝꯒꯤꯁꯦ ꯍꯥꯟꯅ ꯄꯥꯍꯧꯒꯦꯀꯣ ꯅꯣꯏ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯆꯠꯄꯤ ꯈꯪꯕ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯆꯠꯄꯤ ꯈꯪꯕ꯭ꯔꯣ ꯑꯅꯤ ꯆꯠꯄꯤ ꯈꯪꯉꯦ ꯑꯅꯤ ꯆꯠꯄꯤꯅ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯡꯕ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯀꯤꯠ ꯃꯆꯥ ꯃꯆꯥ ꯈꯪꯉꯦ ꯃꯆꯥ ꯃꯆꯥ ꯁꯦꯝꯃꯒ ꯇꯧꯕꯗꯣ ꯈꯪꯉꯦ ꯈꯪꯉꯦ ꯁꯤꯂꯥꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯕꯅꯦ ꯌꯥꯝꯅ ꯑꯩꯁꯨ ꯑꯃꯅꯤ ꯌꯦꯡꯉꯦ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣ ꯑꯩꯗꯤ ꯃꯇꯝ ꯀꯌꯥ ꯐꯪꯗꯕꯅꯤꯅ ꯌꯥꯝ ꯇꯣꯏꯅꯗꯤ ꯌꯥꯝ ꯌꯦꯡꯗꯦ ꯄꯣꯔꯛꯑꯅꯣ ꯑꯗꯨꯒ ꯁꯤꯂꯥꯗꯤ ꯌꯦꯡꯕꯅꯦ ꯌꯥꯝ ꯐꯖꯅ ꯑꯗꯣ ꯃꯣꯏꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯇꯤꯆꯔ ꯗꯦꯒꯤꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯈꯣꯡꯕꯥꯟ ꯈꯥꯎꯔ ꯂꯣꯏꯁꯤꯟꯈꯤꯕꯒꯤꯗꯣ ꯑꯗꯒꯤ ꯑꯉꯥꯡ ꯄꯣꯠ ꯑꯗꯨꯝ ꯍꯨꯔꯥꯟꯕꯗꯣ ꯍꯣꯏ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯅꯤ ꯆꯠꯄꯤ ꯃꯤꯉꯣꯟꯗꯒꯤ ꯍꯥꯏꯁꯦ ꯄꯩꯁꯥꯗꯤ ꯌꯥꯝ ꯇꯥꯜꯂꯒ ꯄꯩꯁꯥꯗꯤ ꯌꯥꯝ ꯇꯥꯜꯂꯒ ꯂꯣꯏ ꯍꯥꯏꯗꯤ ꯆꯥꯊꯣꯛꯍꯧꯅꯕꯗꯣ ꯁꯦꯚꯤꯡ ꯌꯥꯎꯗꯕꯒꯤ ꯌꯥꯝ ꯐꯖꯕꯅꯦ ꯃꯣꯏꯅ ꯄꯨꯊꯣꯔꯛꯄ ꯀꯣꯛꯁꯦ ꯑꯉꯥꯡꯒꯤꯗꯨ ꯌꯥꯏꯑꯕ ꯌꯥꯝ ꯐꯖꯅ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏꯗꯤ ꯆꯨꯝꯅ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯍꯟꯕ ꯅꯠꯇꯅ ꯃꯦꯁꯦꯖ ꯑꯃ ꯑꯗꯨꯝ ꯄꯤꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯕꯅꯦ ꯑꯅꯤ ꯆꯠꯄꯤꯒꯤꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯆꯨꯝ ꯇꯥꯔꯗꯤ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯌꯦ ꯂꯦꯁꯤ ꯌꯥꯃꯨꯡ ꯃꯉꯥ ꯂꯥꯛꯑꯦ ꯀꯪꯂꯩꯄꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯌꯥꯃꯨꯡ ꯃꯉꯥꯗ ꯍꯥꯏ ꯇꯧꯔꯛꯑꯦ ꯇꯨ ꯁꯤꯗ ꯂꯥꯛꯑꯦ ꯀꯃꯥꯏꯅ
ꯑꯣ ꯋꯥꯛꯀꯤꯡ ꯆꯠꯁꯤ ꯂꯥꯛ ꯍꯌꯦꯡ ꯁꯤꯗ ꯆꯠꯂꯒ ꯁꯤ ꯑꯃ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯅꯕ ꯑꯣ ꯂꯩꯒꯦ ꯂꯝꯕꯤ ꯆꯦꯟꯅꯕꯗ ꯆꯦꯟꯅꯕ ꯑꯣꯂꯤꯚꯔ ꯍꯣꯏꯗꯒꯤ ꯂꯧꯔꯒ ꯂꯥꯛꯁꯦ ꯀꯀꯥ ꯑꯣꯂꯤꯚꯔ ꯍꯣꯏꯗꯒꯤ ꯇꯨ ꯌꯥꯝ ꯃꯉꯥꯅ ꯊꯣꯛꯂꯛꯑꯣꯌꯦ ꯅꯦꯅꯦ ꯃꯦꯔꯤꯒꯤ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯦ ꯀꯦꯔꯒ ꯅꯧꯔꯒ ꯂꯩꯌꯣ ꯏꯆꯦ ꯌꯥꯝ ꯄꯛꯆꯩ ꯆꯥꯛꯀꯧ ꯅꯨꯃꯤꯠꯇꯁꯨ ꯌꯥꯝ ꯐꯖꯩ ꯂꯦꯝꯖꯩ ꯍꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯍꯣꯏ ꯂꯩꯔꯒꯦ ꯍꯌꯦꯡꯗꯒꯤ ꯂꯩꯔꯒꯦ ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝꯅ ꯍꯣꯏ ꯏꯆꯦ ꯅꯨꯡꯁꯤꯗꯀꯣ ꯅꯣꯏꯁꯦ ꯄꯨꯛꯅꯤꯡꯗꯨꯝ ꯅꯨꯡꯁꯤ ꯍꯥꯏꯔꯦ ꯑꯗꯣ ꯄ꯭ꯔꯤꯌꯥꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯀꯥꯗꯤꯅꯦ ꯑꯩꯅ ꯈꯤꯇꯪ ꯀꯦꯕ ꯌꯥꯗꯦ ꯀꯅꯥ ꯌꯦꯡꯉꯝꯗꯣꯏꯅꯣ ꯅꯣꯛꯄꯗ ꯁꯤꯔꯦ ꯑꯗ ꯀꯩꯅꯣꯅ ꯄ꯭ꯔꯤꯌꯥꯁꯤꯅꯅꯦ ꯅꯪꯉꯣꯟꯗꯒꯤ ꯀꯩꯅꯣ ꯆꯋꯥꯏꯖꯥꯔ ꯂꯣꯜꯂꯅꯤ ꯍꯥꯏꯁꯦ ꯑꯣ ꯑꯩ ꯍꯥꯄꯛꯀꯦ ꯃꯃꯥꯡꯗꯗꯤ ꯑꯃꯨꯛ ꯅꯠꯇꯦ ꯍꯥꯞꯈ꯭ꯔꯕ꯭ꯔꯥ ꯌꯨꯝꯗ ꯅꯪꯅ ꯂꯣꯟꯕ ꯆꯥꯅꯤ ꯑꯣ ꯍꯥꯏꯕ ꯍꯣꯏ ꯑꯗꯣ ꯌꯨꯝꯗ ꯇꯝꯁꯨ ꯇꯝꯗꯣꯏꯅꯦ ꯍꯥꯏꯕ ꯃꯥꯅꯦ ꯌꯨꯝꯗ ꯊꯣꯛꯑꯁꯨ ꯂꯣꯟꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒ ꯊꯣꯛꯂꯒ ꯒꯤꯐ ꯑꯋꯦ ꯇꯧꯔꯗꯤ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏꯖꯥꯔ ꯑꯣꯏꯅ ꯇꯧꯔꯅꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯗꯤ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯆꯠꯅꯔꯣꯏ ꯑꯗꯨꯒ ꯂꯤꯂꯤꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯂꯤꯂꯤꯁꯦ ꯑꯩꯈꯣꯏ ꯂꯤꯂꯤꯗꯨꯔꯣ ꯍꯣꯏ ꯑꯇꯣꯞꯄ ꯑꯣꯏꯔꯝꯒꯅꯤ ꯎꯝ ꯂꯩꯃ ꯂꯩꯄ꯭ꯔꯥꯛꯄꯝꯅ ꯃꯥꯅꯦ ꯉꯁꯥꯏꯒꯤ ꯑꯅꯤ ꯆꯠꯄꯤꯗꯣ ꯑꯣꯏꯗꯣꯏꯅꯦ ꯃꯥꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯅꯤ ꯆꯠꯄꯤꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯃꯦꯁꯦꯖ ꯐꯖꯕ ꯑꯃꯃꯝꯁꯨ ꯊꯥꯕꯗꯣ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯖꯁ ꯃꯤ ꯍꯥꯏ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯌꯦ ꯑꯣ ꯃꯥꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯖꯁ ꯃꯤꯁꯦ ꯀꯗꯥꯏꯗ ꯂꯩꯕꯤꯕ ꯑꯣꯏꯕꯅꯣ ꯃꯅꯤꯄꯨꯔꯗꯔꯣ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇ ꯂꯩꯕꯤꯕ꯭ꯔꯣ ꯑꯗꯒꯤ ꯖꯁ ꯃꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅꯦ ꯑꯕꯦ ꯂꯥꯏꯁ꯭ꯔꯝꯅ ꯕ꯭ꯂꯦꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨꯁꯦ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥ ꯃꯥ ꯅꯥꯀꯟꯗꯒꯤ ꯃꯥ ꯍꯧꯈ꯭ꯔꯦ ꯃꯥ ꯁꯥꯟꯅꯕ ꯄꯁꯨꯔꯥꯝ ꯏꯁꯤꯡꯗ ꯁꯥꯟꯅꯔꯤ ꯁꯨꯇꯥꯔ ꯍꯥꯏ ꯁꯤꯗ ꯃꯥꯅꯤꯀꯣ ꯐꯝ ꯂꯥꯎ ꯍꯥꯏ ꯃꯃꯥꯡꯁꯤꯗ ꯒꯥꯏꯁ ꯍꯥꯏ ꯁꯥꯟꯅꯒꯦ ꯑꯩ ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝꯅ ꯑꯁꯦꯡꯕꯩ ꯆꯥꯅꯤ ꯍꯥꯏ ꯆꯥꯅꯤ ꯍꯥꯏꯌꯦ ꯆꯥꯅꯤ ꯅꯪꯅ ꯆꯥꯅꯤ ꯂꯣꯜꯂꯛꯄꯗꯣ ꯂꯣꯟꯗꯣꯏꯅꯦ ꯑꯩ ꯅꯣꯏꯅꯕꯨ ꯆꯥꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯒ ꯅꯦꯅꯦ ꯃꯦꯔꯤꯒꯤꯅ ꯍꯥ ꯗꯗꯥꯅ ꯌꯦꯡꯅꯕ ꯀꯦꯕꯤꯌꯣ ꯑꯩꯗꯤ ꯃꯥ ꯌꯥꯝ ꯀꯦꯊꯣꯛꯑꯗꯤ ꯀꯤꯖꯩ ꯑꯗꯨꯅꯅꯦ ꯀꯦꯅꯣ ꯍꯥꯏꯗꯣ ꯑꯁ ꯑꯗꯒꯤ ꯅꯠꯇꯦ ꯃꯥꯔꯀꯦꯠꯀ ꯆꯠꯄꯁꯦꯀꯣ ꯃꯥꯗꯤ ꯈꯤꯇꯪ ꯁꯝꯅ ꯍꯥꯠꯅꯤꯗꯅ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯃꯥꯏ ꯈꯤꯇꯪ ꯑꯃ ꯊꯥꯅꯤ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯕ ꯁꯨꯃꯥꯏꯅꯗꯤ ꯆꯠꯂꯣꯏ ꯃꯥ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ हमारे विक्रम का मिसेस वो अंचल कुमारी हेलो मैम हेलो लेसी अंचल कुमारी आई एम अंचल है हाँ हम जानते हैं और आप कैसे हो कौन है अंकल अंकल विक्रम अंकल ला आजा ये ऑफिस की तुम्हारा हाँ अदु प्रिया क्रमने से नोई करी की ऑफिस की अंकल करी लमदनो लेरिसे अखोई लेरिसे दिल्ली दने प्रिया ना हंगकपजिनी को आइना खुमिजे जस्मी जस्मी ना इंगा साइ कदाइ द लेबनो हंगबदो मादी मणिपुर द लei हाइबको दाबी ब्रो है रमाइजा दाबी ब्रो न इबजे कइनो गुम्बा सोइरम दौ माले डिक्शनरी ऑटो कनो नेने मेरी नो ई है रैंडम स्टफ 5 ने स्वीट फैमिली है थैंक यू हाय ला आई इसिंग असा दे खर ये मेरा शिंकी है खोई का कादी को कराई नो म चलजो अदुम माने थोलै सुमाय आइजु तुम थोलो सिने थैथोय ना अदुमाय पन पन चोंगदि इसिंग असा दी खरा कथोकपदा केगदबनी हाबसे मा खंजदेबा कना येंगक्तोइनो गायंगा हाइजल्ले माना कइनो मा हाइजलिसिना ngасꯥꯏꯒꯤ स्पेलिंग ꯑꯃ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯣ ꯑꯩꯅꯁꯨ ꯈꯜꯂꯦꯕ ꯃꯣꯏ ꯀꯩꯅꯣꯒꯤꯗ ꯑꯣꯇꯣ ꯍꯦꯠ ꯆꯦꯟꯖ ꯇꯧꯗꯧꯕꯗꯣ ꯑꯗꯨꯗꯨꯅꯦ ꯖꯁ ꯃꯤꯅ ꯁꯣꯏꯈꯤꯕꯅꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯅ ꯂꯩꯃꯅ ꯍꯥꯏꯕ ꯀꯩꯅꯣ ꯕ꯭ꯂꯦꯁꯤꯁꯦ केसनई है ब्लेसी से केसन है जे चुमद्रा याम केसनरबने मा अंगांग मचा सारे मा हुजिका अखोई प्रिया की जो मैसेज लाए अदो इसे आईगी चैनल अमा हांगबने प्रिया ओक्रम हाइना सब्सक्राइब तौबिरो आइसु इसे की
subscriber-ni. ꯑꯧ ꯇꯧꯔꯛꯀꯦ Priya Okram adi akhoi live fail oiraga changaga tawrage. ꯑꯗꯣ ꯃꯌꯥꯝꯁꯨ ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯃꯦꯔꯤ ꯅꯪꯉꯣꯟꯗꯁꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ Akhoi yengbiriba mayam Mane. Priya Okramgi channel ju changbiraga nungai te habiyo hena improve tawnaba si phajai si phajade si thagalao sumai tawje da mayam suggestion pinaraga mayam amaga saugat minaje ꯁꯤ ꯄꯥꯔꯛꯑꯣ ꯃꯦꯔꯤꯒꯤꯁꯦ mood off oirasu dadaga ichegagi oinaba yengbada mood booster oire. Thank you Ado ibani amumuk paithok paisin tawradi no mood off amu oidoi haba. Priya Okram na smile yum thare. Jasmina ai chatlage hoi thank you changbirakkpagi mathangda mu unaraje. तो कनोना मेरी ना तौरगे हाय करे तो Nene Merina ju hoi ana Priya Okram gida thagachari hare kaisu kaide akhoi masen kano tawna duine support tawna duine. Ado Jaspal De Burma have ne like them. Thank you Jaspal. Thank you. Laima le prakpamna karino blessi ulao hai. Blessi je saite sana laigre ma. माई सनपो Haidi maje mai ngahang haki mood ne yawninga kan he jawbo yawning dragan heta sanagi ba angangi ko hauna be. Akhoi nunubi change. Good evening hare nunubi. ꯑꯩ ꯉꯁꯥꯏ ꯐꯣꯟ ꯇꯧꯖꯤꯔꯥ Nunubi nahan ai ngasai nati ai ngarang nahala happy call tawrambani nahan gi kaino do yam haidi ꯅꯨꯡꯉꯥꯏꯇꯦꯕ nuaite aine gi mi chinbadu da ne kano tawramani ba mayam chinabdu da yepra kano tawramani nuaite no gi yamna kaino ju card ka kai yaw gi na ko ꯍꯋꯥꯏꯖꯥꯔꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯕꯤ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯣ adu chak charbo ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝ ichi hoi ichi hoi gi angang se kaya no akhoi angang je ani ne ko ama blessi lere dana adu anga chawna sile sina anga hanne ꯁꯦꯟ ꯄꯥꯏ ꯂꯥꯛꯑꯦ ꯃꯥꯕꯣꯛ ꯁꯦꯟ ꯄꯥꯏ ꯂꯥꯛꯑꯦ mabukna hai blessi hare ma soida kan chongi sagon thaubi sanari ꯌꯥꯝ ꯉꯥꯎꯁꯟꯅꯩ ꯕ꯭ꯂꯦꯁꯤ Jaspal De Burmana you can speak English brother Yes we can Sangita Maibamna bro hoi paisa thampham leiramaroi tolopsu phangi Facebook taisu phangi business macha su tawre kaino ne akoi je anta bot lepke tawne paisa khita tungjelaga aduga hayeng bot kar kan mayamna thi jayan ge na khoida nunubi na haire e hawe hawe iwa ga aiga hawai jar munare ado kaino di nunubi na hagi kaino mina huran ge abdo yam nungaite ko ta bada du upai di leitre haidi khangau loigram khangau ni na ko Priya Okram gi amala e isi se yam nungsi Imphal da lakpakan itaiga punna nachanna chakau jege ko nachanna hai akhoi di chakpu koroni hai di mafam do hana sat hairo ko ꯀꯥꯎꯁꯤꯜꯂꯒꯤꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯗꯧ chaba thakpu di akhoi am ngangi je sukau kau de ko ꯂꯥꯏ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯉꯛꯇꯣꯏꯅꯦ ꯑꯩꯗꯤ nang hayeng kau gre jo khoi di haim ko Priya na nang kaino mairam bane na ꯏꯆꯦ ꯁꯦꯟ ꯄꯥꯏꯅ ꯀꯩꯅꯣ ꯍꯥꯏꯔꯛꯏꯁꯦ ꯁꯤꯂꯥ ꯆꯥꯛꯀꯧꯕꯒꯤ ꯐꯤ ꯌꯥꯝꯅ ꯐꯖꯩ ꯏꯆꯦ ꯑꯩꯒꯤ ꯐꯤ ꯑꯅꯧꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯏꯟꯈꯤꯕ ꯐꯤꯗꯨꯅꯤ Jaspal I can't understand your language brother Yes we are speaking in Manipuri Maitailon ꯃꯩꯇꯩꯂꯣꯟ ꯏꯆꯦꯒꯤ ꯍꯋꯥꯏꯖꯥꯔꯁꯦ Melaga nongalaga chabana mahau yam hele mayamna su adumai charaga yengbiyo ꯑꯩꯁꯨ ꯈꯥꯛꯑꯦ ꯉꯁꯤ ꯃꯔꯛꯇ ꯈꯥꯛꯄ ꯌꯥꯎꯋꯦ ꯑꯗꯨꯝ ꯆꯥꯕ ꯍꯥꯎꯋꯦ ꯍꯥꯏꯕ ꯃꯦꯔꯤꯁꯦ ꯃꯉꯥꯏꯔꯦꯗ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔꯗ ꯊꯥꯒꯠꯄꯤꯔꯤꯁꯦ nate madi makhan kamaina hawgadagi khangamine nangi kenodo ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯆꯥꯔꯁꯨ ꯍꯥꯎꯋꯤ ꯁꯨꯃꯥꯏꯅ ꯆꯥꯔꯁꯨ ꯍꯥꯎꯋꯤꯗꯣ ꯃꯦꯔꯤ ꯑꯩꯁꯨ ꯅꯣꯡꯃꯝꯗꯤ ꯈꯥꯛꯄ ꯌꯥꯎꯈ꯭ꯔꯦ ꯂꯦꯝꯗꯅ ꯑꯗꯨꯝ ꯆꯥꯕ Jaspal De Brahman goodbye brother bye bye Priya Okramna
ꯁꯨꯡꯀꯥꯎ ꯀꯥꯎꯖꯔꯣꯏ ꯍꯦ ꯑꯗꯨꯃ ꯐꯩ ꯄ꯭ꯔꯤꯌꯥ ꯀꯥꯎꯅꯔꯣꯏꯁꯦ ꯀꯥꯎꯈ꯭ꯔꯁꯨ ꯀꯣ ꯍꯥꯏꯗꯤ ꯀꯥꯎꯈꯤꯗ ꯑꯣꯏꯇꯥꯔꯗꯤ ꯃꯦꯃꯣꯔꯤ ꯀꯦꯞꯁꯨꯜ ꯈꯔ ꯆꯥꯁꯤꯜꯂꯣ ꯅꯠꯇꯦ ꯅꯪꯅ ꯀꯥꯎꯈ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯇꯣꯏꯅꯦ ꯑꯗꯨꯒ ꯁꯤꯅ ꯔꯤꯛ ꯍꯥꯏꯁꯤꯅ ꯐꯤꯂꯤꯄꯤꯅꯣꯔꯥ ꯍꯪꯉꯦ ꯐꯤꯂꯤꯄꯤꯅꯣ ꯅꯠꯇꯦ ꯂꯩꯃ No. ꯂꯩꯄ꯭ꯔꯥꯛꯄꯝ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯑꯣ ꯏꯁꯩꯁꯦ ꯑꯁꯣꯝ ꯏꯁꯩ ꯁꯛꯄꯤ ꯁꯤꯡꯒꯔꯁꯦ ꯑꯁ꯭ꯋꯥꯏꯗ ꯀꯟꯅ ꯁꯥꯟꯅ ꯂꯩ ꯃꯥ ꯍꯦꯛ ꯆꯪꯉꯛꯄꯒ ꯁꯛꯍꯟꯖꯔꯒꯦ ꯖꯁꯄꯥꯜ ꯗꯦꯕ꯭ꯔꯃꯟꯅ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯗꯔ ꯒꯨꯗ ꯅꯥꯏꯠ ꯖꯁꯄꯥꯜ ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝꯅ ꯏꯆꯦꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯖꯣꯏꯟ ꯇꯧꯔꯛꯂꯦ ꯑꯣ ꯌꯥꯝ ꯑꯇꯩꯁꯨ ꯉꯥꯏ ꯃꯊꯪ ꯃꯊꯪ ꯇꯧꯖꯔꯛꯀꯅꯤ ꯃꯊꯪ ꯃꯊꯪ ꯍꯥꯏꯒꯦ ꯑꯗꯨꯝ ꯕꯦꯁꯤꯡ ꯉꯥꯎꯁꯤꯟꯅꯩꯌꯦ ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝ ꯐꯣꯔꯦꯟꯅꯦ ꯍꯥꯏꯕ꯭ꯔꯥ ꯃꯥꯏꯁꯦ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯍꯪꯕꯗꯨꯗꯅꯦ ꯐꯣꯔꯦꯟꯅꯦ ꯑꯣ ꯍꯥꯏꯔꯤꯁꯦ ꯑꯣ 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 ꯀꯩꯔꯦꯅꯣ ꯆꯥꯎꯕ ꯁꯍꯥꯅꯤ ꯍꯥꯏꯔꯣ ꯀꯀꯥꯁꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤ ꯄꯣꯠ ꯆꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯇꯦꯔꯦꯁꯇ ꯊꯥꯔꯤꯀꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯔꯤ ꯑꯗꯨ ꯄꯣꯠ ꯅꯠꯇꯕ ꯌꯣꯟꯕ ꯑꯇꯣꯞꯄ ꯈꯔ ꯊꯕꯛ ꯆꯠꯂꯤ ꯑꯃꯗꯨꯗꯤ ꯃꯇꯝ ꯈꯔ ꯂꯩꯔ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯏꯅꯈ꯭ꯔꯦ ꯈꯤꯇꯪ ꯇꯞꯅ ꯍꯥꯏꯒꯦꯅꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯅ ꯁꯤ ꯍꯥꯏꯌꯦꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯖꯕꯅꯦ ꯃꯇꯝ ꯈꯔ ꯂꯩꯔ ꯍꯥꯏꯖꯔꯛꯑꯒꯦ ꯂꯥꯏꯃꯌꯨꯝ ꯁꯔꯃ ꯍꯥꯏꯕꯅꯦ ꯀꯀꯥ ꯍꯣꯏꯁꯦ ꯗꯦꯜꯂꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯔꯤꯅꯣ ꯑꯗꯨꯒ ꯀꯀꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯀꯩꯅꯣ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯣ ꯌꯥꯔꯛꯇꯣꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯤ ꯗꯦꯜꯂꯤꯒꯤ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇꯅꯦ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠꯀꯤ ꯃꯅꯥꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯅꯖꯦꯅ ꯍꯥꯟꯅ ꯌꯥꯅꯈ꯭ꯔꯦ ꯑꯗꯨꯗꯨꯅ 30K ꯌꯧꯔꯀꯥꯟꯗ ꯍꯥꯏꯗꯣꯛꯆꯔꯒꯦ ꯃꯌꯥꯝꯗ ꯑꯗꯨꯐꯥꯎ ꯐꯥꯎꯕꯒꯤꯗꯤ ꯉꯥꯏꯕꯤꯔꯣ ꯃꯇꯝꯗꯨ ꯐꯥꯎꯕꯒꯤꯗꯤ ꯍꯥꯏꯇꯥꯔꯦ ꯍꯥꯎ 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 ꯑꯩ ꯅꯪ ꯑꯗꯨꯝ ꯅꯦꯅꯦ ꯁꯥꯟꯅꯔꯣ ꯅꯪ ꯃꯦꯔꯤꯅ ꯌꯥꯝ ꯆꯨꯝꯃꯦ ꯗꯗꯥ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ ꯑꯩꯈꯣꯏꯗꯤ ꯃꯈꯜ ꯃꯈꯜꯅꯦ ꯃꯥꯅꯦ ꯑꯗꯣ ꯏꯁꯥꯒꯤ ꯍꯩꯁꯤꯡꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯃꯦꯔꯤꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯃꯥꯒꯤ ꯁ꯭ꯀꯤꯜ ꯂꯩꯕꯒꯤ ꯀꯃꯥꯏꯅ ꯍꯥꯎꯒꯗꯒꯦꯗꯣ ꯈꯜꯂꯒ ꯄꯨꯊꯣꯔꯛꯏꯅꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯆꯥꯕ ꯍꯩꯇꯕ ꯃꯤꯁꯨ ꯑꯍꯥꯎꯕ ꯄꯤꯔꯁꯨ ꯆꯥꯕ ꯍꯩꯇ꯭ꯔꯒꯗꯤ ꯍꯥꯎꯔꯣꯏꯗꯣꯏꯅꯦ ꯏꯆꯝ ꯆꯝꯕ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯣꯏꯔꯗꯤ ꯃꯈꯜ ꯑꯩꯒꯨꯝꯕ ꯑꯍꯥꯎꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯑꯒ ꯆꯥꯕ ꯍꯩꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯒꯨꯝꯕꯅꯦ ꯍꯥꯏꯌꯣꯌꯦ ꯑꯗꯣ ꯍꯥꯏꯁꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯃꯈꯟ ꯃꯈꯟ ꯄꯨꯊꯣꯛ ꯑꯍꯥꯎꯕ ꯑꯃ ꯄꯤꯔꯁꯨ ꯃꯈꯟ ꯄꯨꯊꯣꯛꯑꯒ ꯆꯥꯕ ꯍꯩꯇ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯑꯩꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯆꯨꯝꯃꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯑꯦ ꯀꯅꯥꯅꯣ ꯖꯁꯃꯤꯅ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯦ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯅꯨꯕꯤ ꯊꯦꯡꯅꯖꯦ ꯅꯨꯅꯨꯕꯤ ꯅꯨꯅꯨꯕꯤꯅ ꯍꯣꯏꯗ ꯗꯣꯁꯥ ꯐꯠꯇꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯇꯥꯈ꯭ꯔꯦ ꯃꯊꯪꯗꯗꯤ ꯑꯩ ꯏꯆꯦ ꯍꯣꯏꯒꯤ ꯇꯦꯔꯦꯁꯗꯣ ꯌꯦꯡꯕ ꯑꯣꯏꯅ ꯂꯥꯛꯄ ꯉꯝꯖꯔꯒꯦ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯃꯊꯪꯗꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯩꯅꯣꯝꯁꯨ ꯆꯥꯃꯤꯟꯅꯅꯕꯀꯣ ꯑꯗꯒꯤ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯇꯥꯏꯃꯤꯡꯁꯦ ꯗꯥꯎꯁꯨ ꯀꯌꯥ ꯌꯥꯒꯟꯗꯕ ꯑꯣꯏꯕꯅꯦꯕ ꯖꯁꯃꯤꯅꯥ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯦ ꯑꯣꯀꯦ ꯕꯥꯏ ꯄ꯭ꯔꯤꯌꯥ ꯑꯣꯀ꯭ꯔꯝꯒꯤ ꯑꯃ ꯏꯇꯩ ꯀꯔꯝ ꯀꯥꯟꯗ ꯏꯝꯐꯥꯜ ꯂꯥꯛꯀꯅꯤ ꯀꯩꯀꯣ ꯄꯩꯁꯥ ꯈꯤꯇꯪ ꯇꯥꯟꯈꯤꯒꯦ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔ ꯀꯟ ꯌꯣꯜꯂꯤꯁꯤ ꯇꯤꯛꯀꯦꯠ ꯀꯛꯅꯅꯕꯅꯤ ꯅꯠꯇꯦ ꯆꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯍꯋꯥꯏꯖꯥꯔ ꯌꯣꯜꯂꯤꯁꯤꯗꯤ ꯃꯥꯏ ꯁꯅꯥꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯥꯎꯁꯟꯅꯩꯁꯦ ꯎꯕ꯭ꯔꯥ ꯇꯨꯅꯤꯡꯈꯣꯛꯀꯨꯝꯕ ꯑꯇꯩ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯎꯗꯦ ꯈꯔ ꯑꯝꯇ ꯌꯥꯎꯗꯦ ꯑꯌꯣꯟꯕꯈꯩ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯑꯌꯣꯟꯕꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯤꯛꯀꯦꯠꯁꯦ ꯀꯥꯏꯗꯩ ꯀꯛ ꯇꯥꯔꯦ ꯅꯪꯁꯨ ꯎꯄꯥꯏ ꯇꯧꯗꯅ ꯀꯛꯑꯣ ꯃꯌꯥꯝ ꯈꯣꯡꯅ ꯑꯣꯏꯅ ꯇꯞ ꯇꯞ ꯊꯣꯛꯂꯛꯑꯒꯦ ꯑꯕꯦꯂꯥꯏꯁ ꯑꯕꯦ ꯂꯥꯏꯁ꯭ꯔꯝꯅ ꯏꯆꯦꯒ ꯗꯗꯥꯒ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯂꯥꯁꯇ ꯖꯣꯀꯔ ꯃꯥꯟꯕꯩ ꯑꯣꯏꯔꯝꯅꯤꯀꯣ ꯂꯩꯃ ꯂꯩꯄ꯭ꯔꯥꯛꯄꯝ ꯆꯟꯗꯣꯟ ꯊꯤꯜꯂꯗꯤ ꯌꯥꯝ ꯐꯖꯅꯤ ꯍꯥꯏ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯆꯟꯗꯣꯟ ꯊꯤꯟꯕꯁꯦ ꯃꯦꯔꯤꯅ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ ꯗꯗꯥ ꯍꯥꯏ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯇꯧꯔꯛꯀꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯖꯅ ꯀꯩꯅꯣ ꯊꯕꯛ ꯌꯥꯝ ꯇꯧꯔꯒ ꯆꯤꯟꯗ꯭ꯔ ꯀꯀꯥ ꯑꯩꯈꯣꯏꯁꯦ ꯃꯇꯝꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯨꯡꯆꯤꯟꯗ ꯆꯤꯜꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯤꯇꯪ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯐꯔꯛ ꯇꯥꯅꯕꯩꯅꯦꯕꯀꯣ ꯍꯥꯏꯗꯤ ꯊꯕꯛꯀꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕ ꯍꯦꯛꯇ ꯂꯩꯁꯜꯂꯛꯄꯒꯤ ꯑꯗꯣ ꯍꯦꯠ ꯇꯟꯖꯥ ꯐꯪꯕꯒꯀꯣ ꯅꯦꯅꯦ ꯅꯨꯅꯨꯕꯤꯅ ꯕ꯭ꯂꯦꯁꯤꯁꯨ ꯀꯩꯅꯣ ꯌꯥꯝ ꯇꯧꯔꯛꯀꯦ ꯅꯨꯡꯁꯤ ꯃꯨꯛꯕꯥꯡ ꯍꯥꯏꯔꯛꯑꯦ ꯐꯖꯕ ꯑꯃ ꯇꯧꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯂꯥꯛꯑꯣ ꯕ꯭ꯂꯦꯁꯤ ꯅꯨꯅꯨꯕꯤꯅ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯕ꯭ꯂꯦꯁꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯑꯗꯣ ꯕ꯭ꯂꯦꯁꯤꯁꯦ ꯃꯥ ꯁꯥꯏꯠꯇ ꯑꯦꯛꯁꯔꯁꯥꯏꯁ ꯀꯟꯅ ꯇꯧꯔꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯑꯗꯨꯒ ꯕꯣꯁꯤꯅꯤ ꯍꯥꯏꯕꯀꯣ ꯍꯟꯗꯛꯀꯤ ꯍꯋꯥꯏꯖꯥꯔ ꯁꯦꯝꯗ꯭ꯔꯕꯣ ꯆꯥꯅꯤꯡꯉꯦ
hawaijar seme ngarang nahan Sunday numito ngasi Lon Tuesday gare. ni dana Sunday numita mayam loi munagare only 10-15 minutes ta loin mak loisan gidana thungna hogdabagi mayam khaga share tawraga dumai chaminare ado handak coming Sunday da mu yon gani ngasi tingare hayeng ngasi lola tingare hayeng hawai lolani aduga coming Sunday da kaina na ba Monex pangambam toitoi khongda tawgano sum yengini yambana itai masu luna tawbiye hai aslu tawrjani da ma ai lu dong chak chab da makhuta hama chaw hamdradi phone na video da khatan video da bokti tawri natro da kana kumam di video da ti ngangini video da su ngangi du dina video ado aseng na lu tawi du ne ra sing da stop de amta noi ne yeng bo onare laimale platform aduga hobjikna karigi thindrino kaya no chandondo chandon je ai ne duk thaba ayu khuding ge dum thille ko ado ko khibagi ne hadi ai mai da ta tho ga sala en ngang da thindredana hadi ko su ko idna ado ai cha sa to ga mai ju ta tho aji ngang da mu thinadredana ayukta koktre ayukta like horambagi di dum thin mane aduga kainona ji ramai haibo remai haibo ko yum thengna paluba aise noigi live thengna ba phawba hek thenge ni tauri che kari enjam chana ya post dai ma gi ba ise akoi di ang kana tera ba ngasigi akoi kainoda live sida comment mayam pibi rakuje ngasigi akoi gi remai gi comment na first tare amda mo hayeng comment ma do ko de ado atopa mayamna piraka doi comment ju sidagi hena phajani haiba khande sini hene ndau male ado chak se nang hai gro kai jang charge akai chak se ngasi sauri thonge adu duga ngana mama tawre aduga hawai jaram mel hawe ngasi yam hawna jakre adi nganam je kuire ba ja da ba hana angam borangani aduga imoinu channel jo si imoinu channel je natabra nahan kaino gi nang YouTube hanga Facebook te ju yam yawe phajabe ndawudo jang tongbu khopagi tawudo mani kaino imoinu channel ado ai na wai sana bdi ma Facebook ti pai di haigum hair khieba Facebook ta ju pai dudi imoinu channel haibro imoinu gi mathel aduna atopa moidera khandi chesila kaka abemadi udena abemaje ma nakanda kaino kana tawriye imoinu gi mathel haibo oidera chene imoinu di ko bane ba Facebook ta gi khang bane aduga YouTube ta mu khang bane ba ina khang jine nine like ado kaino ne thoi je nakanda dance tawri ko ma exercise kan tawri ngako imoinu gi channel je blog hange habne buko ado thong ba thakpagi hang badu natabra atopa channel oidoira si kitang confused tawre adu duma amtang hairo ne make sing na rahen thogda maitei nahangi kaino do blesi ngasi di masak phajai haira blesi jana kan exercise kan tawri abe ma chak charbo haire sangita maibam ko nungdangi chak charbo chare akhoi ngasi nganna chathoe mayam live toro wari sage na ko live tok je haide hajikana koi ngata chak chathone kaka thaba halaktrine degi ai chak thonga loi dorabane aduga imoinu channel na mayam pom na mag nungai ribo na mayam da ju ko mayam da ju hangine Boris an kano do Boris ne khange Delhi gi ningol chakobodo tawba ma meramis tawba male chumro yamba aw handak ngarang nahan tawgi ba chakoboduna meramis tawwe aduga ahan bagi chakobo nimita pangthoki boduna nga tawwe hai chakobo ani ne ba handak pangthoi je aham bagi duna nga akon beijina meramis tawba ahan bagi de nga fazana haidagre atawde athongudagi duga leima le program na FB pai die adudi imoinu channel haibasina amaduna imoinu gi mathel haiba
ꯑꯣ ꯑꯗꯨ ꯏꯃꯣꯏꯅꯨ ꯄꯟꯕꯗꯨꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯑꯃꯗꯨꯗꯤ ꯀꯩꯅꯣ ꯑꯅꯤꯃꯛ ꯄꯥꯏꯕꯅꯦꯕ ꯀꯩꯅꯣꯅ ꯂꯩꯃꯅ ꯍꯥꯏꯔꯦ ꯇꯨꯝꯕꯗ ꯁꯝ ꯊꯥꯗꯣꯛꯑꯒ ꯇꯨꯝꯕꯤꯌꯣ ꯍꯥꯏꯔꯦ ꯀꯩꯒꯤꯅꯣ ꯃꯥꯏꯁꯤ ꯃꯔꯝ ꯂꯩꯔꯝꯅꯤ ꯃꯥꯏ ꯍꯥꯏꯖꯔꯛꯑꯅꯤ ꯍꯥꯏꯕꯤꯔꯛꯎꯅꯦ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩ ꯃꯔꯝ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯅꯣ ꯈꯪꯖꯅꯤꯡꯉꯦ ꯌꯦ ꯕ꯭ꯂꯦꯁꯤꯁꯦ ꯊꯣꯏꯊꯣꯏ ꯅꯪ ꯀꯔꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯅꯣ ꯌꯦ ꯃꯥ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯇꯧ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯈ꯭ꯔꯦ ꯃꯥ ꯖꯨꯂꯥ ꯀꯟꯅ ꯍꯥꯏꯔꯤ ꯍꯥꯏꯕꯤꯔꯛꯎꯗꯧꯔꯦ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝꯅ ꯆꯥꯛꯀꯧꯕꯗꯣ ꯆꯥꯛꯇꯣ ꯌꯥꯝꯅ ꯍꯥꯞꯇꯕ ꯃꯥꯜꯂꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯎꯕꯗ ꯍꯥꯏ ꯆꯥꯛꯅꯦ ꯍꯣꯏ ꯑꯣꯛꯇ꯭ꯔꯤꯉꯩꯗꯤ ꯍꯥꯞꯄ ꯖꯥꯠꯅꯦ ꯃꯣꯏꯗꯣ ꯑꯗꯣ ꯌꯥꯝ ꯍꯥꯞꯆꯟꯗꯕ ꯑꯩꯗꯤ ꯈꯥꯕꯩ ꯑꯃꯅ ꯑꯗꯨꯝ ꯑꯣꯛꯂꯛꯑꯦ ꯑꯗꯨꯁꯨ ꯂꯦꯝꯍꯧꯔꯦ ꯏꯃꯣꯏꯅꯨ ꯆꯦꯆꯦꯁꯤꯂꯥ ꯏꯪꯈꯣꯜ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯦ ꯃꯥꯕꯣꯛ ꯁꯦꯟꯄꯥꯏꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯁꯦꯟꯄꯥꯏ ꯆꯥꯛꯀꯧꯕꯗꯣ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯑꯌꯣ ꯅꯍꯥꯟ ꯅꯨꯡꯉꯥꯏꯌꯦ ꯅꯦꯍꯔꯨ ꯅꯥꯒꯔ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯣ ꯏꯁꯇꯦꯁꯟ ꯀꯔꯤ ꯕꯤꯅꯣꯕꯥꯄꯨꯔꯤ ꯍꯥꯏꯕ꯭ꯔꯣ ꯑꯃ ꯁꯤ ꯄꯤꯡ ꯂꯥꯏꯟꯒꯤꯗꯅꯦ ꯑꯥꯔꯁꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯕ ꯑꯥꯔꯁꯝꯒ ꯅꯛꯅꯔꯦ ꯃꯍꯥꯔꯅꯤꯕꯥꯒ ꯑꯥꯁ꯭ꯔꯝ ꯃꯦꯇ꯭ꯔꯣ ꯏꯁꯇꯦꯁꯟ ꯂꯩꯕꯗꯣ ꯑꯥꯁ꯭ꯔꯝ ꯃꯦꯇ꯭ꯔꯣ ꯏꯁꯇꯦꯁꯟꯗꯣ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯏ ꯃꯃꯥꯡꯗ ꯂꯩꯕꯗꯣ ꯕꯤꯅꯣꯕꯥꯄꯨꯔꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏ ꯁ꯭ꯀꯨꯜ ꯑꯃꯗ ꯄꯥꯡꯊꯣꯛꯄꯅꯦ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯄꯅꯦ ꯑꯗꯨꯗꯨꯅ ꯃꯦꯔꯥꯃꯦꯁ ꯇꯧꯕ ꯃꯣꯏꯒꯤꯗꯤ ꯁ꯭ꯀꯨꯜꯗ ꯂꯥꯏ ꯂꯥꯠꯂꯤꯗꯅ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯅꯥ ꯂꯣꯡꯖꯝꯒꯤ ꯍꯟꯗꯛ ꯗꯦꯜꯂꯤꯗ ꯑꯅꯤꯔꯛ ꯆꯥꯛꯀꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯊꯥꯏꯅꯗꯩ ꯈꯪꯉꯛꯄꯗꯗꯤ ꯑꯃꯨꯛꯇꯪ ꯀꯧꯕ ꯃꯥꯜꯂꯦ ꯍꯟꯗꯛ ꯑꯅꯤ ꯀꯧꯕꯗꯣ ꯃꯣꯏ ꯁꯤꯗꯩꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤ ꯂꯩꯕ ꯑꯗꯣ ꯑꯅꯤ ꯂꯩꯕꯗꯨꯅ ꯑꯃꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯀꯧꯔꯦ ꯑꯗꯨꯒ ꯑꯃꯅ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗꯨꯗ ꯀꯧꯔꯦ ꯁꯨꯇꯤ ꯂꯩꯕꯗ ꯑꯣꯏꯅ ꯀꯧꯔꯦ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠ ꯌꯦꯡꯉꯒ ꯀꯧꯔꯦ ꯑꯗꯣ ꯃꯣꯏꯅ ꯑꯅꯤ ꯀꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯅꯤꯃꯛ ꯆꯥ ꯆꯠꯂꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯅ ꯑꯕꯦꯝꯃ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯊꯣꯛꯂꯛꯑꯣ ꯁꯦ ꯍꯥꯏ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯕ꯭ꯂꯦꯁꯤ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯊꯣꯛꯂꯛꯑꯣ ꯇꯦꯡ ꯇꯦꯡ ꯇꯧꯔ ꯊꯣꯛꯂꯛꯑꯣ ꯁꯣ ꯑꯝꯇ ꯇꯨꯡꯗ ꯂꯥꯛꯑꯣ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ ꯃꯥ ꯑꯁꯤ ꯂꯥꯛꯇ꯭ꯔꯗꯤ ꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯏꯁꯤꯡ ꯁꯣꯝ ꯅꯥꯀꯟꯗ ꯁꯤ ꯃꯃꯥ ꯁꯤ ꯊꯝꯕꯤꯒꯦ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯁꯣꯝ ꯅꯥꯀꯟꯗ ꯃꯥ ꯊꯝꯕꯤꯒꯦꯕ ꯍꯌꯦꯡꯒꯩ ꯂꯥꯏꯐ ꯌꯥꯎꯍꯜꯂꯔꯣꯏꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯊꯝꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ ꯍꯌꯦꯡ ꯐꯤꯔꯣꯖꯥ ꯍꯣꯏ ꯆꯠꯂꯣꯏꯗ꯭ꯔꯥ ꯀꯔꯝꯕ ꯅꯣꯏ ꯐꯤꯔꯣꯖꯥ ꯁ꯭ꯀꯨꯜꯒꯤ ꯐꯤꯔꯣꯖꯥꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯐꯤꯔꯣꯖꯥ ꯍꯣꯏꯗ ꯄꯨꯅꯤꯌꯦ ꯕꯕꯥꯅ ꯃꯔꯝ ꯃꯣꯛꯄꯒꯤ ꯄꯨꯔꯣꯏꯌꯦ ꯁꯤ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯎꯔꯦ ꯁꯤ ꯖꯤꯔꯦꯡꯉꯩꯒꯤꯁꯦ ꯑꯝꯇ ꯄꯥꯔꯛꯑꯣ ꯀꯀꯥ ꯂꯥꯏꯐꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯋꯦ ꯇꯧꯔꯛꯑꯣ ꯅꯨꯡꯉꯥꯏ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯗ ꯈꯪꯅꯕ ꯌꯥꯕ ꯖꯥꯠꯅꯤ ꯃꯥꯟꯅ ꯃꯥꯟꯅꯕ ꯎꯆꯦꯛ ꯆꯥꯛꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯑꯃ ꯂꯩꯔꯝꯕꯁꯤꯁꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯦ ꯑꯩꯈꯣꯏꯗꯣ ꯑꯩꯈꯣꯏ ꯁꯤ- ꯁꯤ- ꯇꯪꯅꯥꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅꯤꯅꯦ ꯑꯗꯨ ꯇꯥꯔꯦ ꯑꯕꯦ ꯂꯥꯏꯁ꯭ꯔꯝꯅ ꯏꯆꯦ ꯕ꯭ꯂꯦꯁꯤꯁꯦ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ ꯍꯪꯉꯦ ꯆꯍꯤ 5 ꯁꯨꯈ꯭ꯔꯦ ꯑꯣꯛꯇꯣꯕꯔ ꯗꯦꯠ 5 ꯗꯦꯠ 8ꯇ ꯁꯤꯅ ꯆꯒꯠ ꯌꯥꯝ ꯂꯥꯎꯋꯦ ꯑꯗꯨꯒ ꯂꯣꯁ ꯑꯦꯟ ꯗꯦꯠ ꯍꯥꯏꯁꯦ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ ꯄꯨꯡꯁꯦ ꯑꯩꯈꯣꯏ 10 ꯑꯗꯨꯋꯥꯏꯗ ꯇꯨꯝꯗꯧ ꯃꯥꯜꯂꯦ ꯈꯨꯃꯟ ꯂꯥꯏ ꯂꯥꯛꯑꯦ ꯁꯦ ꯀꯀꯥ ꯈꯨꯃꯟ ꯂꯥꯏ ꯂꯥꯛꯑꯦ ꯀꯀꯥ ꯂꯥꯛꯑꯦ ꯊꯣꯏꯊꯣꯏ ꯍꯦꯜꯂꯣ ꯍꯥꯏꯔꯛꯑꯣ ꯕ꯭ꯂꯦꯁꯤ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤ ꯀꯀꯥꯅ ꯌꯥꯝ ꯀꯟꯅ ꯇꯨꯝꯁꯟꯅꯔꯤ ꯕ꯭ꯂꯦꯁꯤꯁꯦ ꯍꯧꯖꯤꯛ ꯈꯗ꯭ꯔꯛ ꯃꯄꯤ ꯑꯣꯜꯂꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯣ ꯀꯀꯥꯅ ꯀꯧꯔꯛꯏꯁꯦ ꯅꯪ ꯀꯀꯥꯁꯦ ꯂꯥꯏꯐꯇꯗꯤ ꯀꯌꯥ ꯊꯦꯡꯅꯗꯕꯅꯤ ꯉꯁꯤ ꯊꯦꯡꯅꯩꯁꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯅ ꯑꯕꯦꯝꯃ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯈꯣꯟꯖꯦꯜꯁꯦ ꯍꯥꯏꯕ ꯕ꯭ꯂꯦꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯕ꯭ꯂꯦꯁꯤ ꯇꯥꯏꯅꯤꯡꯗꯦꯍꯦ ꯑꯗꯨꯃꯥꯏꯅ ꯀꯞꯁꯟꯅꯒꯅꯨ ꯏꯁꯥꯛ ꯍꯥꯏ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯅ ꯑꯕꯦꯝꯃ ꯎꯔꯦ ꯍꯥꯏꯔꯛꯑꯦ ꯏꯁꯥꯛꯅ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯅꯦꯄꯥꯜ ꯍꯥꯏ ꯑꯣ ꯍꯜꯂꯣ ꯏꯁꯥꯛ ꯍꯥꯏ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯈꯨꯃꯟ KMCU ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯁꯣꯔꯠ ꯐꯣꯝꯗ ꯏꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯀꯌꯥ ꯈꯪꯗꯦꯅꯦ ꯑꯣ ꯈꯨꯃꯟ ꯃꯥꯁꯦ ꯀꯩꯅꯣꯗ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯈꯨꯃꯟ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗꯣ ꯆꯦꯅꯦꯜ ꯑꯃ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯒꯤ ꯑꯣ ꯑꯣ ꯈꯨꯃꯟ ꯑꯣ ꯂꯥꯏꯗꯣ ꯑꯣ ꯑꯥ 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 ꯍꯥꯎ ꯕ꯭ꯂꯦꯁꯤ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ
Bina my brum. Hi, Bina my brum na. Ayekpam Langlen. Blessy nung sibi. Hi re. Blessy je son na site ka no legre. imoinuga hainarine Oh. Imoinu Sadri Kangchui Thonge. Oh moi ngasai cha cha na. kuman lai sidayisda Priya Okram mana ama yaubane ba magi channel su subscribe tawbiyu ko Ado mayam kuman lai gi jo mung lai bane. kuman lai gi lai bane imoinu gi su lai bane Mayam je akhoi amaga loi subscribe tawbiramo. Imoinu channel gi ju imoinu channel su Priya Okram su kuman lai su loi namak subscribe tawmina se akhoi loi namak Oh, KMC habdi kari mathil charage. khoi de su gum je thadok pa yang kui re khoi ka kana um sung khang khang ro aina um khitang khang ge dawe aduga kui re thadok mandana khangdre Aidi ngasi na han ba thengnaw ne aidi khangde hawjing matam chanari je kai chanage khangde wa Brojendro Naurem hi Brojendro laima laikrakpam aina hangbadu jampal tawkre hai kari hang mano khangogdre handam mong ta haibiro saw waru bibiyade Gurdip Okram nungai ribo imoinu nungai ribro hangi ba yam nungai tra haidi akhoi khangnaba masen mayam ji yauri ba marsida like then sina Gurdip ne aduga senpaina imoinu channel se cooking giro imoinu ki channel je cooking gira hange amta khumiro imoinu na oina khumalage kumal laina ai gidi tawdrasu kaisu kaide apatpan channel ne Priyagi su tawre ko Priyagi su tawre Priya na su apat tabra loi na ba blog hang akhoi me am changa support tawraga apat pado ongta fresh ho hendi se mayam ta support tawraga har hapsan je ba mane har hapsan je te khanna ba aduga mosilfa kari haina dangsawa hai mane ko mayek si kya udew ko nungai ribo kaka hai nungai riye noidi kamai tawrige nungai ribo jireng mai ge mungla e iseng seng na hairabada aisu isa nupi ama khakne tawrise Samanare jireng mai se kara wai de gi oi doino last akhoi je phaibo wele mne ko imoinu chene na Gurdip nungai riye hai ko duga bina maibramna blessy se sam kakpadagi masak phaja thokle maram mukpi oyuko hai tabra maram mukpi oyo hai ja nami chepja ni na video yeng bero ka ai gi kita haibiro na piro phone bai no mami chepja ra khani thoi nang thadra mami chepani ko phone bai baje khangjal loi thoi nang ju piro ra Ay, ya te la meto con ngaktung le di ingre di horwe chap jare sidi kitang pirake se kitang thawase kitang yam da bida tho mai de kapsan na haina de na ton je khara mareng chali chala tawba ada ai di guli mu sa san gare ai na ba ya de to hauni ngasi di kem kan tok dam sadam adu sing ma hi ong thei bina maibramna blessy se sipagre ko Gurdip Okram na phone da amuk chongchilakani ko comment yengbada akhoi mitche kaino toroga afaba di saraga mami se phataba ngakne ba panari je adudura akhoi na comment pabagi changjalakpuda mi di khangbu yaw na haida ane kaino to de adagi ai sina mo mit sok ta ba saraga ano trini se Delhi traveler la hello कैसे हो किरण ब्लॉगर Kiran हेलो blogger. भैया हेलो भाई है ना Hayo Babi. ba? हेलो किरण Hayo कैसे Kiran. हो कैसे हो? हम तो ठीक हो. हाँ
दिल्ली कहाँ से हो हाय हेलो रोमाई अंकल जे किरण नमस्ते हाँ। भैया भाभी आप लोग दिल्ली कहाँ से हो साउथ दिल्ली आईएनए मार्केट के पास है ऊपर साइड की कैशाम हाँ थोंग ऊपर साइड के हम ओ कैसाम थोंगदे ने बरे मई जे को पापा ऊपर साइड से आना है हाँ 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 इमोइनुना लोइना इसिंग असाब थकपदि हुमांग कांगे असाबा थके थो हुमांग कांगे सिदा अमस यार एतो इमोइनु चेने ना गुरदीप थो बा असाबा फुर इजोंगो गुरदीप इमोइनु nga मालेम गानबी लाइसांग थेम मालेम गानबी जे खोय सि अंगांग दुरा माने कयिम नांग चाक चारबु इयाम्बा होय हाजा मालेम गानबी जे खोय सि अंगांग दुरा खंगदिए भाई मले ममिंग दो मनिंग जे खंगदेबा युवराग से ममिंग जी अखोई चाक कनो तौद्री चाक चारे देसिना फास्ट आरे ममा मिथिदा हो Bless you, very good. अदुने very good. आई मिथिदा मा पापुंग लाए हेलो हेरे अय पाबुंग लाए हे देसी फोन पाइ गनो हाबने नमितो तोंग तोक जरकन अदगी CAD came with Israr है हाय मैं पाबुंग जुला है इमोइनु चैनल ना काकामी याम लइये मी लइरिबो अदुम लाइव से थारगा थम्मो थमदोने अदो होरेन वाद वारादि अखोइदि तुंगिनी अदो लाइव से तुम ऑन तौरोंगे मोय मसेन लोई वारी साना उदावा इमोइनु चैनल सु लाइव थाबा अखोइना कया थेंनदे को लाइव थाओ नंगजु मिस्टर इया याबा कई मथेल चारगे है सौग्री गा nganamga tin jungdra नान तामो चखिबो नुमितो अखोइजे थोन सोमद थबक चिमनदना यौरबो खोलबगा हंगबो संगदे नुंगांबो थबक संगदे हैने हवाई जार उ मोरोका मगा मेले अस खुहाउ थिरे खुमन लाइना आई लैरिको चखिबोय अमुक मानी टाइम में गुरदीप ओक्रम ते सत के हैरम मजु मयाम आई थोगी गेना हाइबिरमुको अखोइदे अदुम लैरिबोय निंगदोइने गुरदीप ओक्रम ना होस्ट अनी से करी लमदगी नो पोकना फम लमदा मे अखोइजे सना लेबाकी यामना अफावो जगा मा अखोइ खमलोक सिफाई ना कौगने अखोइगे कइनो जे अखोइ लेकाइ दो मालेम गनबी लाइश्रम माइजी मेसेज कखरे को सेनपाइना सिला आई चले चाक थोंद्री बाय है इचे चाक थोंबीरो लाइव चंगिङाइदा चारा हेले फरक तानी अने लैमगी अमुक लाए अइना हंगबदो जंपल अमुकसु जंपल तौखरे अइसु सम थादोअगा तुmme अदुगी हंगबने तुम्बियो हाइबदो सोइखरे तुमब्रो हंगे तौने ओ सम थादोगा तुमब्रा माजे सम थादो आई सम थादो आई यारिगे सम जे तेलहली जुजुने आई सम कोक पुनबा यादेबो कोक याम चिएबा सुमाइना मनिंगदे यानधबसे अदुना अयाम्बा मतमदा आई दिल्ली ला अकांदा ओरंगने आइना सम पुनदनागा तौरिजे अदु सम पुनबदुजु अहाबैदि याम खरा सांगमिदना अदेदा हेक्तने लुमधैदना समजे अदुदुना कोक याम चिएबको अदुगिसु अयाम्बा तौरगा समजे कखिबने आइदे दुम थादोए लेसारिङैदि सम सांगमजुको अदुम थादोए ब्रोएनसिस अच्छा अरे मालेम गानबी पाइदो मालेम गानबी नते मालेम गानबनी कइनो ममागदु चंग खरबने माजे मालेम गानबी नते मयाम कइनो ने मालेम गानबा सावबो यादेको हाइदि ममांगदजु अखोइगी लाइव ते थेंनगरमने अदा अखोइ सिदा इचन नुपी अमा मालेम गानबी अमा लेबको अदो सुम मागा सुम पुनबनिना कइनो दो मागी दो ओरबोय निंगदना दो माइना कइनो तौबने मुन्ने यंगौद्रे वारोबो यादेको मालेम गानबी हाइबगे आइदि सोइगिबने हाइतारे ब्रो सीज बाय हाइरे ओके बाय गुड नाइट ईगल ननाव हाइको नते मेरीना साइलेंट व्यूअर कहना साइलेंट व्यूअर ने आइसु मयाम की वारी तारी हौजिकति ताबना ख्वाइ नुवाइबने ngang असुइबसु मयाम यावइको मालेम गानबी नते सॉरी साउदी दे याम बाहाइबको माना अदो कइनो की ईगल ननाव की जे पादरी जे ब्रो करम ग्राउंड दा लाइव थारिनो कानबद थासे हाय करी हाइनो अखोइना लाइव थारिसे करी मतांगी दा थारिनो करीगुम कानबमगी मतांग दा थाजे अदुदि अदोमना हाइबिरोने करी मतांग अखोइदि असेंग बैदे अखोइ सिदैदा हवाई जारगी ओइना तौरकपनेबको
ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯁꯤꯗ ꯍꯋꯥꯏꯖꯥꯔ ꯈꯔ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯗꯩꯗ ꯈꯔ ꯊꯥꯕꯅꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯁꯤ ꯀꯣꯟꯅꯍꯧꯗꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯁꯟꯗꯦꯒꯤ ꯇꯧꯖꯦꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯍꯦꯛ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯁꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯅꯍꯥꯟ ꯁꯨꯡꯀꯣꯟ ꯀꯣꯟꯅꯍꯧꯗꯕ ꯑꯗꯨꯗꯨꯒꯤ ꯑꯌꯥꯝꯕꯁꯨ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯣ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯁꯤꯒꯦ ꯏꯒꯜꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯇꯧꯃꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯅꯤꯁꯥ ꯆꯣꯡꯉꯣꯝ ꯍꯥꯏꯕꯀꯣ ꯁꯤꯂꯥꯁꯦ ꯁꯨꯝ ꯌꯦꯡꯂꯒ ꯑꯩꯒꯤ ꯏꯃꯥꯒ ꯁꯛ ꯁꯨꯝ ꯃꯥꯟꯅꯔꯛꯑꯦ ꯍꯥꯏꯕꯅꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯣꯏꯔꯣ ꯑꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯣꯏꯅꯦ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯔꯦꯅꯦ ꯆꯤꯆꯦ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯊꯣꯏꯊꯣꯏ ꯆꯤꯆꯦ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯍꯥꯏ ꯍꯥꯏꯔꯛꯑꯦ Hi. ꯇꯨ ꯆꯤꯆꯦ ꯕ꯭ꯂꯨꯅ ꯕ꯭ꯂꯨ ꯏꯔꯒ ꯂꯥꯛꯏꯖꯣ Hey, ureba. ꯑꯣꯔꯦ ꯑꯁ ꯕ꯭ꯂꯦꯁꯤ ꯏꯁꯧ ꯂꯥꯡꯉꯦꯍꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯅ ꯒꯨꯔꯗꯤꯞ ꯆꯠꯂꯕꯣ ꯒꯨꯔꯗꯤꯞꯇꯣ ꯃꯥ ꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯦ ꯆꯠꯈ꯭ꯔꯕꯅꯦ ꯏꯒꯜꯒꯤꯁꯨ ꯂꯥꯛꯑꯦ ꯊꯦꯡꯛꯁ ꯐꯣꯔ ꯔꯦꯁꯄꯣꯟꯁ ꯕ꯭ꯔꯣ ꯀꯤꯞ ꯏꯠ ꯑꯞ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯗꯤ ꯀꯥꯟꯅꯒꯗꯧꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯖꯦꯁꯟ ꯇꯧꯅꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯇꯧꯔ ꯂꯣꯏꯔꯦ ꯑꯩꯈꯣই ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯁꯦ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯀꯥꯟꯅꯒꯗꯧꯕ ꯑꯃꯗ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯕ꯭ꯂꯨꯅ ꯕ꯭ꯂꯦꯁꯤ ꯀꯧꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯀꯧꯔꯛꯑꯦ ꯎꯝ ꯃꯤꯅ ꯆꯥꯎꯊꯣꯛꯑꯦ ꯍꯥꯏꯅꯦ Blessing. ꯍꯜꯂꯣ ꯆꯤꯆꯦ ꯕ꯭ꯂꯨ Hello, Gigi Blue. ꯆꯥꯛ ꯆꯥꯔꯕ꯭ꯔꯣ Taksaba. ꯆꯦꯆꯦ ꯕ꯭ꯂꯨꯒꯤ ꯃꯤꯡꯁꯦ ꯀꯔꯤ ꯀꯧꯒꯦ ꯆꯤꯅꯤꯇꯣꯟ ꯁꯤꯡꯍꯥ ꯍꯥꯏꯕ ꯑꯃ ꯑꯣꯏꯔ ꯃꯥꯅꯦꯀꯣ ꯕꯁꯟꯁꯦ ꯉꯥꯡꯕ ꯐꯈ꯭ꯔꯦꯗ ꯈꯨꯐ ꯑꯃꯅꯦ ꯑꯁꯨꯃꯥꯏꯅ ꯉꯥꯡꯅꯤꯒꯥꯏ ꯊꯥꯖꯗꯦ ꯑꯩ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯆꯥꯃꯟꯗꯅ ꯁꯨꯝ ꯉꯥꯡꯕꯔꯣꯝ ꯆꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯅꯣꯅꯦ ꯈꯣꯏꯔꯣꯝ ꯕꯥꯔꯇꯤ ꯀꯣ ꯈꯣꯏꯔꯣꯝ ꯕꯥꯔꯇꯤꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯏꯒꯜ ꯅꯅꯥꯎꯅ ꯏꯌꯥꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯋꯥꯏꯖꯥꯔ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯏꯟ ꯗꯤꯁ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯁꯨ ꯍꯋꯥꯏꯖꯥꯔ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯒꯨꯔꯗꯤꯞ ꯆꯠꯇ꯭ꯔꯤ ꯃꯥꯅꯦ ꯑꯩꯗꯤ ꯆꯠꯈ꯭ꯔꯕꯅ ꯈꯟꯕꯅꯦ ꯑꯗꯨ ꯏꯃꯣꯏꯅꯨꯅꯁꯨ ꯆꯠꯈ꯭ꯔꯕꯅ ꯍꯪꯉꯛꯄꯅꯦ ꯃꯣꯏꯅꯨ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯀꯣꯟ ꯐꯦꯡꯂꯨ ꯂꯥꯛꯑꯣꯅ ꯀꯧꯔꯛꯂꯦ ꯑꯃꯨꯛꯇ ꯐꯦꯡꯂꯨꯈꯤꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯁꯦ ꯀꯩꯁꯨ ꯑꯝꯇ ꯀꯥꯏꯅꯗꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯁꯨꯝ ꯀꯥꯟꯗꯗꯤ ꯁꯤꯂꯥꯁꯦ ꯐꯠ ꯆꯣꯡꯊꯣꯛꯑꯒ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯣꯡꯊꯣꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯆꯣꯡꯊꯣꯔꯛꯄꯗꯣ ꯌꯥꯝ ꯊꯨꯏ ꯍꯥꯏꯕ ꯏꯁ ꯋꯥꯅꯤꯗ ꯇꯥꯅꯤꯡꯗꯦ ꯕ꯭ꯂꯨꯅ ꯑꯩꯒꯤ ꯅꯦꯝ ꯎꯟꯕꯤ ꯍꯩꯕꯤ ꯍꯥꯏ ꯑꯁ ꯎꯟꯕꯤ ꯍꯩꯕꯤ ꯃꯥꯏ ꯃꯃꯤꯡꯁꯦ ꯌꯥꯝ ꯎꯟꯕꯤ ꯅꯨꯡꯁꯤꯀꯣ ꯍꯩꯕꯤ ꯆꯦꯆꯦ ꯕ꯭ꯂꯨꯒꯤ ꯃꯃꯤꯡ ꯎꯟꯕꯤ ꯍꯩꯕꯤ ꯀꯧꯋꯦ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯆꯦꯆꯦ ꯃꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯣ ꯆꯤꯆꯦꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯕꯦ ꯂꯥꯏꯁ꯭ꯔꯝꯅ ꯏꯆꯦ ꯗꯗꯥ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯆꯠꯂꯦ ꯍꯥꯏ ꯑꯥ ꯍꯣꯏ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯕꯦ ꯒꯨꯗ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯑꯕꯦ ꯈꯣꯏꯔꯣꯝ ꯕꯥꯔꯇꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯉꯟꯇꯥꯅ ꯆꯥꯊꯣꯛꯑꯦ ꯉꯁꯤꯗꯤ ꯂꯥꯏꯚ ꯇꯧꯒꯦꯅ ꯍꯤꯟꯖꯥꯡꯗꯤ ꯁꯧꯒ꯭ꯔꯤꯒ ꯉꯥꯅꯝꯒ ꯇꯧꯋꯦ ꯍꯋꯥꯏꯖꯥꯔ ꯑꯃ ꯃꯦꯠꯂꯦ ꯚꯥꯔꯇꯤꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯑꯗꯨꯒ ꯍꯤꯖꯝ ꯑꯟꯖꯂꯤꯅ ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯅꯦ ꯌꯥꯝ ꯐꯩ ꯍꯥꯏꯁꯦ ꯃꯥꯁꯦ ꯍꯋꯥꯏꯖꯥꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯖꯥꯠꯂꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯟꯗꯦꯁꯤꯗ ꯑꯃꯨꯛ ꯌꯣꯟꯗꯣꯔꯦ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯈꯪꯖꯍꯟꯅꯤꯡꯗꯅ ꯇꯧꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤꯒꯤ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦ ꯗꯗꯥꯁꯦ ꯃꯊꯪ ꯗꯗꯥꯁꯦ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯂꯒ ꯉꯥꯡꯊꯣꯛꯄꯁꯤ ꯃꯥꯏ ꯌꯥꯝ ꯍꯩꯕꯅꯦ ꯃꯥꯗꯤ ꯑꯩꯗꯤ ꯁꯨꯡꯍꯩ ꯍꯩꯇꯦ ꯃꯥꯒ ꯑꯩꯗꯤ ꯀꯅꯥꯝꯇꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯑꯩ ꯁꯨꯡꯍꯩ ꯍꯩꯇꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯈꯗꯔꯛꯇꯧꯅꯦꯁꯦ ꯆꯠꯂꯣ ꯁꯦꯄꯝ ꯁꯥꯄꯝ ꯍꯥꯏꯕꯅꯤ ꯁꯦꯄꯝ ꯍꯥꯏꯖꯤꯜꯂꯤ ꯑꯩꯈꯣꯏ ꯃꯌꯦꯛꯁꯦ ꯌꯥꯝ ꯑꯕꯤꯅꯥꯁ ꯀꯨꯞꯄꯁꯤꯗ ꯍꯥꯏꯔꯣ ꯃꯤꯠ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯁꯣꯏꯕꯅꯤ ꯃꯌꯦꯛꯁꯦ ꯌꯥꯝ ꯀꯨꯞꯄꯦꯕ ꯃꯤꯠꯇꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕꯒꯤꯀோ ꯇꯥꯃꯣꯁꯦ ꯄꯣꯠ ꯈꯔ ꯀꯥꯞꯄꯨꯕ꯭ꯔꯣ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯀꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯨꯒ ꯈꯨꯃꯟ ꯂꯥꯏꯅ ꯋꯥꯔꯤꯁꯨ ꯑꯣ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯕ꯭ꯂꯦꯁꯤꯁꯨꯅꯦ ꯂꯣꯛ ꯆꯥꯛ ꯈꯨꯏꯌꯦꯅ ꯆꯥꯈꯤꯒꯦ ꯍꯤꯗꯥꯛ ꯃꯥꯅ ꯍꯧꯖꯤꯛ ꯄꯣꯠ ꯈꯔ ꯀꯥꯞꯄꯨꯕ꯭ꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯒꯦ ꯅꯪꯒꯤ ꯋꯥꯍꯩꯗꯣ
ꯑꯗ ꯕ꯭ꯂꯦꯁꯤꯁꯨ ꯃꯥ ꯂꯣꯛ ꯈꯨꯏ ꯍꯤꯗꯥꯛ ꯀꯥꯞꯀꯗꯕꯅꯦ ꯆꯍꯤ 5ꯒꯤ ꯑꯗ ꯃꯥ ꯂꯣꯛ ꯈꯨꯕꯩ ꯍꯤꯗꯥꯛ ꯀꯥꯞꯇ꯭ꯔꯤ ꯍꯥꯏꯕ ꯄꯣꯠ ꯈꯔ ꯀꯥꯞꯄꯨꯕ꯭ꯔꯥ ꯍꯪꯉꯛꯄꯗꯨꯗ ꯀꯥꯞꯇ꯭ꯔꯤ ꯂꯣꯛ ꯀꯥꯞꯁꯦ ꯀꯥꯞꯇꯣꯏꯅꯤ ꯑꯗꯨꯒ ꯃꯊꯪꯅ ꯈꯨꯃꯟ ꯂꯥꯏꯒꯤꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏ ꯃꯥ ꯆꯥꯛ ꯆꯥꯔꯨꯒꯦ ꯍꯥꯏꯀꯣ ꯆꯥꯊꯣꯛꯎꯔꯣ ꯈꯨꯃꯟ ꯂꯥꯏ ꯆꯥꯊꯣꯛꯎꯔꯣ ꯆꯤꯆꯦ ꯕ꯭ꯂꯨꯒꯤ ꯂꯥꯛꯑꯦ ꯕ꯭ꯂꯦꯁꯤ ꯋꯥꯏ ꯑꯥꯔ ꯌꯨ ꯍꯥꯏꯗꯤꯡ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯕꯩ ꯂꯣꯠꯂꯤꯅꯣ ꯍꯪꯉꯦ ꯆꯤꯆꯦꯅ ꯁꯤ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯃꯥꯂꯦꯝ ꯉꯥꯟꯕ ꯂꯩꯁꯥꯡꯊꯦꯝ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯋꯥ ꯇꯥꯕꯁꯦ ꯑꯗꯨꯒ ꯍꯤꯖꯝ ꯑꯟꯖꯂꯤꯅ ꯀꯩ ꯂꯝꯗꯅꯣ ꯀꯀꯥ ꯍꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯗꯦꯜꯂꯤꯗꯅꯦ ꯑꯗꯨꯒ ꯏꯃꯣꯏꯅꯨꯅ ꯍꯥꯏꯔꯦ ꯍꯣꯏ ꯍꯣꯏ ꯒꯨꯔꯗꯤꯞ ꯃꯣꯏ ꯀꯩꯅꯣꯒꯤꯗꯀꯣ ꯍꯥꯏꯅꯈ꯭ರೆ ꯑꯗꯨꯒ ꯁꯥꯐꯝ ꯑꯕꯤꯅꯥꯁꯅ ꯍꯥꯏꯖꯦ ꯇꯥꯃꯣ ꯏꯆꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯔꯤ ꯍꯥꯏꯅꯣ ꯃꯥꯁꯦ ꯑꯩ ꯃꯌꯦꯛꯁꯤ ꯁꯥꯎꯔꯤ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯎꯔꯤ ꯅꯨꯡꯁꯤꯌꯦ ꯀꯅꯥꯅꯅꯣ ꯍꯧꯖꯤꯛ ꯄꯣꯠ ꯀꯥꯞꯄꯨꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯥ ꯑꯗꯨꯗ ꯕ꯭ꯂꯦꯁꯤꯁꯨ ꯃꯥ ꯂꯣꯛ ꯈꯨꯕꯒꯤ ꯍꯤꯗꯥꯛ ꯀꯥꯞꯀꯗꯕꯗꯣ ꯀꯥꯞꯇ꯭ꯔꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯔꯤꯒꯤ ꯂꯥꯛꯏꯁꯦ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯏꯆꯦꯒ ꯗꯗꯥꯒꯁꯦ ꯃꯦꯠꯁ ꯃꯦꯠ ꯏꯟ ꯍꯦꯚꯟ ꯁꯣꯜ ꯃꯦꯠ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯁꯣꯜꯃꯦꯠꯀ ꯑꯣꯏꯔꯦ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒ ꯏꯕꯥꯅꯤ ꯄꯩꯅꯔ ꯀꯧꯅꯔꯣꯏꯗꯣꯏꯅꯤ ꯃꯥꯅ ꯃꯈꯥꯗ ꯑꯩꯅ ꯑꯋꯥꯡꯗ ꯑꯗꯨꯒ ꯃꯅꯤꯁꯥ ꯆꯣꯡꯒꯣꯝ 190 ꯄꯤꯕ ꯉꯥꯗꯨ ꯍꯥꯎꯕ꯭ꯔꯣ ꯑꯁ ꯐꯖꯅ ꯍꯥꯎꯋꯦ ꯐꯖꯅ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯑꯍꯤꯡꯕ ꯍꯦꯛ ꯐꯥꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ KG 1.5 ꯍꯦꯟꯅ ꯂꯨꯝꯃꯤꯅꯦꯕ ꯉꯥꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨ ꯉꯥꯗꯨ ꯆꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯔꯨꯁꯨ ꯁꯤꯗ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯦꯝꯗꯅ ꯂꯩꯔꯛꯄ ꯉꯥꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯊꯥꯡ ꯀꯔꯤ ꯀꯔꯥꯗꯣ ꯅꯥꯇꯩ ꯆꯥꯕ ꯂꯩꯇꯕꯅꯤꯅ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯦꯝꯕꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯊꯥꯡ ꯑꯆꯧꯕ ꯂꯩꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒ ꯉꯥꯗꯤ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯆꯦꯆꯦ ꯕ꯭ꯂꯨꯒꯤ ꯂꯥꯛꯑꯦ ꯕ꯭ꯂꯦꯁꯤꯁꯦ ꯌꯥꯝꯅ ꯄ꯭ꯔꯤꯇꯤ ꯑꯣꯏꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯣ ꯕ꯭ꯂꯦꯁꯤꯁꯦ ꯌꯦꯡꯉꯣ ꯃꯃꯤꯠ ꯄꯩꯗꯣꯔꯝꯅꯤ ꯈꯣꯏꯔꯣꯝ ꯕꯥꯔꯇꯤꯅ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯇꯔꯦ ꯄꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯎꯔꯦ ꯃꯃꯥꯡꯗ ꯀ꯭ꯌꯨꯠꯁꯨ ꯑꯣꯏꯌꯦ ꯄꯥꯏꯈꯤꯕ꯭ꯔꯣ ꯃꯃꯥꯡꯗ ꯆꯤꯊꯍꯧꯔꯕꯣ ꯕꯥꯔꯇꯤꯒꯤ ꯀꯃꯦꯟ ꯑꯩꯅ ꯆꯤꯊꯕ ꯌꯥꯎꯈ꯭ꯔꯕꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯪꯉꯛꯏꯁꯤꯔꯥ ꯁꯤꯗꯤ ꯍꯥꯏꯈ꯭ꯔꯗꯥꯏꯅꯦ ꯑꯇꯩ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯅ ꯇꯞꯅ ꯈꯔ ꯄꯥꯕ ꯀꯩꯅꯣ ꯇꯧꯕꯁꯤꯗꯅꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯪꯉꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯒ ꯀ꯭ꯌꯨꯠꯁꯨ ꯑꯣꯏ ꯍꯥꯏꯔꯛꯑꯦ ꯆꯤꯆꯦꯅ ꯆꯤꯆꯦ ꯆꯥꯛ ꯕ꯭ꯂꯨꯅ ꯆꯥꯔꯦ ꯑꯩꯈꯣꯏ ꯉꯟꯇꯥꯅ ꯆꯥꯔꯦ ꯎꯝ ꯍꯥꯏꯗꯤ ꯂꯥꯏꯚ ꯇꯧꯅꯤꯅ ꯑꯗꯨ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯉꯥꯅꯝ ꯑꯃ ꯅꯝꯃꯦ ꯍꯋꯥꯏꯖꯥꯔ ꯎꯃꯣꯔꯣꯛꯀ ꯑꯃ ꯃꯦꯠꯂꯦ ꯉꯁꯤꯒꯤ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯗꯣ ꯌꯥꯝ ꯍꯥꯎꯕ ꯋꯥꯅꯤ ꯅꯪꯉꯩ ꯍꯥꯎꯇ꯭ꯔꯣ ꯅꯍꯥꯟꯈꯩ ꯍꯥꯎꯕꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯌꯦ ꯍꯋꯥꯏꯖꯥꯔꯗꯤ ꯆꯞ ꯃꯥꯟꯅꯔꯤꯅꯤꯀꯣ ꯃꯥꯒꯤ ꯑꯇꯩ ꯅꯠꯇꯦ ꯃꯦꯔꯤꯅ ꯍꯥꯎꯋꯦ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯔꯛꯏꯅꯦ ꯑꯁ ꯑꯩ ꯉꯁꯥꯏ ꯃꯦꯠꯄꯗ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯗꯨꯗꯤ ꯃꯔꯩ ꯍꯧꯔꯛꯑꯦ ꯃꯔꯩ ꯍꯧꯔꯛꯑꯦ ꯑꯩ ꯀꯀꯥ ꯉꯁꯥꯏ ꯁꯨꯡꯇꯥ ꯇꯥꯍꯧꯗꯦ ꯁꯦ ꯑꯝꯇ ꯄꯥꯔ ꯂꯥꯛꯑꯣ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯒꯤꯁꯦ ꯀꯀꯥ ꯆꯦ ꯁꯤꯂꯥ ꯑꯕꯦꯝꯃ ꯑꯩ ꯊꯣꯛꯂꯒꯦ ꯐꯣꯟ ꯃꯩ ꯌꯥꯎꯗ꯭ꯔꯦꯀꯣ ꯐꯣꯟ ꯃꯨꯠꯇ꯭ꯔꯤꯉꯩꯗ ꯑꯝꯇ ꯔꯤꯆꯥꯔꯖ ꯇꯧꯁꯜꯂꯨꯔꯣ ꯆꯥꯔꯖꯤꯡ ꯇꯧꯁꯜꯂꯨꯔꯣ ꯃꯦꯔꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯦꯅꯦ ꯃꯦꯔꯤꯒꯤ ꯑꯩꯒꯤ ꯊꯥꯡ ꯑꯆꯧꯕ ꯑꯃ ꯂꯩꯌꯦ ꯏꯆꯦ ꯄꯣꯔꯛꯀꯦ ꯃꯊꯪ ꯎꯅꯕꯗ ꯌꯨꯝꯂꯣꯝꯒꯤ ꯊꯥꯡꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯊꯥꯡꯗꯣ ꯄꯣꯔꯛꯑꯗꯤ ꯁꯤꯂꯥ ꯅꯨꯡꯇꯤꯒꯤ ꯉꯥ ꯂꯩꯌꯣ ꯍꯥꯏꯔꯗꯤ ꯐꯔꯛ ꯇꯥꯅꯤ ꯊꯥꯡ ꯂꯩꯔꯦ ꯉꯥ ꯂꯩꯔꯣ ꯉꯥ ꯂꯩꯔꯣꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯒꯤ ꯌꯥꯅꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯄꯣꯔꯛꯑꯣꯅ ꯑꯃ ꯍꯥꯏꯈꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕꯗ ꯃꯥ ꯑꯗꯨꯝ ꯄꯣꯔꯛꯇꯣꯏ ꯇꯧ ꯂꯩꯔꯦꯕ ꯑꯩꯈꯣই ꯂꯩꯗ ꯍꯥꯏꯔꯅꯤ ꯍꯧꯖꯤꯛ ꯄꯄꯥ ꯃꯥꯔꯇꯤꯟ ꯃꯦꯔꯤ ꯄꯄꯥ ꯐꯤꯔꯣꯖꯥꯒꯤ ꯄꯄꯥꯅ ꯇꯤꯚꯤ ꯂꯩꯔꯦ ꯍꯣꯏ ꯑꯃ ꯐꯤꯔꯣꯖꯥꯒꯤ ꯄꯄꯥꯅ ꯇꯤꯚꯤ ꯂꯩꯔꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯌꯦꯡꯉꯣꯏꯗꯣꯏꯅꯦꯕ ꯒꯦꯝ ꯁꯥꯟꯅꯒꯦ ꯀꯧꯔꯦ ꯂꯥꯎꯗꯦ ꯑꯗꯨꯗꯣ ꯕ꯭ꯂꯨꯅ ꯁꯤꯅ ꯑꯩꯒꯤ ꯂꯥꯁ ꯀꯃꯦꯟ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯦ ꯆꯤꯆꯦ ꯕ꯭ꯂꯨ ꯃꯥꯏ ꯑꯝꯇ ꯇꯧꯈ꯭ꯔꯣ ꯕ꯭ꯂꯦꯁꯤꯁꯦ ꯑꯗꯨꯝ ꯄꯩꯊꯣꯛꯑ ꯂꯩꯈ꯭ꯔꯦ ꯁꯦ ꯕꯥꯏ ꯕ꯭ꯂꯦꯁꯤꯁꯦ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯂꯝ ꯍꯥꯏꯈ꯭ꯔꯣ ꯍꯦꯜꯂꯦ ꯀꯣꯛ ꯕ꯭ꯂꯦꯁꯤ ꯉꯥꯎꯔꯦ ꯉꯥꯎꯔꯦꯌꯦ ꯀꯣꯛ ꯉꯥꯎꯔꯦꯌꯦ ꯃꯥ ꯆꯤꯅꯤꯇꯣꯟ ꯁꯤꯡꯍ ꯀꯣ ꯕꯁꯟꯅ ꯀꯁꯥꯔ ꯆꯠꯅꯤꯡꯕ ꯑꯩꯅ ꯃꯅꯤꯄꯨꯔ ꯆꯠꯅꯤꯡꯕ ꯑꯣꯟꯅꯔꯁꯤ ꯌꯥꯏꯌꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯀꯁꯥꯔꯗ ꯉꯥꯎꯖꯩ ꯑꯩꯅ ꯑꯗꯨ ꯁꯣꯝꯅ ꯃꯅꯤꯄꯨꯔ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣই ꯑꯅꯤ ꯑꯣꯟꯊꯣꯛꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯦꯔꯤꯒꯤꯀꯣ ꯑꯅꯤ ꯂꯩꯌꯦ ꯍꯥꯏꯕꯅꯦ ꯅꯪ ꯑꯅꯤ ꯂꯩꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯦꯕꯀꯣ ꯁꯣꯝꯗ ꯑꯩ ꯉꯥ ꯂꯩꯕ ꯉꯝꯃꯣꯏꯃꯦ ꯊꯥꯡꯗꯨꯗꯤ ꯑꯔꯥꯏꯕꯅꯦꯕ
ꯑꯩ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯉꯥ ꯑꯆꯧꯕ ꯂꯩꯔꯨꯆꯣ ꯆꯠꯂꯗꯤ ꯐꯔꯛ ꯇꯥꯅꯦꯕ ꯁꯨꯃꯤꯂꯥ ꯗꯦꯕꯤ ꯍꯥꯏ ꯍꯥꯏꯔꯦꯀꯣ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯅ ꯍꯣꯏ ꯍꯣꯏ ꯀꯀꯥ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯂꯨꯂꯨꯁꯤꯅ ꯏꯅꯝꯃꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯤ ꯃꯊꯦꯜꯗꯣ ꯇꯥꯕꯗ ꯆꯥꯅꯤꯡꯉꯦ ꯇꯥꯃꯣꯅ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦ ꯖꯣꯛꯁꯨ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯤ ꯂꯨꯂꯨꯁꯦ ꯀꯥꯏꯗ ꯂꯩꯕꯅꯣ ꯂꯨꯂꯨꯁꯦ ꯁ꯭ꯋꯥꯏꯗ ꯗꯦꯜꯂꯤꯗ ꯂꯩ ꯇꯥꯔꯒꯗꯤ ꯑꯩ ꯆꯥꯛ ꯆꯥꯁꯦ ꯅꯣꯡꯃ ꯑꯃ ꯑꯗꯨꯒ ꯁꯨꯃꯤꯂꯥ ꯍꯥꯏꯕ꯭ꯔꯥ ꯁꯨꯃꯤꯂꯥ ꯗꯦꯕꯤꯅꯀꯣ ꯁꯣꯝꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤꯡꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯦ ꯃꯥ ꯑꯗꯨꯅ ꯇꯨꯡ ꯑꯣꯟꯖꯜꯂꯋꯣꯏ ꯂꯩꯔꯦ ꯀꯣꯛ ꯉꯥꯎꯔꯦꯕ ꯑꯁ ꯀꯣꯡ ꯉꯥꯎꯋꯦ ꯀꯥꯏꯁꯤꯜꯂꯤ ꯀꯩꯗꯧꯕꯗ ꯉꯥꯎꯔꯤꯕ ꯐꯣꯟ ꯌꯦꯡꯉꯒ ꯃꯥ ꯀꯣꯡ ꯉꯥꯎꯋꯦ ꯀꯥꯏ ꯈꯗ꯭ꯔꯛꯁꯦ ꯁꯦꯗꯣ ꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯪ ꯑꯃꯨꯛ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯉꯁꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔ ꯃꯦꯠꯂꯦ ꯉꯥꯅꯝ ꯑꯃꯒ ꯁꯤꯝꯂꯥ ꯗꯦꯕꯤꯒꯤꯁꯦ ꯄꯥꯈ꯭ꯔꯦꯀꯣ ꯅꯦꯅꯦ ꯃꯦꯔꯤꯒꯤ ꯄꯤꯖꯧꯋꯣ ꯏꯆꯦꯗꯣ ꯉꯥꯇ ꯆꯥꯖꯕꯅꯤꯅ ꯗꯗꯥ ꯅꯠꯇꯦ ꯃꯥꯁꯦ ꯉꯥꯊꯤ ꯐꯥꯏꯔꯝꯃꯦ ꯑꯗꯨꯅꯅꯦ ꯌꯥꯝ ꯄꯤꯖꯕ ꯃꯥꯟꯗ꯭ꯔꯥ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯉꯄꯥꯏꯁꯨ ꯃꯥꯜꯂꯛꯑꯗ꯭ꯔꯣ ꯉꯥ ꯆꯥꯎꯃꯟꯕꯒꯤ ꯃꯅꯤꯁꯥ ꯆꯣꯡꯒꯣꯝ ꯀꯣꯛ ꯉꯥꯎꯋꯦ ꯀꯥꯏꯅ ꯍꯩꯅꯨ ꯇꯔꯦꯡꯁꯤꯗꯤ ꯑꯁꯣꯝꯗ ꯈꯗ꯭ꯔꯛ ꯇꯧꯔ ꯂꯩꯁꯟꯈ꯭ꯔꯦꯅꯦꯁꯦ ꯃꯦꯔꯤ ꯍꯣꯏꯗꯤ ꯆꯥꯛ ꯀꯩꯅ ꯍꯥꯏꯈ꯭ꯔꯒꯦ ꯃꯦꯔꯤ ꯀꯥꯡꯁꯣꯏ ꯆꯥꯏ ꯑꯣ ꯍꯥꯏꯕꯅꯤ ꯑꯣ ꯃꯦꯔꯤꯁꯦ ꯃꯣꯏꯒꯤꯗꯤ ꯑꯆꯝꯕꯁꯨ ꯆꯥꯏꯑꯕ ꯍꯥꯎ ꯎꯝ ꯍꯥꯎꯅ ꯑꯆꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯒꯤ ꯏꯟꯖꯥꯡꯗꯤ ꯌꯥꯝ ꯍꯥꯎ ꯍꯥꯎ ꯊꯣꯡꯉ ꯆꯥꯏ ꯃꯣꯏꯁꯦ ꯎꯝ ꯑꯗꯣ ꯅꯍꯥꯟ ꯃꯦꯔꯤ ꯊꯦꯡꯅꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯄꯣꯠ ꯌꯣꯟꯐꯝꯗ ꯎꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯁꯇꯃꯔ ꯃꯄꯨꯡ ꯐꯥꯗꯦꯕ ꯍꯥꯏꯗꯤ ꯄꯣꯠꯄꯨꯗꯤ ꯃꯌꯥꯝ ꯈꯨꯗꯛꯇ ꯂꯩꯕꯤꯈꯤꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯁ ꯏꯋꯥꯠ ꯑꯃ ꯃꯦꯔꯤ ꯋꯥꯠꯄꯗꯣ ꯍꯟꯗꯛꯀꯤ ꯄꯣꯠ ꯈꯨꯌꯣꯟꯁꯤꯗꯤ ꯃꯤꯅꯤꯠ ꯇꯔꯥ ꯇꯔꯥꯃꯉꯥꯗ ꯂꯣꯏ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯍꯟꯗꯛꯅ ꯈꯔ ꯀꯨꯏꯅ ꯆꯪꯒꯗ꯭ꯔꯥ ꯈꯟꯕꯅꯦꯕ ꯆꯥꯛꯀꯧꯕꯁꯨ ꯂꯩꯕꯅꯤꯅ ꯃꯌꯥꯝꯗ ꯐꯔꯛ ꯇꯥꯏꯌꯦꯅ ꯑꯄꯦ ꯈꯪꯉꯦ ꯂꯣꯏ ꯈꯪꯉꯦ ꯑꯩꯅ ꯒ꯭ꯂꯥꯁ ꯊꯝꯕꯗꯣ ꯑꯩ ꯑꯗꯨꯗꯨꯒ ꯀꯥꯎꯈ꯭ꯔꯦ ꯍꯦꯛꯇ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯒ ꯄꯨꯂꯞ ꯍꯨꯞꯆꯟꯕꯤꯔꯛꯄꯗꯗꯤ ꯃꯤꯅꯤꯠ 10ꯗ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯑꯗꯨꯃ ꯊꯝꯕꯤꯔꯝꯃ ꯑꯃꯇꯪ ꯂꯧꯕꯤꯔꯣ ꯊꯕꯛꯇꯣ ꯑꯅꯤ ꯂꯧꯒꯕ ꯃꯤꯁꯤꯅ ꯑꯃꯨꯛ ꯑꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯒ ꯑꯃꯨꯛ ꯄꯤꯔꯛꯀꯣ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯃꯦꯔꯤꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯍꯥ 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 ꯉꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯗꯤ ꯑꯣꯏꯕꯅꯤꯅ ꯇꯣꯏꯅ ꯆꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏ ꯅꯪ ꯉꯥ ꯇꯣꯏ ꯆꯥꯅꯤꯡꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯆꯥꯅꯤꯡꯉꯤ ꯉꯥ ꯊꯣꯡꯕ ꯑꯩ ꯃꯦꯔꯤ ꯅꯪ ꯊꯥꯡ ꯄꯤꯔꯗꯤ ꯉꯥꯁꯨ ꯄꯣꯔꯛ ꯇꯥꯕ ꯑꯩꯈꯣꯏ ꯈꯣꯏꯔꯣꯝ ꯕꯥꯔꯇꯤ ꯕꯤꯅꯥꯒꯤ ꯆꯤꯊꯔꯝꯃꯦꯀꯣ ꯕꯤꯅꯥ ꯃꯥꯏꯕ꯭ꯔꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯅꯤꯔꯛ ꯁꯨꯔꯦ ꯆꯠꯂꯤꯁꯦ ꯑꯗꯨꯒ ꯈꯣꯏꯔꯣꯝ ꯄꯥꯔꯇꯤꯒꯤ ꯑꯩꯈꯣꯏꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯗꯦꯜꯂꯤꯗ ꯂꯩꯇꯦ ꯈꯪꯕꯒꯤꯔ ꯈꯪꯗꯦ ꯆꯠꯁꯦ ꯍꯥꯏꯔꯛꯇꯦꯍꯦ ꯍꯥ 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 ꯍꯥꯏ ꯑꯗꯣ ꯗꯦꯜꯂꯤꯗ ꯂꯩꯇ꯭ꯔꯁꯨ ꯅꯠꯇꯦ ꯍꯌꯦꯡ ꯃꯥꯅꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯑꯒ ꯊꯦꯡꯅꯗꯣꯏꯁꯤꯗꯤ ꯎꯝ ꯃꯥ ꯍꯥꯏꯗꯤ ꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯁ꯭ꯋꯥꯏꯗ ꯂꯩꯔꯗꯤ ꯁꯨꯝ ꯆꯥꯖꯩ ꯑꯗꯨꯗꯨꯒꯤꯅꯤꯗ ꯂꯣꯏꯅꯃꯛꯅꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯗꯤ ꯂꯣꯏ ꯊꯦꯡꯅꯗꯣꯏꯅꯦ ꯂꯣꯏ ꯆꯥꯗꯣꯏꯅꯦ ꯑꯣ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕꯀꯣ ꯑꯥ ꯑꯥ ꯑꯩꯅ ꯆꯥꯛꯁꯦ ꯀꯇꯤ ꯑꯣꯏꯕꯁꯤꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯄꯥꯕꯁꯨ ꯑꯣꯏꯕ ꯆꯥꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯗꯦꯜꯂꯤꯗ ꯂꯩꯕꯅ ꯁꯤꯗꯩꯗ ꯀꯧꯖꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯊꯦꯡꯅ ꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯥꯡꯕꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯁꯤꯂꯥꯗ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦꯁꯦ ꯍꯋꯥꯏꯖꯥꯔ ꯑꯣꯏꯅ ꯇꯧꯍꯜꯂꯒꯦ ꯈꯜꯂꯤ ꯃꯌꯥꯝ ꯁꯦꯗꯣꯒꯤ ꯕ꯭ꯔꯣꯒꯤ ꯏꯇꯩꯃꯁꯦ ꯌꯥꯝꯅ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯐꯖꯅꯕ ꯑꯣꯏꯔꯝꯗꯣꯏꯅꯦ ꯑꯩꯁꯦ ꯑꯗꯨ ꯅꯁꯥꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯗ ꯑꯩꯁꯦ ꯃꯥꯜꯂꯤꯔꯥ ꯃꯥꯏꯁꯦ ꯁꯥꯖꯅꯔꯤꯔꯥ ꯁꯥꯖꯅꯗ꯭ꯔꯤꯔꯥꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯔꯤꯒꯤ ꯌꯥꯝ ꯐꯔꯦ ꯇꯥꯕ ꯌꯥꯝ ꯀꯔꯤ ꯍꯥꯏꯅꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯐꯔꯦ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯝꯅꯁꯨ ꯂꯥꯛꯄꯤꯕꯗꯨ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏꯔꯤꯀꯣ ꯎꯝ ꯄꯣꯔꯛꯀꯦ ꯏꯆꯦꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯍꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯂꯩꯔꯒ ꯆꯥꯗꯣꯏꯅꯤꯀꯣ
ꯑꯗꯨꯒ ꯊꯥꯡꯁꯨ ꯑꯩꯈꯣꯏꯗ ꯂꯩꯕ ꯊꯥꯡꯅ ꯁꯦꯝꯒꯗꯕ मैंने लाइक कर दिया ꯑꯗꯨꯒ ꯕꯤꯁꯟ ꯁꯤꯡꯍꯥꯅꯀꯣ ꯕꯤꯁꯟ ꯁꯤꯡꯍꯥ ꯕ꯭ꯂꯣꯛ ꯃꯥꯏꯁꯨ ꯕ꯭ꯂꯣꯛ ꯍꯥꯡꯕ ꯃꯥꯜꯂꯦꯀꯣ ꯕ꯭ꯂꯣꯛ ꯊꯥꯏ ꯑꯗꯣ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ बताइए ꯑꯩ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯇꯤꯡꯊꯣꯛꯀꯦꯀꯣ पापा ꯄꯥꯕ ꯎꯕ꯭ꯔꯥ दुम बजाइए ꯕꯕꯤꯇꯥ ꯕꯕꯤꯇꯥ ꯂꯥꯡꯄꯣꯛꯄꯝ ꯂꯥꯡꯄꯣꯛ ꯂꯥꯛꯄꯝ ꯍꯥꯏꯕ ꯕꯕꯤꯇꯥ ꯂꯥꯡꯄꯣꯛ ꯂꯥꯛꯄꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯄꯜ ꯑꯣꯏꯔꯦꯀꯣ ꯍꯥꯏ ꯑꯣꯏꯔꯦ ꯊꯦꯡꯛ ꯌꯨ ꯕꯕꯤꯇꯥ ꯑꯩꯈꯣꯏ ꯔꯦꯡꯃꯩꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩ ꯐꯥꯏꯕꯣꯡꯅꯤꯀꯣ ꯔꯦꯡꯃꯩꯒꯤ ꯅꯣꯡꯕꯗ ꯁꯤꯔꯦꯗ ꯃꯌꯥꯝ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯕꯨ ꯀꯩꯀꯩ ꯈꯟꯕꯤꯔꯤꯒꯦ ꯑꯩꯗꯤ ꯍꯔꯥꯎꯖꯩꯗꯀꯣ ꯍꯥꯏ ꯑꯩꯗꯤ ꯍꯔꯥꯎꯗꯦ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦꯀꯣ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯩꯗꯤ ꯍꯔꯥꯎꯗꯦ ꯆꯍꯤ ꯁꯨꯝ ꯍꯥꯞꯀꯠꯂꯛꯄꯒꯤ ꯍꯥꯏꯗꯤ ꯌꯥꯝꯈ꯭ꯔꯅꯤ ꯄꯥꯈꯠꯂꯦꯕ ꯆꯍꯤ ꯌꯥꯝꯃꯗꯤ ꯍꯟꯅꯨꯔꯛꯀꯅꯤ ꯑꯗꯨꯗꯨꯒꯤꯅꯤꯀꯣ ꯑꯩꯅ ꯈꯜꯂꯒ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯟꯅꯨꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯏꯆꯥ ꯄꯤꯛꯏꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯦꯅꯦꯗꯤꯁꯨ ꯆꯪꯕꯤꯔꯛꯑꯦ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯊꯣꯛꯑꯦ ꯐꯖꯅ ꯇꯥꯔꯦ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯐꯖꯔꯦ ꯑꯣ ꯑꯩꯅ ꯃꯦꯁꯦꯖ ꯑꯅꯤ ꯀꯃꯦꯟ ꯑꯅꯤ ꯌꯥꯟꯁꯤꯜꯂ ꯄꯥꯕꯩꯅꯦ ꯐꯖꯅ ꯇꯥꯔꯦ ꯑꯣꯖꯥ ꯍꯥꯏꯕꯀꯣ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯐꯖꯅ ꯇꯥꯔꯦ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯑꯣꯖꯥ ꯑꯩ ꯌꯨꯝꯗ ꯁꯥꯎꯅꯤꯡꯉꯦ ꯅꯣꯡ ꯈꯔ ꯇꯥꯏꯌꯦꯅ ꯍꯥꯏ ꯂꯧꯒꯤ ꯃꯇꯝꯁꯤꯗ ꯃꯌꯥꯝꯗꯤ ꯃꯊꯥ ꯁꯥꯟꯅꯕꯅ ꯂꯣꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯦꯗꯣꯒꯤꯀꯣ ꯋꯦꯗꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯁꯦ ꯗꯦꯜꯂꯤꯗ ꯋꯦꯗꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔ ꯑꯣꯏꯔꯦ ꯑꯗꯨ ꯁꯥꯁꯨ ꯁꯥꯗꯕ ꯏꯪꯁꯨ ꯏꯪꯗꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯔꯥ ꯀꯥꯕꯗꯤ ꯄꯣꯂꯨꯁꯟ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯏꯪꯕꯗꯧꯅ ꯇꯧꯋꯦ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯔꯦ ꯁꯤꯗꯩꯗ ꯅꯣꯡ ꯑꯃꯨꯛꯇꯪ ꯁꯠꯂꯥꯎ ꯇꯥꯕꯤꯈ꯭ꯔꯗꯤꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯎꯐꯨꯟ ꯋꯥꯏꯐꯨꯟꯗꯣ ꯈꯤꯇꯪ ꯃꯈꯥꯗ ꯐꯥꯊꯈ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯒ ꯏꯪꯕ ꯁꯥꯕꯒꯤꯗꯤ ꯍꯧꯖꯤꯛ ꯕꯦꯁ ꯇꯥꯔꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯔꯤꯒꯤ ꯍꯟꯗꯛ ꯁꯟꯗꯦꯒꯤ ꯍꯋꯥꯏꯖꯥꯔ ꯕ꯭ꯂꯣꯛ ꯉꯥꯏꯔꯤꯌꯦ ꯍꯥꯏꯕꯅꯦ ꯗꯗꯥ ꯑꯣ ꯍꯋꯥꯏꯖꯥꯔ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯛꯑꯅꯤ ꯍꯋꯥꯏꯖꯥꯔ ꯕ꯭ꯂꯣꯛꯁꯦ ꯍꯌꯦꯡ ꯊꯥꯒꯠꯇꯣꯏꯔꯥ ꯍꯪꯆꯤꯠ ꯍꯌꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔ ꯁꯦꯝꯕꯒꯤ ꯃꯊꯪ ꯂꯥꯛꯑꯅꯤ ꯏꯟꯖꯥꯡ ꯑꯗꯨꯗꯤ ꯅꯥꯄꯤ ꯍꯦꯛꯄꯒꯤ ꯍꯌꯦꯡ ꯊꯥꯒꯠꯂꯛꯑꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯃꯊꯪꯗꯅ ꯑꯃꯨꯛ ꯍꯋꯥꯏꯖꯥꯔꯒꯤꯗꯣ ꯊꯥꯒꯠꯂꯛꯑꯒꯦ ꯍꯥꯏꯗꯤ ꯀꯥꯜꯂꯔꯣꯏꯗ꯭ꯔꯥ ꯅꯣꯡꯃ ꯀꯥꯜꯂꯔꯣꯏꯒꯦꯕ ꯑꯣ ꯍꯣꯏ ꯚꯤꯗꯤꯑꯣꯗꯣ ꯂꯩꯕꯅꯤꯅ ꯎꯝ ꯍꯥꯏꯗꯤ ꯑꯃꯨꯛ ꯌꯥꯝꯅ ꯒꯦꯞ ꯂꯩꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯥꯅꯦ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗꯁꯨ ꯍꯋꯥꯏꯖꯥꯔꯒꯤ ꯕ꯭ꯂꯣꯛꯇꯤ ꯊꯥꯒꯠꯂꯛꯇꯦꯅ ꯍꯥꯏꯔꯛꯄꯅꯤ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯀꯃꯦꯟ ꯌꯥꯎꯔꯛꯄꯅꯦ ꯎꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯑꯅꯤ ꯑꯍꯨꯝ ꯁꯨꯖꯟꯕꯒꯤ ꯑꯃꯨꯛꯇ ꯅꯣꯡꯃꯗ ꯊꯥꯒꯠꯄꯗꯣ ꯐꯔꯛ ꯇꯥꯕꯩ ꯉꯁꯤ ꯑꯃ ꯊꯥꯒꯠꯂꯒꯦ ꯍꯌꯦꯡ ꯑꯃ ꯉꯁꯤꯗꯤ ꯆꯥꯛꯀꯧꯕꯩ ꯊꯥꯒꯠꯈ꯭ꯔꯦꯗꯅ ꯅꯤꯉꯣꯜ ꯑꯗꯨꯒ ꯆꯥꯛꯀꯧꯕꯒꯤꯗꯤ ꯊꯥꯒꯠꯂꯛꯑꯦ ꯌꯣꯟꯕꯩ ꯍꯋꯥꯏꯖꯥꯔꯒꯤꯗꯤ ꯊꯥꯒꯠꯂꯛꯇꯦꯅ ꯀꯩꯅꯣ ꯇꯧꯔꯛꯄꯩꯗꯨꯅ ꯍꯌꯦꯡꯒ ꯍꯪꯆꯤꯠꯀ ꯑꯅꯤꯁꯤꯗ ꯊꯥꯒꯠꯂꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯦꯝꯃꯩꯒꯤꯀꯣ ꯑꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯗꯨꯃꯛꯅꯤ ꯈꯜꯂꯤꯁꯤ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯅꯪ ꯆꯍꯤ ꯌꯥꯝꯕꯒꯤ ꯋꯥꯔꯤꯗꯣ ꯃꯥꯅꯦ ꯌꯥꯏ ꯉꯥꯏꯖꯔꯝꯒꯦ ꯍꯥꯏꯔꯦ ꯃꯦꯔꯤꯅ ꯃꯦꯁꯤ ꯀꯩꯅꯣꯁꯨ ꯄꯨꯡ ꯆꯠꯊꯣꯛ ꯄꯨꯡ 8 ꯇꯥꯐꯥꯠꯇ꯭ꯔꯤ ꯃꯤꯅꯤꯠ 3 ꯋꯥꯠꯂꯤ ꯉꯥꯏꯍꯥꯛ ꯇꯧꯕ ꯌꯥꯔꯤꯀꯣ ꯑꯣ ꯄꯨꯡ ꯑꯃꯒ ꯈꯔ ꯀꯩꯅꯣ ꯇꯧꯗꯉꯥꯏꯗ ꯂꯨꯂꯨꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯑꯩꯗꯤ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯦ ꯇꯥꯃꯣ ꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯅꯝ ꯃꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯗꯨꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯁꯨ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏ ꯊꯥꯡꯃꯩꯕꯟꯗꯩꯅꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯂꯨꯂꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯕꯒꯤꯀோ ꯍꯌꯦꯡ ꯌꯨꯝꯗꯒ ꯊꯣꯛꯄꯗ ꯃꯇꯥꯡ ꯆꯥꯔꯗꯤ ꯑꯃꯨꯛꯇꯪ ꯊꯦꯡꯅꯕ ꯇꯨ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯋꯥꯈꯜꯒꯤ ꯄꯨꯀꯩ ꯂꯥꯛꯑꯦ ꯇꯥꯃꯣ ꯊꯣꯏꯊꯣꯏꯗꯤ ꯍꯥꯏꯔꯛꯑꯦ ꯀꯀꯥ ꯂꯥꯛꯑꯦ ꯀꯣꯀꯣꯏ ꯄꯨꯕꯤꯅꯤ ꯍꯥꯏꯕꯗꯣ ꯀꯀꯥ ꯂꯥꯛꯑꯦ ꯑꯝꯇ ꯀꯤꯔꯤꯅꯤꯗ ꯑꯁ ꯅꯣꯏ ꯊꯣꯏꯊꯣꯏꯁꯤ ꯌꯥꯗ꯭ꯔꯦ ꯄ꯭ꯔꯦꯝ ꯀꯦꯁꯟꯅꯕꯗ ꯁꯣꯝꯗ ꯃꯥ ꯀꯩꯅꯣ ꯇꯧꯔꯒ ꯃꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯖꯟꯅꯔꯒ ꯐꯣꯟ ꯌꯦꯡꯉꯤ ꯂꯣꯠꯅ ꯃꯦꯔꯤꯒꯤ ꯍꯣꯏ ꯆꯥꯛꯀꯧꯕꯒꯤ ꯕ꯭ꯂꯣꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯈ꯭ꯔꯦ ꯍꯥꯏꯀꯣ ꯑꯣꯖꯥ ꯀꯦꯅꯦꯗꯤꯒꯤ ꯑꯣꯖꯥ ꯕ꯭ꯂꯦꯁꯤꯁꯤ ꯅꯣꯡꯃ ꯎꯗꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯉꯦ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯂꯦꯁꯤꯁꯤ ꯅꯣꯡꯃ ꯎꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯉꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯃ ꯀꯃꯦꯟ ꯄꯤꯔꯛꯄꯗꯨꯗ ꯅꯪꯅ ꯈꯨꯝꯃꯛꯄꯗꯣ ꯑꯗꯨ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕ
Kaya ang kundi kang dia semang jala adi. Ay dia hang jala adi pakum kumba hite ba. Kanate metric pakhagi question din lu bra. Ano na yung lui may question Aduga koi prem gi lae. Thoi thoi sak amukta yengninge hai kari ensang charage hai se kakada amukta hair mo se aduga mu yengo natadi piro matati piro kaka saw gor dina koi pura hajar kani to kai nyang sage kai jang chage amta hair mo phajana phamaga amta hair mo aduga ne phajana amuk kan no kaka hairo Kaka. kai jang chaba Hindi, ako'y kanyang tsaka Kung nga si kanyang tsaka. Hanggang Masya, sabi hai ba di ba? sogiga duga pamnamga. Nganam ga. Yang hai ne, hawa jan morok met padi. Modet pama. Ama chaputta. Video ge hau da de asa ako'y ge hawa jar muk loli lon bachali mathang da muk yon doi ne mayam na dum toina chage hairakpani na ako'y toina lon din kaya mai da. Sangna 하이브도 마도고. 레시디 해영만 자오라가 모로 짝수 통니 하와이주 통니 모록수 мет니 마나 아이주 인비니 예 마파디 마쿠나 좀 자자스노 예 마디 그래 아이디 안강네 하브로 마도. 안강네 그 토이바니나 하노이디니 하브. 바티. 코럼 바티 기고. 아이디 tumba het hogolakpaga nungtigi blog थागलकपुराना येंगिने है अदो कनो तोरगे ngasi chakoi thagaledana hayeng jo ma thagalaगे aduga hangchi chu ma thagalaगे adi aseng badi akoi di nong nong kan bane bako ado blog amani je hadi nong ta namjan gi boi ba adugi numit amada muk hadi video do ani hum thagat padi phak ta bani na aina nong nong kan toroge nungti gi oina thagalaगे hadi marakta sigi hayeng hangchi pokti nungti gi thagalage adugi mathang da budi nom gap laini se Kennedy na oja Kennedy na oja gi oina pakhum taninge nangna pakhum du pibam khangde haibudagi ai gi oina taninge ai piro ka di pakhum pibam hai di ai kaim haite oja haidi nom hogdabda nuaite habje akhoi gi ju haidi hojikti adumak adum haitare ne haidi nong tong hogdabda haidi isanina kano tawgre haitare haidi ngahaki langazu khotlazu chairazu ngangazu leitradi yam nungaite ba tumi baga sidi ichik chikpodo ngahaktang adum haidi imangda leire aina kainom torngai di yele saungningi udre nungaite aiduni leiraga ju langbagi amuk sawbodo langena aduga khoigi wakhalgi pukai हाइस अदुदी आइगी पामजबने काकागी सरुक लेहोगद्रबो हाइरे थुइथोय नंग काकागी सरुक थममद्रबो तंखाय म लेहौरी यो लौबा लाकेदी यानी हायो आइखोय अहुम फमिनरगा वारी सानाबगुम नोकपना लोइरे दादा गै सेगा कन्वर्सेशन जे अखोय हुम पुना वारी साना माले नो मेरी नो मंगंताना लाओ अदुदुगने नुंगदांगी चाकु चारा हनगो वारी एकदम तौजे काकाना आइज लब में एमपी तु ब्लेसिंग या उरे अचौबा का में एमपी रे पिंक कलर की लब में जेम ते ure mesaida. नंग साइ उरबा थोय हुजु मुखाइ गरे खुले मारा बंदना खुले वीडियो नुंगाई नुंगाई बे याम थागल ओ वीडियो दि थागल के नुंगाई ते दुदि मयाम ने लेपि तारे को अदुगा थोंबम संगीता देवी है थोंगाम है थोंबम है को थोंगाम नती को मैं थोंबम है ब्लेसी इसै सगलो ओ अमुका है थुथुना अस लेसी वारे लाउरे ओजा पखुम यामना ngaijare haira nunga ngaijare oja pakhum je hojik silana yam phajana hap khrabani ko talle ko thoithoi ngasi di bed olaba male thoithoi je ngasi di pura bed e mar tawri je nene meri gi yai lake ise
ꯄꯣꯛꯈꯥꯏꯈꯩ ꯅꯣꯛꯁꯤ ꯌꯥꯏ ꯃꯦꯔꯤꯒꯤꯗꯤ ꯃꯈꯣꯟ ꯊꯣꯛꯇꯕ ꯌꯥꯏ ꯑꯩꯗꯤ ꯅꯣꯛꯃꯟꯗꯅ ꯁ꯭ꯋꯥꯏꯖꯦꯠꯇ ꯅꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯅꯣꯛꯄꯁꯨ ꯐꯖꯩꯗꯣ ꯍꯥꯏꯗꯤ ꯊꯤꯡꯕ ꯉꯝꯗꯦ ꯍꯥꯏꯕ ꯅꯣꯛꯄꯁꯦ ꯂꯣꯛꯁꯤ ꯇꯧꯒꯦ ꯇꯧꯋꯦ ꯅꯪ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯋꯥꯈꯜꯒꯤ ꯄꯨꯀꯩꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯒꯦ ꯃꯥꯗꯤ ꯃꯇꯣꯟꯗꯅꯤꯅ ꯃꯥꯅ ꯊꯣꯡꯉ ꯆꯥꯖꯔꯝꯒꯅꯤꯀꯣ ꯑꯗꯣ ꯏꯇꯣꯝꯗ ꯆꯥꯔꯁꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯡꯉꯨꯀꯣ ꯑꯗꯒꯤ ꯊꯣꯡꯐꯝ ꯁꯪꯒꯤꯇꯥꯁꯨ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯕꯟꯗꯅꯥꯁꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯅꯦꯅꯦ ꯃꯦꯔꯤꯒꯤ ꯀꯩꯅꯣ ꯉꯁꯥꯏ ꯄꯥꯈ꯭ꯔꯦ ꯄꯥꯈ꯭ꯔꯦ ꯋꯥꯔꯤ ꯂꯦꯞꯄꯦ ꯃꯌꯥꯝꯗ ꯀꯃꯦꯟ ꯑꯃ ꯉꯥꯏꯒꯦ ꯇꯧꯕꯗꯣ ꯋꯥꯔꯤꯁꯦ ꯆꯞ ꯂꯦꯞꯈꯤꯗꯅꯀꯣ ꯂꯥꯁꯇ ꯁꯤꯂꯥ ꯏꯕꯥꯅꯤ ꯎꯏ ꯂꯩꯔꯝꯗꯅꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯎꯏꯈꯤꯗꯣꯏꯅꯤꯀோ ꯃꯦꯔꯤꯅꯥ ꯅꯣꯛꯄꯁꯨ ꯉꯥꯡꯕꯁꯨ ꯂꯥꯎꯠ ꯏꯁꯄꯤꯀꯔꯅꯦ ꯑꯩꯗꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯐꯣꯟꯗ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯃ ꯁꯨꯡꯍꯩ ꯍꯩꯇꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯦꯔꯤꯁꯨ ꯂꯥꯎꯠ ꯏꯁꯄꯤꯀꯔ ꯑꯣꯏꯔꯗꯤ ꯁꯤꯂꯥ ꯅꯕꯥꯅꯤ ꯄꯥꯔꯗꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯀꯥꯡꯕꯨꯅ ꯀꯝꯄ꯭ꯂꯦꯟꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯒꯤꯀꯣ ꯉꯁꯤꯗꯤ ꯄꯠꯅꯥꯗ ꯆꯠꯂꯨꯗꯅ ꯍꯜꯂꯛꯄ ꯊꯦꯡꯗꯨꯅ ꯂꯝꯕꯤꯗ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯆꯥꯔꯤ ꯏꯇꯩꯃ ꯑꯣ ꯑꯗꯨꯗꯤ ꯑꯍꯥꯎꯕꯅꯤꯅꯦ ꯊꯦꯡꯉꯒꯁꯨ ꯑꯍꯥꯎꯕ ꯆꯥꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯗꯤ ꯆꯤꯛꯀꯟ ꯆꯥꯗꯦ ꯌꯦꯔꯨꯝꯗꯤ ꯆꯥꯏ ꯑꯩ ꯉꯥꯒ ꯌꯦꯔꯨꯝꯒ ꯆꯥꯏ ꯑꯇꯩꯗꯤ ꯆꯥꯗꯦ ꯑꯩꯈꯣꯏ ꯀꯀꯥꯅ ꯑꯃꯨꯛ ꯆꯥꯕ ꯍꯧꯒꯠꯂꯛꯏ ꯍꯥꯟꯅ ꯆꯥꯔꯝꯗ꯭ꯔꯒ ꯁꯪꯒꯤꯇꯥꯒꯤꯀꯣ ꯀꯥꯏꯗꯒꯤ ꯕ꯭ꯂꯦꯁꯤ ꯁꯪꯒꯤꯇꯥꯅꯣ ꯑꯣ ꯇꯨ ꯑꯣ ꯑꯣ ꯁꯤꯁꯦ ꯕ꯭ꯂꯦꯁꯤ ꯌꯥꯎꯕꯒꯤ ꯌꯦꯡꯉꯒ ꯕ꯭ꯂꯦꯁꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯇꯨ ꯃꯤꯅ ꯅꯪ ꯌꯥꯎꯕ ꯌꯦꯡꯉꯒ ꯆꯠꯈꯤꯗꯣꯔꯦ ꯕ꯭ꯂꯦꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯃꯨꯛꯈ꯭ꯔꯦ ꯃꯥ ꯃꯦꯔꯤꯅ ꯍꯥ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯗꯗꯥ ꯑꯗꯨ ꯏꯇꯩꯃꯁꯦ ꯍꯥꯟꯅ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕꯤꯔꯛꯄ꯭ꯔꯣ ꯍꯥꯏ ꯃꯥꯗꯤ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟ ꯇꯝꯃꯛꯄ ꯅꯠꯇꯦ ꯑꯣꯖꯥ ꯑꯣꯏꯅ ꯇꯥꯛꯂꯛꯄꯅꯦ ꯀꯔꯝꯕ ꯃꯑꯣꯡꯗꯒꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯂꯥꯛꯏꯅꯣꯕ ꯁꯤ ꯍꯥꯟꯅ ꯈꯪꯖꯅꯤꯡꯉꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯂꯦꯝꯉꯥꯟꯕꯒꯤꯁꯨ ꯂꯥꯛꯑꯦ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯑꯩ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯍꯣꯏ ꯃꯥꯂꯦꯝꯉꯥꯟꯕ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯊꯣꯛꯎꯔꯣ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯊꯣꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯇꯨꯝꯃꯗꯧꯅꯤ ꯂꯣꯛ ꯈꯔ ꯇꯧꯕꯒꯤꯀꯣ ꯍꯥꯏꯗꯤ ꯅꯥꯇꯣꯟꯁꯦ ꯈꯤꯇꯪ ꯀꯦꯅꯦꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤꯅꯣ ꯆꯤꯛꯀꯟ ꯆꯥꯗꯦ ꯍꯥꯏꯔꯤꯁꯦ ꯍꯥꯏꯔꯛꯑꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅꯣ ꯑꯣꯖꯥ ꯊꯣꯏꯁꯦ ꯍꯥꯟꯅ ꯄꯥꯔꯛꯑꯣ ꯕ꯭ꯂꯦꯁꯤꯒꯤ ꯃꯧꯄꯥ ꯃꯆꯜ ꯂꯩꯈꯤꯗꯔꯣ ꯍꯥꯏꯕ ꯃꯧꯄꯥꯒ ꯈꯪꯗꯦ ꯃꯆꯟꯒꯁꯦ ꯂꯩꯔꯛꯄ ꯌꯥꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯩꯒꯤꯅꯣ ꯆꯤꯛꯀꯟ ꯆꯥꯗ꯭ꯔꯤꯗꯣ ꯑꯣꯏꯌꯦ ꯚꯥꯔꯇꯤꯅ ꯁꯨꯝ ꯆꯥꯈꯤꯗꯕꯅꯦ ꯑꯩꯁꯦ ꯀ꯭ꯂꯥꯁ 10ꯗ ꯆꯥꯈꯤꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯀ꯭ꯂꯥꯁ 9 ꯐꯥꯎꯗꯤ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯆꯥꯏ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯆꯥꯈꯤꯗ꯭ꯔꯦ ꯍꯩꯅꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯦꯔꯨꯝꯗꯤ ꯆꯥꯔꯤ ꯌꯦꯔꯨꯝꯁꯤꯁꯨ ꯍꯦꯜꯂꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯕꯕꯥꯅ ꯌꯦꯔꯨꯝ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯩꯗꯤ ꯑꯩꯁꯦ ꯍꯦꯟꯕ ꯈꯣꯠꯄꯁꯦ ꯈꯔ ꯀꯟꯖꯩ ꯏꯁꯥꯒꯤꯁꯨ ꯑꯗꯨꯅ ꯄꯣꯔꯣꯝꯒꯨꯝꯕ ꯉꯀ꯭ꯔꯥꯒꯨꯝꯕꯁꯨ ꯆꯥꯕ ꯍꯩꯅꯗꯦꯅ ꯆꯥꯗꯦꯕꯀꯣ ꯑꯩꯗꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯊꯨꯞ ꯈꯔ ꯍꯪꯒꯣꯏꯒꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯣꯏ ꯑꯩꯗꯤ ꯍꯪꯒꯣꯏꯔꯗꯤ ꯆꯥꯛꯀꯥꯁꯦ ꯁꯨꯡꯆꯥ ꯆꯥꯗꯕꯤꯗꯤ ꯒꯨꯂꯤ ꯑꯣꯏ ꯆꯥꯔ ꯂꯩꯔꯁꯤꯅꯤ ꯊꯣꯡꯁꯨ ꯊꯣꯡꯅꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯣ ꯍꯥꯏꯔꯛꯀꯅꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯔ ꯇꯥꯔꯦꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯦꯔꯤꯒꯤꯀꯣ ꯑꯁ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯗꯤ ꯑꯣꯏꯕꯗꯣ ꯁꯥꯇ꯭ꯔꯁꯦ ꯈꯔ ꯄꯛꯆꯔꯝꯒꯅꯤ ꯏꯆꯦꯁꯦ ꯁꯥꯇ꯭ꯔꯗꯤ ꯈꯔꯗꯤ ꯐꯨꯔꯅꯤ ꯍꯥꯏ
ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯗꯤ ꯑꯣꯖꯥ ꯑꯣꯏꯔꯁꯨ ꯀꯔꯝꯕ ꯑꯣꯖꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇꯒ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯇꯧꯔꯒ ꯍꯦꯛꯇ ꯑꯉꯥꯡ ꯐꯨꯒꯟꯕ ꯑꯣꯖꯥ ꯁꯥꯊꯤꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯅꯦ ꯃꯥ ꯑꯣꯏꯗꯣꯏꯁꯦ ꯋꯥꯈꯜꯒꯤꯕꯨ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯛꯄꯗ ꯏꯇꯩꯃꯅ ꯊꯣꯡꯕ ꯑꯦꯟꯁꯥꯡꯁꯤꯡꯁꯦ ꯕꯥꯃꯣꯜꯒꯤ ꯏꯁ ꯑꯦꯟꯁꯥꯡ ꯕꯥꯃꯣꯟꯒꯤ ꯑꯦꯟꯁꯥꯡꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯅꯍꯥꯟꯁꯨ ꯊꯔꯣꯏ ꯊꯣꯡꯕꯗꯣ ꯍꯧꯗꯧ ꯃꯥꯜꯂꯤ ꯍꯥꯏꯕ ꯈꯔ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯕ ꯊꯣꯡꯉꯦ ꯑꯗꯣ ꯈꯪꯗꯦ ꯅꯣꯡꯃ ꯆꯥꯁꯦ ꯑꯗꯨꯒ ꯑꯗꯨꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯌꯣ ꯍꯥꯎꯋꯤ ꯍꯥꯎꯇꯦꯗꯣ ꯌꯦꯡꯕꯅꯗꯤ ꯃꯥ ꯍꯥꯎꯏ ꯃꯍꯥꯎ ꯍꯥꯎꯇꯦ ꯈꯪꯕ ꯌꯦꯡꯒꯦꯗꯤ ꯉꯝꯃꯣꯏꯕ ꯄ꯭ꯔꯦꯝ ꯅꯪꯅ ꯍꯦꯛ ꯂꯥꯛꯄꯗ ꯁꯤꯜꯂꯥ ꯎꯇꯤ ꯊꯣꯡꯍꯟꯒꯦ ꯅꯇꯩꯃꯅ ꯊꯣꯡꯕ ꯎꯇꯤ ꯊꯣꯡꯕ ꯇꯜꯂꯦ ꯑꯩ ꯁꯤꯃꯗ ꯑꯩ ꯑꯇꯩ ꯑꯇꯩ ꯍꯤꯟꯖꯥꯡꯗꯤꯅꯦ ꯑꯩ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯔꯥ ꯑꯩ ꯉꯝꯅꯕ ꯊꯣꯡꯈꯤꯅꯤꯕꯀꯣ ꯎꯇꯤꯁꯤꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯦ ꯃꯥꯅ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯎꯇꯤ ꯊꯣꯡꯕ ꯇꯥꯛꯂꯛꯇꯦ ꯑꯉꯥꯡꯗ ꯏꯆꯦ ꯁꯦꯟꯕꯥꯏ ꯂꯥꯛꯑꯦ ꯑꯩ ꯑꯃꯨꯛ ꯑꯩ ꯂꯥꯛꯑꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯆꯦ ꯋꯦꯜꯀꯝ ꯉꯥꯏꯔꯝꯃꯤꯅꯤ ꯏꯆꯦ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯉꯝꯃꯒꯦ ꯏꯆꯦꯁꯨ ꯌꯦꯟ ꯆꯥꯗꯦ ꯑꯣ ꯑꯗꯨꯗꯤ ꯏꯆꯦꯒ ꯁꯤꯂꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏꯒꯁꯨ ꯆꯥꯃꯤꯟꯅꯕ ꯌꯥꯅꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯏꯆꯦꯒꯤ ꯁꯔꯨꯛꯇꯨꯁꯨ ꯂꯣꯏ ꯆꯥꯅꯕ ꯎꯇꯤ ꯄꯥꯝꯗꯦ ꯑꯗꯨꯗꯤ ꯆꯒꯦꯝꯄꯣꯝꯕꯁꯨ ꯑꯩ ꯀꯩꯁꯨ ꯀꯤꯕꯤꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕꯅ ꯃꯈꯜ ꯑꯃꯅꯤꯅ ꯑꯩ ꯀꯤꯅꯒꯁꯨ ꯊꯣꯡꯕꯤꯗꯦꯕ ꯑꯗꯣ ꯅꯣꯡꯃ ꯀꯩꯅꯣ ꯇꯧꯁꯦ ꯑꯗꯨꯗꯤ ꯑꯩꯒ ꯃꯥꯟꯅꯔꯦ ꯎꯇꯤ ꯄꯥꯝꯗꯦꯌꯦ ꯑꯩꯁꯨ ꯎꯝ ꯎꯇꯤꯁꯦ ꯆꯥꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯎꯇꯤꯁꯦ ꯌꯥꯝꯃꯕꯗ ꯈꯥꯕꯩ ꯑꯃꯒ ꯆꯥꯔꯝꯒꯗ꯭ꯔꯥ ꯑꯩ ꯑꯩꯈꯣꯏ ꯀꯀꯥꯗꯤ ꯎꯇꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯅ ꯊꯣꯡꯕ ꯍꯩꯇꯕꯒꯤꯀꯣ ꯍꯧꯖꯤꯛ ꯕ꯭ꯂꯦꯁꯤꯅ ꯈꯔ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯈꯔ ꯊꯣꯡꯉꯤ ꯍꯥꯟꯅꯗꯤ ꯁꯨꯡꯊꯣꯡ ꯊꯣꯡꯗꯦ ꯍꯥꯏꯕ ꯎꯇꯤꯁꯦ ꯆꯥꯅꯤꯡꯗꯕꯅꯔ ꯀꯩꯅꯣ ꯀꯌꯥꯁꯨ ꯊꯣꯡꯅꯤꯡꯗꯦ ꯍꯩꯁꯨ ꯍꯩꯇꯦ ꯑꯇꯩ ꯍꯤꯟꯖꯥꯡꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯄ꯭ꯔꯦꯝꯒꯤ ꯀꯩꯅꯣ ꯂꯥꯛꯄ ꯃꯥꯜꯂꯦ ꯀꯃꯦꯟ ꯃꯈꯥꯒꯤꯗꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯇꯥꯃꯣ ꯍꯥꯏꯔꯛꯑꯦ ꯑꯥ ꯃꯊꯛꯀꯤꯗꯤ ꯄꯥꯈ꯭ꯔꯕ ꯎꯇꯤ ꯄꯥꯝꯗꯦ ꯆꯒꯦꯝ ꯄꯣꯝꯕ ꯎꯇꯤ ꯑꯣꯏꯅ ꯄꯥꯝꯗꯦ ꯆꯒꯦꯝ ꯄꯥꯝꯃꯦ ꯄꯣꯝꯕ ꯇꯥꯃꯣ ꯍꯥꯏꯕ ꯑꯃꯅꯤ ꯇꯥꯃꯣꯒꯤ ꯏꯇꯩꯃꯒꯤ ꯐꯦꯚꯣꯔꯥꯏꯠ ꯌꯦꯟꯖꯥꯡꯁꯤ ꯀꯩ ꯑꯣꯏꯕꯤꯒꯦ ꯑꯩ ꯌꯦꯟꯖꯥꯡꯁꯦ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯩꯗꯤ ꯑꯍꯥꯎꯕ ꯉꯥꯛꯇꯅꯦ ꯍꯥꯏꯗꯣꯏꯁꯦ ꯉꯥ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯃꯤꯗꯤ ꯍꯞꯇꯥ ꯑꯝꯗ ꯑꯃꯨꯛꯇꯪꯒ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯌꯦꯔꯨꯝ ꯊꯣꯡꯕꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯒꯤ ꯆꯒꯦꯝ ꯄꯣꯝꯕ ꯌꯥꯝꯅ ꯄꯥꯝꯖꯩ ꯄꯥꯟ ꯏꯔꯣꯟꯕ ꯑꯩꯗꯤ ꯂꯣꯏ ꯄꯥꯝꯖꯩꯗ ꯑꯇꯩꯗꯤ ꯑꯩꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕꯒꯤ ꯂꯣꯏ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯐꯦꯚꯣꯔꯥꯏꯠ ꯉꯥꯛꯇꯅꯦ ꯍꯥꯎꯇꯕ ꯑꯝꯇ ꯆꯪꯗꯦ ꯉꯥ ꯊꯣꯡꯕꯅꯤ ꯏꯄꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯒ ꯌꯦꯔꯨꯝ ꯊꯣꯡꯕꯒꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯉꯥ ꯊꯣꯡꯉꯁꯨ ꯍꯥꯎꯋꯤ ꯍꯥꯎꯅꯕ ꯊꯣꯡꯉꯗꯤ ꯀꯥꯡꯁꯣꯏ ꯆꯥꯔꯁꯨ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯩꯗꯤ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯔ ꯃꯥꯁꯦ ꯆꯥꯛꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯏ ꯍꯥꯏꯕ ꯃꯤꯗꯤ ꯈꯔ ꯑꯩꯒꯨꯝꯕꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯩꯗꯤ ꯍꯥꯎꯔ ꯆꯥꯅꯤ ꯍꯥꯎꯇ꯭ꯔ ꯇꯣꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯀꯥꯒꯤꯗꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯈꯣꯏꯔꯣꯝꯕ ꯆꯤꯁꯤꯟꯄ ꯍꯋꯥꯏ ꯊꯣꯡꯉꯦ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯈꯣꯏꯔꯣꯝ ꯕꯥꯔꯇꯤꯅ ꯑꯩꯁꯨ ꯎꯇꯤ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯗꯦ ꯏꯃꯥ ꯑꯩ ꯎꯇꯤꯗꯤ ꯆꯥꯗꯦ ꯆꯒꯦꯝ ꯄꯣꯝꯕꯗꯤ ꯄꯥꯝꯃꯦ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯃꯤꯠꯁꯦ ꯑꯝꯇ ꯂꯥꯛꯑꯣ ꯅꯪ ꯑꯃꯨꯛ ꯃꯥꯗꯦꯕ ꯅꯤꯡꯉꯛꯄ꯭ꯔꯥ ꯀꯩꯅꯣ ꯎꯏꯊꯔꯛꯑꯦ ꯃꯦꯔꯤꯁꯦ ꯑꯝꯇ ꯄꯥꯔꯛꯑꯣ ꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯗꯗꯥ ꯂꯥꯏꯚ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯣ ꯃꯨꯠ ꯑꯦꯟꯍꯦꯟꯁ ꯑꯣꯏꯔꯦ ꯑꯣ ꯍꯥꯏꯕ ꯌꯥꯝꯅ ꯑꯗꯨꯒ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯪꯂꯦꯟꯒꯤ ꯍꯥꯏꯕꯁꯨ ꯂꯥꯛꯑꯦ ꯕ꯭ꯂꯦꯁꯤ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯅꯥꯀꯟꯗ ꯃꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯖꯟꯅꯔꯒ ꯃꯥ ꯐꯣꯟ ꯀꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯔꯤꯒꯤ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯑꯩ ꯄꯣꯊꯥꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯃꯦꯔꯤ ꯒꯨꯗ ꯅꯥꯏꯠ ꯋꯥꯈꯜꯒꯤ ꯄꯨꯀꯩ ꯑꯩꯗꯤ ꯉꯥ ꯑꯇꯣꯏꯕꯒꯤꯗꯤ ꯑꯇꯥꯎꯕ ꯊꯣꯡꯕꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯇꯣꯏꯕꯗꯩꯗꯤ ꯑꯇꯥꯎꯕꯅ ꯄꯥꯝꯃꯦ ꯑꯩꯗꯤ ꯑꯇꯥꯎꯕꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦ ꯑꯩꯅ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯎꯁꯣꯞꯇꯁꯨ ꯉꯥ ꯑꯇꯥꯎꯕ ꯆꯥꯗꯤꯌꯦ ꯊꯪꯅꯕ ꯃꯤꯗ ꯑꯗꯨꯝ ꯍꯥꯞꯄꯤꯌꯦꯕꯀꯣ ꯑꯗꯩ ꯑꯩꯒꯤꯅ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯅ ꯑꯩꯒꯤꯅ ꯑꯇꯣꯏꯕ ꯊꯣꯡꯉꯒ ꯃꯅꯥꯛꯇ ꯑꯇꯥꯎꯕ ꯑꯃ ꯌꯥꯎꯕ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯤ ꯅꯪꯒꯤꯗꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯀꯀꯥꯒꯤꯗꯤ ꯁꯤꯃ ꯍꯥꯎꯇꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯥ ꯄꯨꯡ ꯆꯥꯗ ꯆꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯦꯅꯦꯗꯤꯒꯤ ꯑꯣꯖꯥꯒꯤ ꯂꯣꯏꯅꯕꯤꯁꯤ ꯑꯕꯣꯛ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯂꯥꯛꯂꯦ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣꯏꯔꯥ ꯃꯇꯝꯗꯨꯗ ꯃꯩꯈꯨꯖꯤ ꯁꯤꯖꯤꯟꯅꯒꯗ꯭ꯔꯥ ꯁꯤꯖꯤꯟꯅꯒꯗ꯭ꯔꯥ ꯂꯣꯏꯅꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩꯁꯦꯀꯣ ꯀꯣꯛ ꯌꯥꯝ ꯉꯥꯎꯒꯜꯂꯦꯀꯣ ꯑꯩꯁꯦ ꯀ꯭ꯋꯥꯒꯨꯝꯕꯒꯤ ꯃꯅꯝ ꯇꯥꯕ ꯌꯥꯗꯦ ꯑꯗꯒꯤ ꯆꯨꯔꯨꯞ ꯆꯨꯔꯨꯕꯦꯔꯤꯒꯤ ꯃꯅꯝ ꯇꯥꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯁꯤꯖꯤꯟꯅꯗꯧ ꯃꯥꯟꯗꯦ ꯁꯝꯅ ꯍꯥꯏꯔꯕꯗ
दिल्ली ट्रेवलर हेलो हेलो, कैसे हो? खाना खा लिया? हमने तो खा लिया. थांगमी कुसुम है को माजे मणिपुर हितरब कनो तो ꯑꯗꯨꯗꯨꯅ ꯄꯥꯔꯔꯣꯏꯒꯦ. मैतेरन जमा Like फजन done. थैंक यू दिल्ली ट्रेवलर. आप लोग भी कभी कभी लाइव किया करो, हम भी आएंगे, बात करेंगे. बबीता लांगपोक लापम मधुना हावने है रे वखल की पुकई बबीता न मधुना हावजे जे अतोइबना हाइदोइरा कई हाइदोइनो अतावना हाइदोइरा नत्रगा आइगिदी अतोइबम तौरगा अतावबम मनाक्ता लेबदो हाइदोइरा ꯑꯩꯈꯣꯏ ꯀꯀꯥꯒꯤꯁꯤꯗ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯃꯥꯏꯁꯦ. वखल की पुकई हाइस तामो अदुदी नुंग अमन उसिक अनि पाले हैबदुनी अदु दिल्ली ट्रेवलर न हाजी है रे ꯀꯩꯅꯣ? ꯇꯞꯇꯥꯏ ꯐꯣꯟ ꯌꯦꯡꯊꯣꯛꯑꯣ. ता फोन थो ज्ञान ताब सारी जे सिदा काकाजु यावरी वारी सानै जे अदगी ꯑꯣ ꯑꯅꯤꯗꯣ ꯌꯦ ꯑꯇꯩꯕꯒ ꯇꯧꯕꯗ ꯑꯩꯁꯨ ꯃꯥꯜꯂꯛꯑꯕ. काकादा अमता कनो तोक्सलो काका अमता कोक्सलो काकाजे ngसाजे नंग ngaइने आई नातन कनो तोगरी ꯃꯃꯥ ꯄꯝꯒꯦ ꯂꯥꯛꯑꯣ. ꯍꯧꯒꯠꯂꯣ, ꯃꯈꯨꯠ ꯆꯤꯛꯄ ꯌꯥꯗꯦ. ꯐꯣꯟꯁꯦ ꯇꯤꯡꯊꯣꯛꯀꯦ. ꯁꯦ ꯍꯧꯒꯠꯂꯣ 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 ꯍꯧꯒꯠꯂꯣ. ꯕ꯭ꯂꯦꯁꯤꯗꯤ ꯀꯔꯤꯅ ꯏꯄꯥꯝ ꯄꯥꯝꯃꯤꯁꯦ ꯍꯥꯏꯔꯛꯑꯣ. ꯕ꯭ꯂꯦꯁꯤꯅ ꯃꯥꯅ ꯆꯤꯀꯟ ꯆꯥꯕ ꯍꯧꯔꯛꯄꯁꯦ इहान हानबदा मखोंदगी हौरे. मतोंदी चाव यादे हौजिसु मतोंदी क्या पामदे मा विंगुम्बा अदि कइनोगुम्बा मखोंगुम्बा माना पामजेजे ब्लेसीजे कदरमजु यावरी. कदरबु खदरक मपीनी कइनो थोय थोय काका नंगी वारी सारगा तुमदैनिको हायरे ते वारी ngakta साजिजे. काका जे ngaइ ngसाइदिना अदो काका कइनो तोरबो कइदोरमिनो अदु वारी साओ काका न ngसाइदे ngaइ लेगा अदुदी ना दमाइ तोरदी काका लारोय को कोइ बलारो लाके लाक्तोरबनिको काका को न्याम सोसो नम तो उनजा लगायो को से तो मैम तो केसन रे काका ना ब्लेसी जे कइनो तोगद्रे कोइ बलारो हायरा दिना कमाइ तौने अबेना इसे आई अमुक चंगे इसे होगी लाइव से येंबा याम नुंगाये हायरा वखल कइगे अदुदी काका हाँ नहीं नंग काका नते बा ओ सोंका ओ काकादा सी काका ओ साउरी ओके. साउरोय ब्लेसी थोलामनिना साउरोय काका. काका कौरे काका खुमानी खुमानी चाचाबो कई इंजांग चारगे. किंजन जागे आई दे अंगोंदा बनिन खुमुरगा आई काका नती से पारो. अबेगी को इसे आई अमुक चंगे इसे होगी लाइव से येंबा याम नुंगाये हाय को अदुगा निकोल ब्लॉग सु चंगे तो हेलो ए तू पाइबी उलाईगी कोई चुमा बॉक्स में पाई जी सिला मोरक्ता तिन ताबदा करी हिदा काप के हबीर ओ है हिदाकी मोरक्ता तिन ताबदो इसे अखोई केमिकल दी सीजन अदरे को पापा सिंगी अदो कइनो दो खरा फावदी माले अमा चाक तिंगगा सेमबदो हाइदी चाक तो खरा हापगा तिंगगा इसिंग खरा मा हापनी अदुगा मखुम दो मनिन चतन थंबदो खरा खरा हाइनो चांगदो हाइदो. अखोइगी इसिंग लुपा 10 पीबा बतल अम लेदना अदुदुगी सरुक अहुम थोकपगी सरुक अमना चाक हापिरो अदुदुगा सरुक अनि लुपा 10 पीबा बोतल नत्रजु अखोइना पांगीबा चांगदुगी सरुक अहुम थोकपदा सरुक अमना चाक हापिरो सरुक अनि ने इसिंग ओहेल्लो अदुदुगा मखुमदा चेसेट खुमजन बिरगा 15 डेज कुंबा थंबीरो अब 15 डेज सुरकांदा ngасai मागी अखोइ थंगीबदो चाक तो फजन निखायरगा अदुदे फंगबा महीदो अदुदो इसिंग दा कइनो 1/10 दा यानबीरबको हाइदी इसिंग लीटर 10 दा अदु लीटर मा हापीबा अदुगा चाइथोपीबा अदुदो फबने अइना हाइजे कइनो दी खथुगर थुदबरदी खंगदे अदो
ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯖꯔꯛꯀꯦ ꯀꯀꯥ ꯂꯥꯛꯑꯔꯣꯏꯒꯦ ꯌꯥꯔꯕ꯭ꯔꯣ ꯊꯣꯏꯊꯣꯏ ꯀꯀꯥ ꯂꯥꯛꯑꯔꯣꯏꯒꯦ ꯂꯥꯛꯎꯔ ꯂꯥꯛꯀꯅꯨꯔ La'o. ꯑꯥ Ay ꯂꯥꯛꯑꯣ kore. ꯊꯣꯏꯊꯣꯏꯅ ꯀꯧꯔꯦ ꯂꯥꯛꯑꯣꯌꯦ Gaga. ꯏꯁ ꯈꯗꯔꯛꯀꯦ Mazu kore ba. ꯃꯥꯁꯨ ꯀꯧꯔꯛꯑꯦ ꯀꯧꯔꯛꯑ ꯑꯁ ꯃꯌꯥꯝ ꯌꯦꯡꯉꯛꯑꯕꯅꯤ ꯂꯥꯛꯑꯦ ꯇꯨ ꯁꯤꯗꯩꯗ ꯍꯥꯎ 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 ꯍꯥꯏꯔꯛꯑꯦ ꯀꯀꯥꯅ ꯅꯤꯀꯣꯜ ꯕ꯭ꯂꯣꯛꯁꯅ ꯍꯦꯜꯂꯣ ꯍꯥꯏꯔꯛꯑꯦ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯆꯥꯏꯌꯦ ꯀꯀꯥꯗꯤ ꯍꯥꯏꯔꯛꯑꯦ ꯍꯥꯎꯅꯤꯍꯦ ꯑꯗꯨꯗꯤ Kama kallo. ꯕꯤꯔꯌꯥꯅꯤ ꯆꯥꯕꯗꯣ Kaun sa color? ꯌꯦꯜꯂꯣ ꯀꯂꯔ Mazu. ꯅꯪꯁꯨ ꯆꯥꯏꯔꯣ ꯀꯀꯥ ꯆꯥꯕꯗꯣ ꯅꯪꯁꯨ ꯆꯥꯏꯔꯣ ꯏꯃꯥ ꯏꯕꯦꯃꯜ ꯍꯩꯁꯅꯥꯝ ꯑꯩꯗꯤ ꯀꯩꯅꯣꯒꯤ ꯃꯆꯦ ꯆꯧꯕꯤ ꯑꯣꯏꯕ ꯅꯤꯡꯉꯨꯔꯦ ꯍꯦꯟꯂꯨꯝꯗꯣ ꯑꯣꯏꯕ ꯅꯤꯡꯉꯨꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯁꯦ ꯍꯥꯏ ꯑꯁ ꯀꯥꯝ ꯆꯟꯁꯤꯜꯂꯤ ꯑꯗꯨꯒ ꯁꯌꯦꯡ ꯍꯥꯏ ꯃꯥꯅꯤꯀꯣ ꯁꯌꯦꯡꯁꯤꯅ ꯃꯃꯥ ꯃꯆꯥꯁꯦ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩꯌꯦ ꯍꯥꯏꯔꯦ ꯖꯦꯔꯣꯛꯁ ꯀꯣꯄꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯁꯦ ꯃꯁꯛ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯌꯥꯕ꯭ꯔꯥ ꯏꯕꯦꯝꯍꯜ ꯍꯩꯁꯅꯥꯝꯅ ꯍꯥꯏ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯏꯕꯦꯝꯍꯜꯅ ꯍꯥꯏ ꯑꯝꯇ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯈꯣꯏꯔꯣꯝ ꯕꯥꯔꯇꯤꯒꯤ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯏꯗꯣ ꯆꯥꯛꯔꯣ ꯆꯦꯡꯔꯣ ꯆꯥꯛ ꯑꯩꯈꯣꯏꯒꯤ ꯑꯊꯣꯡꯕ ꯆꯥꯛꯇꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯖꯤꯛꯀ ꯂꯩꯍꯧꯕꯗꯣ ꯆꯖꯤꯛ ꯁꯨꯝ ꯑꯗꯨꯝ ꯌꯥꯏ ꯂꯦꯝꯍꯧꯕ ꯆꯥꯛꯇꯣ ꯑꯗꯨꯗꯩ ꯑꯗꯨꯝ ꯌꯥꯔꯦ ꯆꯦꯡ ꯅꯠꯇꯕ ꯆꯥꯛ ꯑꯣꯏꯅ ꯃꯥꯕꯣꯛ ꯁꯦꯟꯕꯥꯏꯁꯦ ꯇꯥꯔ ꯃꯥꯜꯂꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯌꯥꯟꯕꯩ ꯆꯥꯡꯗꯣ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯍꯥꯏꯗꯤ ꯍꯤꯗꯥꯛꯇꯣ ꯈꯔ ꯀꯟꯅꯕꯅꯤꯅ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯌꯥꯟꯕꯤꯗ꯭ꯔꯒꯗꯤ ꯏꯟꯖꯥꯡ ꯂꯣꯏ ꯄꯠꯀꯅꯤꯀೋ ꯑꯗꯨꯝ ꯏꯁꯤꯡꯗꯣ ꯌꯥꯟꯕꯤꯌꯣ ꯐꯖꯅ ꯋꯥꯈꯜꯒꯤ ꯄꯨꯀꯩ ꯇꯥꯃꯣ ꯐꯨꯝꯂꯧ ꯁꯤꯐꯥꯏꯁꯦ ꯐꯨꯝꯂꯧꯒ ꯐꯨꯝꯂꯧ ꯁꯤꯐꯥꯏꯒꯁꯦ ꯂꯥꯞꯅꯕ꯭ꯔꯣ ꯐꯨꯝꯂꯧꯒ ꯐꯨꯝꯂꯧ ꯁꯤꯐꯥꯏꯒꯁꯦ ꯃꯁꯥ ꯑꯝꯇꯅꯦ ꯃꯇꯥꯏ ꯃꯇꯥꯏ ꯂꯩꯀꯥꯏ ꯑꯃꯅꯤ ꯐꯨꯝꯂꯧ ꯐꯨꯝꯂꯧ ꯁꯤꯐꯥꯏꯁꯤꯅ ꯁꯤꯐꯥꯏꯅ ꯍꯥꯜꯂꯦ Mama tunge. ꯇꯨꯝꯃꯣ ꯁꯤꯗ ꯐꯨꯝꯂꯧ ꯁꯤꯐꯥꯏꯅ ꯍꯥꯟꯅ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ Mehipa. ꯄ꯭ꯔꯦꯝꯁꯦ ꯀꯔꯤ ꯂꯩꯀꯥꯏꯗꯩ ꯑꯣꯏ ꯄ꯭ꯔꯦꯝꯁꯦ ꯀꯩ ꯂꯩꯀꯥꯏ ꯁꯒꯣꯜꯕꯟꯅꯤ ꯀꯩꯅꯣ ꯁꯒꯣꯜꯕꯟꯗꯩꯅꯤ ꯀꯩꯅꯣ ꯅꯠꯇꯦ ꯃꯥꯅ ꯐꯨꯝꯂꯧ ꯍꯪꯉꯛꯄꯁꯤꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯉꯥꯎꯈ꯭ꯔꯤꯅꯦꯕ ꯄ꯭ꯔꯦꯝꯁꯦ ꯀꯩꯅꯣ ꯇꯧꯔꯕꯣ ꯂꯨꯍꯣꯡꯉꯕꯣ ꯑꯩꯅ ꯃꯥ ꯐꯨꯝꯂꯧ ꯈꯪꯉꯝꯕꯁꯤꯗꯅꯤꯗ ꯑꯩꯅ ꯉꯛꯄꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯍꯥꯟꯗꯤ ꯐꯨꯝꯂꯧꯁꯦ ꯍꯥꯏꯔꯛꯈ꯭ꯔꯕꯅꯦ ꯌꯥꯝ ꯈꯪꯒꯟꯗꯕꯅꯦꯕ ꯏꯃꯨꯗꯝ ꯆꯤꯇ꯭ꯔꯥꯁꯨ ꯆꯪꯕꯤꯔꯛꯑꯦ ꯍꯥꯏ ꯇꯥꯃꯣ ꯏꯅꯝꯃ ꯍꯥꯏꯔꯛꯑꯦ ꯍꯜꯂꯣ ꯉꯁꯤ ꯃꯃꯥ ꯈꯣꯡ ꯅꯥꯏꯌꯦ ꯁꯤꯗ ꯑꯣꯏꯅ ꯇꯨꯝꯃꯣ ꯁꯤꯗ ꯁꯤꯂꯥ ꯍꯥꯎ ꯆꯤꯇ꯭ꯔꯥꯁꯨ ꯆꯪꯉꯛꯑꯦ ꯍꯥꯏ ꯇꯥꯃꯣ ꯍꯦꯜꯂꯣ ꯏꯅꯝꯃ ꯍꯥꯏꯔꯛꯑꯦ ꯀꯥꯏꯅꯣ ꯑꯩꯗꯤ ꯎꯗꯦ ꯑꯣ ꯁꯤꯗ ꯂꯩꯖꯦ ꯎꯔꯦ ꯑꯩꯈꯣꯏ ꯎꯔꯦ ꯄ꯭ꯔꯦꯝꯒꯤ ꯃꯈꯩꯁꯦ ꯅꯤꯉꯨꯗꯝ ꯄꯥꯈꯪꯅ ꯏꯇꯩꯃ ꯑꯣ ꯍꯥꯏꯔꯛꯑꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯁ ꯅꯨꯄꯤ ꯁꯦꯝꯃꯛꯀꯦ Tum samon. ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯑꯣ ꯑꯁꯤ ꯃꯥꯅ ꯉꯥꯡꯕꯁꯦ ꯂꯧꯔꯨꯅꯨꯀꯣ ꯃꯥ ꯑꯃꯒ ꯑꯃꯒ ꯈꯠꯅꯍꯟꯕ ꯌꯥꯝ ꯐꯕꯅꯤ ꯅꯨꯄꯤ ꯁꯦꯝꯕꯗ Tum samon. Tum. ꯑꯣꯖꯥꯒꯤ ꯂꯣꯏꯅꯕꯤꯒ ꯅꯣꯡꯃ ꯏꯟꯖꯥꯡ ꯊꯣꯡꯕꯒꯤ ꯃꯊꯦꯜ ꯀꯃꯥꯏꯅ ꯊꯣꯡꯕꯒꯦ ꯂꯥꯏভ ꯇꯧꯕꯤꯔꯛꯑꯣ ꯌꯥꯏꯌꯦ ꯑꯣꯖꯥ ꯊꯣꯡꯕ ꯇꯧꯔꯛꯀꯦ ꯊꯥꯛꯄꯒꯤꯁꯨ ꯇꯧꯔꯛꯀꯦ ꯍꯥꯞꯆꯔꯛꯀꯦ ꯄ꯭ꯔꯃꯦꯁꯣꯔꯤ ꯃꯨꯇꯨꯝ ꯍꯥꯏ ꯄ꯭ꯔꯃꯦꯁꯣꯔꯤ ꯍꯥꯏ ꯍꯥꯏꯌꯣꯕꯤꯂꯦꯁꯦ ꯁꯤ Hi. ꯀꯦꯅꯦꯗꯤꯒꯤ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯣ Inge. ꯄꯥꯈ꯭ꯔꯕ Inge. Amta pisukke. ꯀꯗꯥꯏ ꯏꯪꯉꯤꯅꯣ ꯑꯩꯅ ꯍꯨꯃꯥꯡ ꯁꯧꯏ ꯃꯥꯅ ꯏꯪꯉꯤ ꯍꯥꯏꯖꯜꯂꯦ Inge. ꯄꯄꯥꯗꯤ ꯍꯨꯃꯥꯡ ꯁꯧꯏ ꯑꯁꯤ ꯋꯥꯈꯜꯒꯤ ꯄꯨꯀꯩꯒꯤꯁꯦ ꯑꯝꯇ ꯄꯥꯏꯔꯣ ꯏꯉꯨꯗꯝ ꯆꯤꯇ꯭ꯔꯥꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯋꯥꯈꯜ ꯄꯨꯀꯩ ꯑꯩ ꯁꯤ ꯍꯥꯟꯅ ꯄꯥꯍꯧꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯝꯃꯣ ꯄ꯭ꯔꯦꯝꯒꯤ ꯂꯥꯛꯑꯦ ꯑꯩ ꯍꯥꯟꯅ ꯏꯁꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯎꯔꯝꯃꯦ ꯑꯗꯨꯗ ꯁꯨꯝ ꯈꯪꯕꯅꯦ ꯑꯣꯀꯦ ꯐꯨꯡꯂꯧꯒꯤ ꯈꯪꯕꯗꯣ ꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯌꯥ ꯈꯪꯗꯕꯅꯦꯕ ꯃꯌꯥꯝ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯉꯛꯈꯤꯕꯗꯣ ꯍꯥꯏꯗꯤ ꯐꯨꯡꯂꯧ ꯁꯤꯐꯥꯏꯁꯦ ꯈꯪꯗꯕꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯗꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯩ ꯈꯔ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯩ ꯑꯩ ꯐꯨꯡꯂꯧ ꯁꯤꯐꯥꯏꯁꯦ ꯑꯝꯇ ꯐꯥꯎꯍꯟꯒꯦ ꯇꯧꯕꯅꯤ ꯑꯐꯥꯎꯕ ꯕ꯭ꯂꯣꯒꯔ ꯑꯃ ꯂꯩꯅꯦ ꯆꯠꯂꯣ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯅꯠꯇ꯭ꯔꯗꯤ ꯁꯨꯡꯐꯥꯎ ꯐꯥꯎꯔꯔꯣꯏ ꯐꯨꯡꯂꯧ ꯁꯤꯐꯥꯏꯁꯦ ꯑꯩꯈꯣꯏ ꯏꯉꯨꯗꯝ ꯆꯤꯇ꯭ꯔꯥꯒꯤ ꯑꯃꯁꯨ ꯂꯥꯛꯑꯦ ꯅꯍꯥꯟ ꯍꯋꯥꯏꯖꯥꯔ ꯕ꯭ꯂꯣꯛ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯉꯥꯏꯔꯤꯌꯦ ꯌꯦꯡꯒꯦꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣই ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯗꯨꯒ ꯆꯥꯛꯀꯧꯕꯒ ꯅꯨꯃꯤꯠꯇꯨ ꯄꯨꯔꯥ ꯐꯪꯖꯅꯩꯌꯦꯕꯀꯣ ꯑꯗꯣ ꯕ꯭ꯂꯣꯛꯇꯤ ꯂꯣꯏ ꯅꯝꯃꯦꯕ ꯑꯗꯨꯅ ꯆꯥꯛꯀꯧꯕꯗꯨꯅ ꯉꯁꯤ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯏꯟꯖꯥꯡ ꯅꯥꯄꯤꯒꯤ ꯑꯃ ꯍꯌꯦꯡ ꯕ꯭ꯂꯣꯛ ꯊꯥꯒꯠꯆꯔꯛꯀꯦ
ꯑꯗꯨꯒ ꯑꯃꯨꯛ ꯌꯣꯟꯕꯒꯤꯗꯨꯅ ꯍꯪꯆꯤꯠ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩ ꯒꯦꯞ ꯂꯩꯔꯔꯣꯏ ꯉꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯍꯜꯂꯒꯦ ꯑꯍꯨꯝꯁꯦ ꯍꯌꯦꯡꯅ ꯌꯣꯟꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯦꯛꯄ ꯈꯣꯠꯄ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔ ꯀꯥꯏꯕꯒꯤꯗꯨꯅ ꯍꯌꯦꯡ ꯍꯥꯞꯆꯔꯛꯑꯒꯦꯕꯀꯣ ꯑꯗꯨꯒ ꯌꯣꯟꯕꯒꯤ ꯃꯇꯥꯡꯗꯨꯅ ꯍꯪꯆꯤꯠ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯑꯅꯤꯃꯛ ꯂꯣꯏ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣই ꯄ꯭ꯔꯦꯝꯒꯤ ꯇꯥꯃꯣ ꯍꯣꯏꯒꯤꯗꯨ ꯐꯩꯗꯤꯡꯒꯥꯁꯨ ꯇꯥꯗꯥꯏꯅ ꯇꯥꯃꯣ ꯃꯥꯅꯦ ꯐꯩꯗꯤꯡꯒꯥꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯡ ꯑꯣꯏꯗꯣꯏꯕ ꯂꯣꯏ ꯐꯥꯎꯗꯣꯛꯅꯕ ꯌꯥꯔꯦ ꯃꯀꯥ ꯂꯥꯏꯚ ꯄꯣꯠ ꯂꯣꯏꯅ ꯁꯤꯜꯂꯛꯄ꯭ꯔꯣ ꯑꯁ ꯄꯣꯠꯇꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯄꯨꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯨꯊꯣꯛꯅꯤꯡꯉꯥই ꯂꯩꯇꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛꯇꯤ ꯃꯇꯝ ꯈꯔ ꯆꯪꯒꯗ꯭ꯔꯅꯈꯜꯂ ꯆꯠꯄꯅꯦ ꯑꯗꯣ ꯃꯤꯅꯤꯠ 10ꯗ ꯂꯣꯏꯅꯃꯛ ꯃꯌꯥꯝꯅ ꯉꯥꯏꯔ ꯂꯣꯏ ꯂꯩꯕꯤꯔꯝꯃꯦ ꯀꯣꯟꯅꯗꯕ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯄꯣꯠꯇꯣ ꯄ꯭ꯔꯃꯦꯁꯣꯔꯤ ꯃꯣꯇꯨꯝꯅ ꯊꯣꯏꯊꯣꯏꯒꯤ ꯏꯁꯃꯥꯏꯂꯤꯡ ꯂꯞ ꯃꯌꯥꯝ ꯊꯥꯔꯛꯑꯦꯁꯦ ꯏꯃꯨꯗꯝ ꯆꯤꯇ꯭ꯔꯥꯅ ꯐꯨꯝꯂꯧꯗꯗꯤ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯏꯃꯥꯟꯅꯕ ꯌꯥꯝ ꯂꯩꯔꯝꯃꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯥꯁꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏꯗꯤ ꯐꯨꯝꯂꯧ ꯈꯪꯉꯤꯕꯅꯤꯅ ꯃꯥꯁꯦ ꯑꯅꯛꯄ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯏ ꯐꯨꯝꯂꯧ ꯈꯪꯉꯝꯕꯁꯤꯗ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯖꯉꯝꯃꯣꯏ ꯐꯨꯝꯂꯧꯁꯦ ꯃꯤ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯕꯅꯦ ꯐꯨꯝꯂꯧꯗꯤ ꯈꯪꯉꯦ ꯐꯨꯝꯂꯧ ꯁꯤꯐꯥꯏ ꯍꯥꯏꯔꯒ ꯑꯃꯨꯛ ꯈꯪꯍꯟꯒꯦ ꯇꯧꯕꯅꯦ ꯈꯪꯉꯛꯑꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯩꯔꯕꯅꯤꯅ ꯁꯤꯂꯥ ꯂꯩꯔꯗꯤ ꯃꯌꯥꯝ ꯅꯣꯛꯄꯗ ꯀꯗꯥꯏꯗ ꯅꯣꯛꯄꯗꯗꯤ ꯈꯪꯉꯅꯤ ꯑꯩꯒꯤ ꯑꯩꯈꯣꯏ ꯑꯇꯩ ꯑꯃꯨꯛ ꯇꯧꯗ꯭ꯔꯁꯨ ꯍꯌꯦꯡ ꯌꯨꯝꯗ ꯂꯩꯇꯥꯔꯗꯤ ꯁꯤꯂꯥ ꯑꯃꯨꯛꯇ ꯅꯣꯛꯑꯣ ꯍꯥꯏꯕꯗ ꯀꯥꯏꯗꯩꯅꯣ ꯃꯈꯣꯟ ꯑꯃ ꯇꯥꯏꯁꯦ ꯍꯥꯏ ꯐꯨꯝꯂꯧ ꯁꯤꯐꯥꯏꯅꯤ ꯃꯃꯤꯡ ꯆꯠꯍꯟꯗꯣꯏꯅꯦ ꯃꯥꯅꯦ ꯃꯃꯤꯡ ꯆꯠꯍꯟꯗꯣꯏꯅꯦ ꯅꯠꯇꯦ ꯆꯠꯂꯅꯤ ꯏꯕꯨꯡꯉꯣ ꯌꯨꯝꯗꯒ ꯂꯩꯔꯗꯤ ꯆꯤꯇ꯭ꯔꯥꯒꯤꯅ ꯐꯨꯝꯂꯧꯗꯗꯤ ꯁꯤꯗꯤ ꯄꯥꯈ꯭ꯔꯕꯅꯤꯀꯣ ꯋꯥꯈꯜꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝꯒꯤ ꯂꯥꯛꯑꯦ ꯇꯥꯃꯣ ꯑꯗꯨ ꯇꯥꯃꯣ ꯏꯇꯩꯃ ꯑꯃꯁꯨꯡ ꯊꯣꯏꯊꯣꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯉꯁꯤ ꯄꯨꯡ 9ꯃꯨꯛ ꯂꯥꯞꯅ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯒꯤ ꯋꯥꯕ ꯉꯁꯤꯗꯤ ꯂꯥꯏꯚ ꯂꯥꯛꯂꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄ꯭ꯔꯦꯝꯅꯁꯨ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯂꯩꯔꯤꯀꯣꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯁꯨ ꯊꯥꯅꯤꯡꯕ ꯄꯣꯛꯍꯜꯂꯤꯅꯦ ꯆꯪꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯛꯅꯕ ꯃꯤ ꯈꯔ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯆꯤꯇ꯭ꯔꯥꯅ ꯑꯩꯗꯤ ꯁꯒꯣꯜꯕꯟꯗꯩꯅꯦ ꯁ꯭ꯀꯨꯜꯅ ꯏꯕꯣꯇꯣꯟ ꯁꯅꯥꯅꯦ ꯑꯣꯀꯦ ꯁꯒꯣꯜꯕꯟ ꯏꯕꯣꯇꯣꯟ ꯁꯅꯥ ꯀꯥꯕꯗ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯊꯦꯡꯅꯕ ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯀꯥꯏꯗ ꯇꯝꯒꯦꯁꯦ ꯏꯕꯣꯇꯣꯟ ꯁꯅꯥ ꯅꯠꯇꯦꯀꯣ PG ꯅꯠꯇ꯭ꯔ ꯏꯆꯟꯁꯦ ꯑꯌꯦꯛꯄꯝ ꯂꯥꯡꯂꯦꯅ ꯕ꯭ꯂꯦꯁꯤ ꯑꯩꯁꯨ ꯏꯊꯟꯗꯅꯦ ꯍꯥꯏ ꯂꯥꯡꯂꯦꯟꯅ ꯕ꯭ꯂꯦꯁꯤꯗꯧꯅ ꯃꯥꯁꯨ ꯃꯊꯟꯗꯅꯦ ꯍꯥꯏ ꯂꯥꯡꯂꯦꯟꯁꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯅꯗꯤ ꯏꯇꯣꯟꯗ ꯌꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯒꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯨꯝꯕ ꯑꯃ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯛꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯐꯨꯝꯂꯧꯗꯒꯤ ꯇꯥꯃꯣ ꯁꯗꯥꯅꯟꯗꯒꯤ ꯇꯥꯃꯣ ꯗꯤꯅꯦꯁꯀ ꯂꯩꯌꯦ ꯐꯨꯝꯂꯧꯗꯒꯤ ꯇꯥꯃꯣ ꯁꯗꯥꯅꯟꯗꯒ ꯇꯥꯃꯣ ꯗꯤꯅꯦꯁꯀ ꯂꯩꯌꯦ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯀꯀꯥꯗꯤ ꯈꯪꯉꯣꯏꯗꯤ ꯐꯨꯝꯂꯧꯗꯒꯤ ꯑꯣꯏꯗꯤ ꯀꯌꯥ ꯈꯪꯉꯔꯣꯏꯀꯣ ꯁꯤꯐꯥꯏꯗꯩꯅ ꯈꯔ ꯈꯪꯒꯗ꯭ꯔꯥ ꯁꯤꯐꯥꯏꯗꯁꯨ ꯑꯉꯥꯡ ꯍꯧꯔꯛꯄꯒꯤꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯆꯜꯂꯨꯕꯗꯣ ꯑꯗꯨꯅ ꯉꯁꯥꯏꯗꯤ ꯌꯥꯝꯅ ꯍꯛꯆꯥꯡ ꯁꯥꯒꯠꯂꯝꯕꯅꯤ ꯍꯧꯖꯤꯛ ꯈꯔ ꯏꯪꯊꯔꯦ ꯍꯥꯏꯗꯤ ꯍꯨꯃꯥꯡ ꯁꯧꯕꯗꯣ ꯑꯩꯗꯤꯈꯔꯁꯨ ꯁꯧꯒꯠꯂꯦꯅ ꯍꯨꯃꯥꯡꯁꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯍꯥꯏꯕ ꯅꯅꯥꯎꯗꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇ꯭ꯔꯤꯗ ꯍꯥꯏꯕ ꯑꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯍꯣꯏꯗ ꯑꯣꯏꯔꯝꯒꯤꯅꯤ ꯃꯇꯝ ꯈꯔ ꯂꯩꯀꯣ ꯑꯁ ꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏꯕꯨ ꯍꯥꯏꯖꯧꯗꯤ ꯉꯟꯅ ꯁꯨꯡꯄꯥꯟ ꯄꯥꯜꯂꯨꯅꯨ ꯅꯨꯄꯤ ꯑꯩꯗꯤ ꯊꯤꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯟꯇꯣꯛꯄ ꯐꯔꯛ ꯇꯥꯕꯅꯤ ꯑꯗꯨꯅ ꯂꯩꯕ ꯌꯥꯕ ꯂꯩꯌꯦꯀꯣ ꯑꯗꯨꯒ ꯌꯥꯔꯦ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯊꯤꯕꯅ ꯐꯩꯕ ꯄꯥꯟꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯕꯦꯁꯅꯤ ꯑꯩꯒꯤ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯅꯌꯨꯝ ꯄꯥꯜꯂꯨꯅꯨ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯇꯧꯅꯤꯡ ꯀꯣꯏꯅꯤꯡ ꯆꯠꯇꯅ ꯃꯥꯅꯦ ꯂꯩꯇ꯭ꯔꯤ ꯍꯥꯏꯖꯕ ꯅꯠꯇꯦꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯕꯅꯦ ꯑꯣ
ꯌꯨꯝ ꯄꯥꯟꯕꯩ ꯋꯥꯈꯜ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯗꯤ ꯌꯥꯝ ꯁꯤꯂꯥ ꯇꯜꯂꯦ. ꯅꯪꯅ ꯇꯥꯏꯗꯨꯒ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯦ ꯁꯤꯅꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯈꯜꯂꯦ ꯑꯩꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯄꯥꯝꯕꯅꯤ ꯀꯩꯝ ꯀꯩꯅꯣ ꯀꯥꯏꯗꯦ. ꯌꯨꯝ ꯄꯥꯟꯗ ꯌꯥꯗꯦ ꯄꯥꯜꯂꯒ ꯈꯠꯅ ꯆꯩꯅ ꯐꯨꯅꯔ ꯑꯗꯨꯝ ꯃꯥꯅꯦ ꯂꯩꯗꯣꯏ ꯃꯥꯅꯦ ꯁꯔꯨꯛꯄꯨꯗꯤ ꯃꯥꯅꯦ. ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯔꯣꯝꯒꯤ ꯁꯣꯝꯗ ꯆꯠꯅꯕꯤꯒ ꯃꯄꯥꯟꯂꯣꯝ ꯆꯠꯅꯕꯤꯒ ꯈꯦꯠꯅꯔꯤꯁꯦ ꯑꯩꯈꯣই ꯆꯤꯇ꯭ꯔꯥꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯕꯁꯇ ꯂꯥꯛꯑꯦ ꯃꯇꯝꯗꯨꯗꯗꯤ ꯏꯃꯥꯟꯅꯕꯤꯈꯩꯗꯣ 2010 ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯍꯥꯏ 2010 ꯗꯗꯤ ꯕꯁ ꯆꯦꯜꯂꯤꯕ 2010 ꯕꯁ ꯆꯦꯜꯂꯝꯈꯤꯅꯤ 2010 ꯗꯗꯤ ꯅꯪ ꯁꯤꯝꯂꯥ ꯂꯩꯔꯦ 10 ꯁꯤꯝꯂꯥ ꯂꯩ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯆꯥ ꯃꯆꯥ ꯑꯣꯇꯣꯒ ꯆꯦꯟꯕ ꯚꯦꯟꯒ ꯆꯦꯟꯕꯁꯤꯕꯨꯗꯤ ꯕꯁ ꯆꯠꯄꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯁ ꯇꯜꯂꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯑꯁ ꯀꯥꯏꯗꯅꯣ ꯕꯁ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯩ ꯏꯁꯥ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯕꯁ ꯇꯣꯡꯕ ꯑꯣꯇꯣꯗꯒ ꯆꯠꯄꯒꯤ ꯃꯤ ꯁꯨꯗꯦ ꯉꯥꯏꯕꯗꯨꯗꯤ ꯕꯤꯠ ꯂꯩꯇꯦ ꯕꯁꯇꯒ ꯐꯝꯃꯒ ꯃꯌꯥꯝ ꯉꯥꯏ ꯂꯩꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯏꯅ ꯁꯨꯝ ꯕꯁ ꯇꯣꯡꯉꯛꯄꯩꯔ ꯑꯉꯥꯡꯉꯩꯗ ꯑꯩꯅꯅꯦ ꯒꯥꯔꯤꯁꯦ ꯑꯆꯧꯕꯒꯨꯝꯕ ꯀꯌꯥ ꯇꯣꯡꯕ ꯌꯥꯗꯦꯕ ꯑꯩꯁꯦ ꯑꯣꯛꯇꯣꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯗꯗꯤ ꯁꯤꯂꯥ ꯁꯥꯏꯀꯜ ꯇꯧꯔ ꯊꯣꯛꯍꯜꯂꯅꯤ ꯑꯁ ꯑꯗꯨ ꯑꯩ ꯅꯍꯥꯟꯃꯨꯛ ꯍꯥꯏꯗꯨꯗꯤ ꯈꯣꯡ ꯆꯠꯈ꯭ꯔꯁꯦꯅ ꯍꯦꯛꯇꯤ ꯏꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕ ꯍꯦꯃꯟꯗꯅꯅꯦ ꯑꯗꯨ ꯃꯥ ꯁꯥꯏꯀꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯃ ꯍꯝꯕꯔꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯑꯃ ꯂꯩꯕꯤꯔꯅꯤ ꯁꯤꯂꯥ ꯅꯦꯠꯂꯒ ꯑꯗꯨꯝ ꯊꯧꯒꯥꯏꯈꯤꯁꯅꯤ ꯕꯤꯍꯥꯔ ꯂꯥꯟꯕꯗ ꯑꯩ ꯐꯥꯖꯩ ꯀꯅꯥꯅ ꯇꯧꯕꯨꯗꯤ ꯐꯥꯗꯣꯏꯅꯣ ꯄ꯭ꯔꯦꯝ ꯂꯩꯔꯝꯃꯤꯅ ꯃꯥꯅ ꯃꯥꯏ ꯀꯟꯕꯤꯔꯅꯤ ꯒꯥꯔꯤ ꯃꯆꯥꯅ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒꯤꯗꯤ ꯑꯣ ꯑꯗꯨꯒ ꯑꯣꯛꯇꯣꯒꯨꯝꯕꯁꯨ ꯅꯨꯡꯉꯥꯏ ꯍꯣꯏ ꯂꯛꯖꯔꯤꯒꯤ ꯍꯥꯏꯔꯗꯤ 4 ꯋꯤꯂꯔ ꯑꯃꯕꯨꯗꯤ ꯄꯥꯝꯃꯦ ꯑꯗꯣ ꯀꯣꯛ ꯉꯥꯎꯒꯟꯕꯗꯣ ꯀꯣꯛ ꯉꯥꯎꯕꯗꯨꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤꯀꯣ ꯑꯣꯖꯥ ꯀꯦꯅꯦꯗꯤꯒꯤ ꯑꯣꯖꯥ ꯍꯋꯥꯏꯖꯥꯔꯒꯤ ꯏꯟꯀꯝꯒꯤ ꯕꯖꯦꯠꯁꯤ 1 ꯏꯌꯔꯒꯤ ꯄꯨꯊꯣꯛꯄꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯊꯛꯇ ꯆꯟꯈ꯭ꯔꯕꯣ ꯀꯛꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯃꯤꯅ ꯄꯥꯕ ꯍꯧꯔꯛꯑꯀꯥꯟꯗ ꯀꯩꯒꯤꯅꯣ ꯃꯨꯊꯠꯂꯤꯁꯦ ꯃꯥꯅ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯆꯥꯛꯀꯧꯕꯁꯨ ꯄꯨꯟꯁꯤꯒꯤ ꯌꯥꯎꯔꯔꯣꯏ ꯈꯟꯖꯈ꯭ꯔꯦ ꯅꯅꯥꯎꯗꯤ ꯑꯗꯣ ꯏꯇꯩꯃꯅ ꯊꯣꯏꯊꯣꯏꯒ ꯆꯠꯄꯗꯣ ꯎꯔꯒ ꯃꯃꯥꯅ ꯄꯨꯕꯤꯔꯝꯕꯗꯣ ꯌꯥꯝꯅꯗꯤ ꯅꯤꯡꯁꯤꯡꯂꯛꯑꯦ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯄ꯭ꯔꯦꯝꯁꯦ ꯋꯥꯈꯜ ꯈꯤꯇꯪ ꯁꯣꯛꯈꯤꯕ ꯃꯥꯜꯂꯦꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯥꯛꯀꯧꯕꯤꯌꯣ ꯑꯗꯨꯗꯤ ꯕ꯭ꯂꯦꯁꯤꯒ ꯑꯩꯒ ꯍꯌꯦꯡ ꯀꯩꯅꯣꯒꯤ ꯁꯤꯂꯥꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯕ꯭ꯂꯦꯁꯤꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯅ ꯆꯥꯎꯍꯟꯗꯣꯏꯅꯦ ꯑꯗꯨꯒ ꯕ꯭ꯂꯦꯁꯤꯗꯤ ꯃꯇꯣꯟꯗꯅꯤꯀꯣ ꯑꯗꯨꯗꯨꯅ ꯕ꯭ꯂꯦꯁꯤꯒꯤ ꯆꯥꯛꯀꯧꯕꯤꯅꯕ ꯑꯩ ꯅꯍꯥꯟꯗꯁꯨ ꯀꯀꯥꯗ ꯍꯥꯏꯅꯦ ꯑꯩꯈꯣꯏ ꯕ꯭ꯂꯦꯁꯤꯗꯤ ꯀꯅꯥꯅ ꯆꯥꯛꯀꯧꯕꯤꯗꯣꯏꯅꯣꯅ ꯑꯗꯣ ꯆꯩꯔꯥꯎꯕꯒꯤ ꯄ꯭ꯂꯣꯠ ꯀꯩꯅꯣꯅ ꯈꯨꯗꯩꯅ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏꯅ ꯊꯤꯜꯍꯜꯂ ꯂꯣꯏꯔꯦ ꯃꯥꯅꯦ ꯁꯤꯌꯣꯔ ꯑꯗꯨꯗꯤ ꯁꯤꯌꯣꯔ ꯑꯣꯏꯔꯦ ꯑꯥ ꯑꯗꯣ ꯕ꯭ꯂꯦꯁꯤ ꯑꯩꯈꯣꯏꯅꯤꯁꯨ ꯑꯝꯇ ꯆꯥꯛꯀꯧꯕꯤꯌꯣ ꯕꯤꯍꯥꯔꯗ ꯕꯤꯍꯥꯔ ꯀꯣꯏꯔꯛꯄ ꯑꯣꯏꯅ ꯂꯥꯛꯀꯦ ꯑꯗꯣ ꯅꯪ ꯆꯩꯔꯥꯎꯕꯗꯤ ꯄꯣꯠ ꯊꯤꯜꯂꯣꯏꯗ꯭ꯔꯕ ꯆꯥꯛꯀꯧꯕꯒ ꯈꯜꯂꯤꯁꯦ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯍꯥꯟꯅ ꯃꯥꯅ ꯍꯥꯟꯅ ꯆꯥꯛꯀꯧꯍꯟꯗꯣꯏꯅꯦ ꯑꯗꯨꯒ ꯆꯥꯛꯀꯧꯔꯗꯤ ꯊꯤꯟꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯌꯥꯡꯂꯥꯡꯕꯝ ꯏꯕꯣꯝꯆꯥ ꯍꯥꯏꯀꯣ ꯕꯦꯁ ꯀꯄꯜ ꯇꯥꯏꯇꯜ ꯄꯤꯕ ꯌꯥꯔꯦ ꯇꯥꯃꯣ ꯏꯇꯩꯃ ꯀꯩꯅꯣ ꯃꯇꯣꯟꯗ ꯈꯗ꯭ꯔꯛꯁꯦ ꯁꯥꯟꯅꯔꯤꯅꯦ ꯒꯥꯏ ꯌꯧꯋꯦ ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯥꯒꯤꯁꯨ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯇꯥꯃꯣ ꯏꯅꯝꯃ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯍꯥꯏꯈ꯭ꯔꯣ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯍꯋꯥꯏꯖꯥꯔ ꯑꯃ ꯃꯦꯠꯂꯦ ꯑꯗꯨꯒ ꯉꯥꯅꯝ ꯑꯃꯒ ꯑꯃ ꯇꯧꯔꯦ ꯉꯥꯅꯝꯗꯣ ꯌꯥꯝ ꯌꯥꯝꯃꯦ ꯇꯪꯈꯥꯏ ꯑꯃꯁꯨ ꯈꯥꯛꯏ ꯑꯩꯗꯤ ꯑꯁ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯒꯤ ꯂꯥꯛꯑꯦ ꯃꯃꯥ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗꯦ ꯑꯗꯨꯅꯅꯦ ꯁꯣꯔꯤ ꯑꯁ ꯁꯣꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯀꯩꯅꯣ ꯇꯧꯕ꯭ꯔꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯌꯥꯝ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯁꯦ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯒꯤ ꯁꯨꯝ ꯏꯆꯤꯟ ꯏꯅꯥꯎꯅ ꯍꯦꯛ ꯐꯥꯒꯤ ꯇꯧꯅꯕꯅꯦꯀꯣ ꯄ꯭ꯔꯦꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯌꯥꯅꯣ ꯑꯗꯨꯒ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯆꯍꯤꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯑꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯈꯛ ꯍꯥꯏꯔ ꯌꯥꯔꯦ ꯀꯩꯅꯣ ꯁꯤꯂꯥꯅꯤ ꯌꯥꯝ ꯀꯨꯞꯅ ꯑꯃꯨꯛ ꯍꯪꯉꯤ ꯀꯨꯞꯅ ꯍꯪꯉꯤꯅꯦ ꯍꯌꯦꯡ ꯑꯩꯗꯤ ꯍꯌꯦꯡ ꯊꯦꯡꯅꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯣꯏꯔꯦ ꯀꯨꯞꯅ ꯑꯩꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯎꯝ ꯁꯦ ꯃꯈꯥꯗꯒꯤ ꯅꯪ ꯄꯥꯔꯛꯑꯣ ꯅꯁꯥꯒꯤ ꯑꯗꯨꯝ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯈꯪꯖꯕ꯭ꯔꯕ ꯑꯁ ꯑꯩ ꯏꯆꯥ ꯅꯨꯨꯄꯤꯁꯦ ꯌꯥꯝ ꯇꯜꯂꯦ ꯍꯦꯟꯖꯥꯡꯗꯤ ꯋꯥꯎ ꯇꯥꯔꯦ ꯍꯥꯏꯕ ꯆꯤꯇ꯭ꯔꯥꯅ ꯇꯥꯔꯦ ꯅꯪꯒꯤꯗ ꯑꯕꯦꯒꯤꯁꯦ ꯑꯩ ꯄꯥꯍꯧꯗ꯭ꯔꯕ ꯄꯥꯗ꯭ꯔꯤ ꯏꯆꯦ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯗ ꯑꯥꯎ ꯑꯩꯈꯣꯏ ꯑꯕꯦꯜ ꯑꯁ꯭ꯔꯝꯁꯦ ꯀꯔꯤ ꯂꯝꯅꯣ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕ ꯍꯥꯏꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯍꯥꯏꯕꯁꯦ ꯀꯛꯆꯤꯡ ꯌꯥꯎꯔꯦ ꯊꯥꯡꯃꯩꯕꯟ ꯌꯥꯎꯔꯦ ꯎꯅꯕꯒꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯈꯔ ꯀ꯭ꯂꯣꯁ ꯁꯒꯣꯜꯕꯟ ꯑꯣꯏꯅ ꯑꯍꯨꯝ ꯃꯔꯤꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯎꯝ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯥꯃꯣ ꯍꯥꯏꯀꯣ ꯎꯝ
ꯃꯥꯄꯟꯅꯦ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯥꯄꯟ ꯑꯣꯏꯗꯣꯏꯔꯣ ꯑꯣ ꯕ꯭ꯂꯦꯁꯤ ꯇꯨꯝꯃꯕꯣ ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯇꯨꯝꯈꯤꯗꯣꯔꯦ ꯕ꯭ꯂꯦꯁꯤꯁꯦ ꯃꯥ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯤ ꯀꯟꯅ ꯃꯥꯏ ꯇꯦꯗꯤ ꯇꯧꯔꯒ ꯇꯨꯝꯕꯤ ꯁꯥꯟꯅꯕ ꯑꯃ ꯇꯧꯕ ꯇꯧꯔꯤꯌꯦ ꯍꯥꯏꯗ꯭ꯔꯤꯌꯦ ꯑꯗꯨ ꯑꯕꯦꯁꯦ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯂꯥꯁꯇ ꯑꯩꯈꯣꯏ ꯃꯅꯥꯛꯇꯩ ꯑꯣꯏ ꯂꯩꯔꯝꯅꯤꯀꯣ ꯑꯧ ꯀꯣꯏꯍꯪ ꯍꯪꯅꯔꯒ ꯑꯩꯈꯣꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯣꯏꯔꯝꯅꯤꯀꯣ ꯕ꯭ꯂꯦꯁꯤ ꯅꯪ ꯇꯨꯝꯃꯕꯣ ꯍꯧꯖꯤꯛ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯒꯤ ꯂꯣꯛ ꯈꯤꯇꯪ ꯊꯨꯡꯒꯦ ꯇꯧꯕ ꯑꯗꯨꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯈꯣꯟꯖꯦꯜꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯇꯥꯕꯗ ꯃꯁꯥꯒꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯋꯥ ꯑꯀꯥꯏꯕꯗ ꯅꯨꯡꯁꯤꯠ ꯆꯪꯕꯗꯧꯅꯒ ꯇꯧꯕꯅꯦ ꯂꯣꯛꯁꯤꯒ ꯑꯃꯨꯛ ꯊꯨꯡꯖꯤꯜꯂꯗꯤ ꯐꯖꯔꯣꯏꯔꯝꯃꯦ ꯑꯩꯗꯤ ꯅꯍꯥꯟꯋꯥꯏ ꯂꯩꯁꯥꯔꯤꯉꯩ ꯍꯥꯏꯒꯗ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯣ ꯃꯌꯥꯡ ꯏꯝꯐꯥꯜ ꯌꯥꯝ ꯅꯥꯅꯤꯡꯉꯛꯑꯦꯕꯀꯣ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯒ ꯃꯌꯥꯡ ꯂꯩꯕ ꯏꯝꯐꯥꯜꯗꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯃꯌꯥꯡ ꯏꯝꯐꯥꯜ ꯁꯥꯏꯠꯀꯤ ꯀꯩꯅꯣꯔꯣ ꯑꯩꯈꯣꯏ ꯇꯩꯃꯣꯏꯔꯣꯝꯗꯅꯤ ꯃꯥꯅꯦ ꯑꯌꯣ ꯃꯌꯥꯡ ꯏꯝꯐꯥꯜꯁꯦ ꯑꯩ ꯑꯃꯨꯛꯈꯛ ꯆꯠꯈ꯭ꯔꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯤ ꯏꯃꯥꯟꯅꯕ ꯂꯥꯛꯄ ꯂꯩ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯤ ꯆꯠꯅꯤꯡꯕ ꯁꯥꯏꯠꯅꯦꯕ ꯆꯤꯇ꯭ꯔꯥꯒꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯆꯪꯕꯗ ꯕ꯭ꯂꯦꯁꯤ ꯅꯣꯡ ꯆꯦꯅꯦꯜ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯤ ꯕꯦꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯣꯏꯔꯦ ꯑꯗꯣ ꯌꯥꯝ ꯑꯩꯈꯣꯏ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯆꯤꯇ꯭ꯔꯥꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯨꯜꯁꯨ ꯂꯥꯛꯏꯍꯦ ꯍꯥꯏ ꯅꯍꯥꯟꯒꯤ ꯍꯋꯥꯏꯖꯥꯔ ꯃꯍꯤꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯕ꯭ꯂꯦꯁꯤ ꯀꯞꯄꯦ ꯑꯩꯈꯣꯏ ꯈꯣꯡꯒꯨꯟ ꯍꯥꯏꯁꯦ ꯁꯤꯗ ꯈꯣꯡꯒꯨꯟ ꯀꯌꯥ ꯁꯨꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯁꯦ ꯃꯥꯏꯁꯨ ꯕ꯭ꯂꯣꯛ ꯍꯥꯡꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯝꯇ ꯇꯧꯁꯟꯕꯤꯌꯣ ꯑꯝꯇ ꯌꯥꯝ ꯈꯔ ꯅꯨꯡꯉꯥꯏꯕꯅꯦ ꯃꯣꯏꯒꯤ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯑꯝꯇ ꯈꯔ ꯌꯥꯝꯅ ꯑꯝꯇ ꯐꯥꯎꯍꯟꯒꯦ ꯇꯧꯅꯤ ꯁꯣꯐꯤꯌꯥꯅ ꯍꯥꯏ ꯐ꯭ꯔꯦꯟ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯑꯕꯦ ꯂꯥꯏꯁ꯭ꯔꯝꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯣꯏꯕ ꯁꯤꯅ ꯑꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗ꯭ꯔ ꯃꯥꯏꯁꯦ ꯇꯤꯒ ꯀ꯭ꯌꯨꯒꯁꯦ ꯑꯣꯟꯅꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯅꯤꯡꯉꯤꯕ꯭ꯔꯥ ꯑꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯌꯦꯡ ꯑꯕꯦ ꯑꯩꯈꯣꯏ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯃꯌꯥ ꯏꯝꯐꯥꯜ ꯂꯣꯝ ꯂꯥꯛꯑꯀꯥꯟꯗ ꯍꯌꯦꯡ ꯄꯥꯎ ꯐꯥꯎꯅꯁꯦ ꯍꯥꯏꯔꯒ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯋꯥꯏꯖꯥꯔ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯃꯤ ꯃꯌꯥꯝꯅ ꯐꯣꯟ ꯇꯧꯔ ꯄꯥꯏꯈꯠꯇꯕꯗꯣ ꯃꯊꯥ ꯁꯥꯗꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯐꯪꯅꯗꯦ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏ ꯈꯣꯡꯒꯨꯟꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯈꯣꯏ ꯈꯨꯡꯒꯨꯟꯁꯦ ꯀꯥꯏꯗ ꯂꯩꯖꯥꯠꯅꯣ ꯗ꯭ꯌꯨꯇꯤꯗ ꯂꯩꯕ ꯖꯥꯠꯂꯥ ꯂꯩꯔꯝꯃꯔꯣꯏꯗ ꯌꯨꯝꯗ ꯍꯜꯂꯝꯃꯅꯤ ꯍꯧꯖꯤꯛ ꯄꯨꯡ 1:30 ꯇꯥꯔꯕꯣ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯒ ꯇꯥꯕ ꯖꯥꯠꯂꯥ ꯍꯪꯉꯤꯕ ꯅꯥꯇꯣꯟꯁꯦ ꯂꯣꯛ ꯈꯔ ꯇꯧꯔꯛꯄꯒꯤꯀꯣ ꯃꯔꯦꯡ ꯆꯠꯄꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯎꯋꯦ ꯑꯩꯗꯤ ꯑꯅꯤꯃꯛ ꯆꯠꯇꯦ ꯅꯥꯀꯜ ꯑꯃꯇꯪ ꯑꯩꯁꯨ ꯃꯅꯤꯡ ꯆꯠꯂꯦ ꯑꯁ ꯅꯪꯗꯤ ꯐꯔꯕꯅꯦ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯀꯀꯥ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯈꯨꯡꯒꯨꯟꯅ ꯃꯣꯏꯗꯤ ꯆꯥꯛ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ ꯃꯥ ꯀꯩꯅꯣ ꯂꯣꯏꯔꯒ ꯊꯣꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯟꯈ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯆꯥꯕꯐꯥꯎ ꯇꯨꯝꯈ꯭ꯔꯦꯗ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯉꯟꯅ ꯆꯥꯊꯣꯛꯑꯦ ꯂꯥꯏꯚ ꯇꯧꯁꯦꯅ ꯑꯕꯦ ꯂꯥꯏꯁ꯭ꯔꯝꯅ ꯄꯥꯏꯔꯛꯀꯅꯤ ꯍꯥꯏ ꯑꯗꯣ ꯑꯕꯦ ꯍꯌꯦꯡ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯀꯔꯤ ꯆꯥꯁꯦ ꯍꯥꯏꯅꯣꯕ ꯀꯔꯤ ꯃꯊꯦꯜꯅ ꯐꯒꯗꯒꯦꯕ ꯉꯥ ꯆꯥꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯕ ꯌꯥꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯕꯁꯦ ꯉꯥ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯆꯥꯕ ꯌꯥꯗꯦ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯇꯣꯞꯄꯗꯤ ꯂꯩꯁꯨ ꯂꯩꯇꯅ ꯑꯦ ꯌꯦꯔꯨꯝ ꯆꯥ ꯇꯥꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥ ꯇꯥꯕ ꯃꯥꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯇꯥꯔꯗꯤ ꯉꯥꯅꯦ ꯌꯦꯟꯅꯦ ꯌꯦꯔꯨꯝꯅꯦ ꯑꯍꯨꯝꯁꯤꯅ ꯀꯔꯤꯝ ꯈꯪꯗꯦꯕ ꯃꯥ ꯀꯩꯅꯣ ꯌꯦꯟ ꯆꯥꯔꯣꯏꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯥꯏꯗꯤ ꯌꯦꯟ ꯆꯥꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯉꯥꯁꯤꯅ ꯄꯨꯂꯞꯀꯤ ꯀꯃꯟꯅꯦ ꯑꯗꯨꯅ ꯆꯥꯁꯦꯕ ꯉꯥ ꯑꯣꯏꯅ ꯏꯟꯖꯥꯡ ꯂꯣꯡꯕꯗ ꯋꯥꯅꯕꯅꯤ ꯑꯗꯣ ꯈꯔꯁꯨ ꯁꯝꯕ ꯁꯥ ꯉꯥ ꯇꯧꯕꯩ ꯃꯍꯨꯠꯇ ꯍꯋꯥꯏ ꯆꯥꯕꯗꯤ ꯑꯗꯨꯏ ꯆꯥꯅꯤꯡꯗꯦ ꯑꯩ ꯁꯣꯐꯤꯌꯥ ꯀꯦ ꯁꯣꯐꯤꯌꯥ ꯀꯦꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯆꯦ ꯇꯥꯃꯣ ꯏꯆꯦꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯈꯪꯉꯦꯗꯅ ꯑꯩꯅ ꯅꯪꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯗꯣ ꯍꯥꯏꯗꯣ ꯁꯣꯏꯔꯦ ꯁꯣꯐꯤꯌꯥ ꯏꯆꯦ ꯇꯥꯃꯣꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯧꯅꯦ ꯑꯣꯟꯅꯔꯦꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯟ ꯍꯋꯥꯏꯖꯥꯔ ꯃꯍꯤꯁꯦ ꯍꯥꯎꯋꯦ ꯐꯖꯅ ꯃꯊꯪꯒꯤ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯄ ꯌꯥꯔꯅꯤ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤꯚꯔꯤ ꯇꯧꯁꯤꯔꯣ ꯍꯋꯥꯏꯖꯥꯔ ꯃꯍꯤꯁꯨ ꯑꯩ ꯌꯣꯜꯂꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ
ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯥꯒꯤ ꯑꯃꯁꯨ ꯂꯥꯛꯑꯦ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤ ꯑꯩꯗꯤ ꯍꯥꯏ ꯃꯥꯗꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕ ꯑꯣꯏ ꯆꯥꯅꯤꯌꯦ ꯑꯗꯨꯁꯨ ꯍꯥꯎꯅꯤ ꯃꯥꯅꯦ ꯍꯋꯥꯏꯖꯥꯔꯗꯨꯅ ꯑꯩꯅ ꯄꯣꯔꯛꯑꯕ ꯑꯩꯅ ꯂꯣꯜꯂꯤꯕ ꯍꯋꯥꯏꯖꯥꯔꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯆꯟꯅꯔꯣꯏꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯡꯍꯥꯎ ꯍꯥꯎꯔꯁꯨ ꯉꯥ ꯆꯥꯁꯤ ꯌꯥꯏꯌꯦ ꯍꯥꯏꯔꯛꯏꯁꯦ ꯎꯕ꯭ꯔꯥ ꯕꯕꯥ ꯐ꯭ꯔꯣꯖꯥꯒꯤ ꯌꯨꯝꯗ ꯄꯨꯒꯅꯤ ꯅꯪꯅ ꯁꯤꯂꯥꯒꯤꯗꯤ ꯉꯥꯔꯤ ꯑꯃ ꯐꯖꯅ ꯇꯧꯕꯤꯔꯣ ꯑꯗ ꯑꯩꯈꯣꯏ ꯀꯀꯥꯅ ꯄꯥꯝꯖꯕꯅꯤꯀꯣ ꯃꯥ ꯍꯥꯏꯔꯛꯇꯣꯏꯁꯦ ꯃꯥꯗꯤ ꯉꯥꯔꯧꯁꯦ ꯉꯥꯔꯤꯅꯒ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯩꯗꯤ ꯇꯜꯂꯦꯕ ꯍꯣꯏ 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 ꯑꯩꯗꯤ ꯑꯇꯩ ꯑꯇꯩ ꯀꯩꯝ ꯆꯥꯗꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯨꯝ ꯉꯥꯔꯤ ꯈꯤꯇꯪꯒ ꯂꯧꯔ ꯆꯥꯕꯁꯨ ꯇꯜꯂꯦ ꯁꯦ ꯀꯃꯦꯟ ꯂꯥꯛꯑꯦꯁꯦ ꯑꯕꯦꯒꯤꯗꯤ ꯄꯥꯈ꯭ꯔꯦꯀꯣ ꯉꯥ ꯆꯥꯁꯦ ꯍꯥꯏꯕꯗꯣ ꯑꯃ ꯀꯅꯥꯒꯤꯅꯣ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯑꯦ ꯊꯣꯏꯊꯣꯏ ꯕꯦꯅꯔꯖꯤ ꯇꯥꯏꯕꯪ ꯍꯥꯏꯔꯣ ꯕꯦꯟꯖꯤ ꯇꯥꯏꯕꯪ ꯍꯥꯏꯕ ꯑꯃꯅꯤ ꯕꯦꯟꯖꯤꯁ ꯇꯥꯏꯕꯪ ꯏꯆꯦ ꯅꯍꯥꯟ ꯆꯥꯛꯀꯧꯕꯗ ꯊꯦꯡꯅꯕꯗꯨꯅꯤ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯤꯔꯛꯄꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩꯌꯦ ꯍꯟꯅ ꯍꯟꯅ ꯑꯐꯕꯇꯣ ꯑꯣꯏꯕꯤꯌꯨ ꯏꯆꯦ ꯍꯥꯏꯔꯛꯑꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯆꯥꯛꯀꯧꯕꯗ ꯀꯔꯝꯕ ꯃꯇꯥꯡꯗ ꯌꯥꯎꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯃꯤꯗꯨ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯀꯔꯝꯕꯅꯣ ꯈꯪꯖꯗ꯭ꯔꯦ ꯍꯦꯟꯅ ꯐꯕꯁꯨ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏ ꯑꯗꯣ ꯁꯣꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕꯤꯌꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯃꯌꯥꯝ ꯕ꯭ꯂꯦꯁꯤ ꯅꯥꯟꯕ꯭ꯔꯥ ꯍꯥꯏꯌꯦ ꯀꯀꯥꯅꯅꯦ ꯕ꯭ꯂꯦꯁꯤꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯅꯣꯛꯑꯦ ꯃꯃꯥ ꯌꯥꯝ ꯅꯥꯜꯂꯦ ꯕ꯭ꯂꯦꯁꯤꯁꯦ ꯁꯤꯗꯁꯨ ꯅꯥꯜꯂꯦ ꯌꯦꯡꯉꯣ ꯃꯥꯏ ꯂꯣꯏ ꯅꯥꯜꯂꯦ ꯕ꯭ꯂꯦꯁꯤꯗꯤ ꯌꯥꯔꯦ ꯄꯨꯛꯁꯨ ꯅꯥꯜꯂꯦ ꯌꯥꯔꯦ ꯂꯣꯏ ꯅꯥꯜꯂꯦ ꯌꯥꯔꯦ ꯁꯤꯗ ꯍꯨꯃꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯐꯦꯟ ꯊꯥꯔ ꯆꯜꯂꯦ ꯊꯥꯔ ꯐꯦꯟ ꯊꯥꯕ ꯌꯥꯗꯦ ꯅꯥꯇꯣꯟ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦꯕ ꯃꯃꯥꯗꯤ ꯇꯨ ꯂꯞꯁꯥꯏ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯑꯦ ꯑꯌꯥ ꯀꯀꯥꯅ ꯀꯩꯅꯣ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯕ꯭ꯂꯦꯁꯤꯒꯤ ꯊꯦꯡꯛ ꯌꯨ ꯆꯦꯛꯀꯣꯟꯗꯒꯤꯗꯣ ꯍꯌꯦ ꯆꯦꯛꯀꯣꯟꯗꯒꯤ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯁꯦ ꯉꯁꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯅꯝꯊꯤꯌꯦ ꯀꯩꯅꯣꯁꯦ ꯕ꯭ꯂꯣꯛꯇ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯑꯥꯗꯩ ꯊꯦꯡꯅꯩ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯠꯇ꯭ro ꯕꯦꯅꯔꯖꯤ ꯆꯦꯛꯀꯣꯟꯗꯒꯤꯗꯤ ꯕꯦꯅꯔꯖꯤ ꯕꯦꯅꯔꯖꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯏꯁꯦ ꯏꯕꯥꯅꯤꯅ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯅꯦ ꯑꯣ ꯕꯕꯥ ꯍꯥ ꯅꯝꯊꯤꯌꯦ ꯃꯥ ꯌꯥꯔꯦ ꯃꯥ ꯅꯝꯊꯤꯌꯦ ꯊꯤꯒꯨꯟꯗ ꯑꯃ ꯁꯣꯐꯤꯌꯥ ꯍꯥꯏꯗ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯇꯥꯃꯣ ꯒꯨꯗ ꯅꯥꯏꯠ ꯁꯣꯐꯤꯌꯥ ꯀꯀꯥꯅ ꯂꯞꯁꯟ ꯃꯌꯥꯝ ꯀꯀꯥꯅ ꯄꯤꯔꯛꯏꯁꯦ ꯌꯦꯡꯉꯨ ꯄꯤꯡ ꯀꯂꯔꯒꯤ ꯂꯞꯁꯟ ꯃꯌꯥꯝ ꯄꯤꯔꯛꯏꯁꯦ ꯕꯦꯟꯖꯤ ꯇꯥꯏꯕꯪꯅ ꯖꯨ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯊꯣꯏꯊꯣꯏꯒꯤ ꯕ꯭ꯂꯦꯁꯤ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯖꯤ ꯇꯥꯏꯕꯪꯒꯤ ꯑꯣꯏꯔꯝꯅꯤ ꯏꯕꯥꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯣꯏꯅꯦ ꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯇꯤ ꯁꯥꯔꯠ ꯂꯤꯠꯂꯛꯄ ꯑꯉꯥꯡꯗꯣ ꯑꯣꯏꯗꯣꯏꯅꯤꯀோ ꯕꯦꯟꯖꯤꯁꯦ ꯃꯥꯅꯦ ꯁꯤꯂꯥ ꯏꯕꯥꯅꯤꯅꯁꯨ ꯍꯥꯏꯅꯩꯅꯦ ꯊꯦꯡꯅꯔꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯆꯦ ꯅꯦꯅꯦꯒ ꯀꯀꯥꯒꯅ ꯕ꯭ꯂꯦꯁꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯑꯦ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯃꯨꯕ ꯂꯩꯇꯣꯟꯖꯝ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯀꯀꯥꯅ ꯑꯃꯨꯛ ꯊꯧꯔꯦ ꯊꯣꯏꯊꯣꯏ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯂꯛꯑꯣ ꯀꯀꯥꯒꯤ ꯏꯁꯩ ꯑꯃꯇ ꯁꯛꯇꯣꯛꯑꯁꯦ ꯀꯀꯥꯅ ꯏꯁꯩ ꯁꯛꯂꯛꯑꯣꯌꯦ ꯅꯠꯇꯦ ꯐꯖꯅ ꯁꯛꯂꯛꯑꯣꯁꯦ ꯁꯅꯥ ꯂꯩꯕꯥꯛ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯩ ꯁꯛꯂꯛꯑꯣꯁꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯀꯔꯤꯑꯕ ꯀꯨꯃꯣꯟ ꯇꯧꯕꯗꯣ ꯁꯛꯂꯛꯑꯣ ꯈꯨꯡꯒꯣꯟꯕꯅ ꯃꯥꯏ ꯈꯨꯗꯤꯡ ꯃꯥꯕꯨꯡꯕꯅ ꯌꯥꯏꯁꯨꯕꯤ ꯌꯦꯌꯦ ꯈꯪꯅꯅꯦ ꯌꯥꯔꯦ ꯅꯪ ꯏꯁꯩ ꯃꯌꯦꯛ ꯈꯪꯗꯦ ꯄꯛꯁꯛ ꯁꯛꯆꯜꯂꯦ ꯂꯤꯔꯤ ꯑꯣ ꯂꯤꯔꯤ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯒꯤ ꯀꯔꯝꯕꯗꯩꯅꯣ ꯄꯥꯗ꯭ꯔꯤꯁꯦ ꯁꯤꯅ ꯕꯦꯟꯖꯤ ꯇꯥꯏꯕꯪꯒꯤꯗꯩ ꯄꯥꯒꯗꯧꯕꯀꯣ ꯏꯆꯦ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯅꯥꯗꯅ ꯂꯩꯕꯅ ꯈ꯭ꯋꯥꯏ ꯑꯐꯕꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯁꯨ ꯅꯥꯗꯅ ꯂꯩꯌꯨ ꯅꯨꯡꯉꯥꯏꯅ ꯃꯕꯣꯛ ꯁꯦꯟꯐꯥꯏꯒꯤ ꯍꯥꯏꯌꯦ ꯕ꯭ꯂꯦꯁꯤ ꯃꯕꯣꯛ ꯍꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯂꯥꯛꯀꯦ ꯃꯥꯕꯣꯛ ꯍꯥꯏꯒꯗꯧꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯦꯟꯖꯤꯅ ꯍꯥꯏꯁꯦ ꯃꯥꯅꯦ ꯏꯆꯦ ꯏꯌꯥꯝꯕ ꯏꯆꯦ ꯑꯃꯨꯕ ꯂꯤꯠꯄꯗꯣ ꯍꯥꯏꯕ ꯆꯨꯝꯃꯦ ꯈꯪꯉꯦ ꯌꯥꯝ ꯁꯦꯡꯅ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯦ ꯏꯆꯦ ꯍꯥꯏꯌꯦꯀꯣ ꯕ꯭ꯂꯦꯁꯤ ꯀꯧꯔꯛꯑꯦ ꯇꯨ ꯅꯦꯅꯦꯅ ꯍꯥꯏꯒꯦ
ꯀꯔꯤ ꯍꯥꯏꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯃꯤ Unai. ꯉꯁꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯅꯤ ꯅꯪꯅ ꯁꯨꯡꯇꯥ ꯇꯥꯕꯤꯗꯕꯗꯒꯤ ꯕ꯭ꯂꯦꯁꯤ ꯂꯞ ꯑꯃꯨꯛ ꯊꯜꯂꯦ ꯒꯨꯗ ꯅꯥꯏꯠ ꯅꯍꯥꯟ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯕꯗꯣ ꯗꯦꯔꯤꯛꯀꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯅꯤꯡꯁꯤꯡꯉꯕ ꯅꯪꯅ ꯃꯊꯛꯇ ꯀꯩꯅꯣ ꯀꯟꯁꯤꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ Mama gandana. ꯑꯗꯨ ꯌꯥꯝꯅ ꯏꯁꯩ ꯍꯩꯔꯛꯑꯦ ꯗꯗꯥꯅ Happy birthday, Pioja. ꯇꯥꯅꯤꯡꯗꯦ ꯕꯥꯔꯗꯦ ꯅꯠꯇꯅ ꯀꯗꯥꯏꯗꯒꯤꯅꯣ Happy birthday, Bessie. Happy ꯑꯃꯨꯕ birthday, ꯂꯩꯇꯣꯟꯖꯝ Daddy. Happy birthday, ꯀꯗꯥꯏꯗꯒꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯁꯤꯔꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯐꯨꯝꯂꯣꯛ ꯁꯤꯐꯥꯏꯗꯩꯅꯦ ꯑꯩꯈꯣꯏ ꯀꯀꯥ ꯄ꯭ꯔꯦꯝꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯋꯥꯎ ꯁꯣ ꯀ꯭ꯌꯨꯠ ꯍꯥꯏꯔꯛꯑꯦ ꯍꯣ ꯍꯩꯌꯥ ꯍꯣ ꯇꯧꯕꯗꯣ ꯑꯣꯏꯅ ꯁꯛꯂꯛꯑꯣꯌꯦ ꯑꯗꯨ ꯑꯝꯇ ꯁꯛꯑꯣꯁꯦ ꯁꯤꯁꯦ ꯑꯩ ꯍꯣ ꯁꯥꯎꯔꯛꯀꯅꯤ ꯍꯩꯌꯥ ꯍꯣ ꯑꯝꯇ ꯁꯛꯈ꯭ꯔꯣꯁꯦ Hoya ha ꯑꯥ Hoya ha ꯇꯞꯅ ꯁꯛꯑꯣ Hoya ha nang si re. ꯐꯖꯅ ꯁꯛꯑꯣ ꯐꯖꯅ ꯐꯖꯅ ꯁꯛꯑꯣ ꯁꯛꯇ꯭ꯔꯗꯤ ꯅꯠꯇꯦ ꯑꯩ ꯅꯪ Sagalo. ꯏꯟꯊꯈ꯭ꯔꯅꯤ fazla saktaradi. Kunjam na sa se. Nay chao na sa se. Babu chao na jogoy. Nay chao tu rong ei. Babu chao na jogoy. Nay chao tu rong ei. Se rang si re. Se rang si re. ꯍꯣꯏꯅꯦ ꯇꯧꯔꯛꯑꯣꯅꯦ ꯑꯗꯨꯝ Se rang si re. Jogoy sara sakone diga. Isa sagado. Hoya ha. ꯌꯥꯔꯦ ꯌꯥꯔꯦ Hoya ha ha. ꯁꯤꯗꯒꯤ ꯑꯃꯨꯛ ꯄꯥꯔꯛꯑꯣ ꯀꯦꯅꯦꯗꯤꯒꯤ ꯉꯁꯥꯏ ꯃꯦꯁꯦꯖ ꯀꯛꯈꯤꯕꯗꯣ ꯀꯀꯥꯅꯦꯌꯦ ꯑꯩꯈꯣꯏ ꯈꯣꯡꯒꯨꯜꯁꯦ ꯀꯩꯅꯣ ꯅꯠꯇꯦꯌꯦ ꯅꯦꯅꯦ ꯅꯠꯇ꯭ꯔꯦꯌꯦ ꯀꯀꯥꯅꯦ ꯁꯤ ꯀꯦꯅꯦꯗꯤꯒꯤꯁꯦ ꯑꯝꯇ ꯄꯥꯔꯛꯑꯣ ꯀꯀꯥ ꯑꯃꯨꯛꯁꯨ ꯃꯨꯊꯠꯈ꯭ꯔꯦ ꯀꯦꯅꯦꯗꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯄꯥꯒꯦ ꯇꯧꯔꯀꯥꯟꯗ ꯃꯥ ꯍꯦꯛ ꯃꯨꯊꯠꯂꯤꯁꯤꯕꯣ Kakane hay kakana sak thongbo oi mane huje. ꯀꯀꯥ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯍꯪꯉꯣ Kaka kainjang no. Akoi your life kano net chatri ro. Amuk chala sala. Baby. Amuk ti chala ni chatra di si thoglok to dai ne. ꯁꯨꯝ ꯇꯧꯔꯛꯑꯦ Mayami waigi. Udrabo paba. ꯑꯩ ꯁꯥꯡꯃꯜꯂꯗꯤ ꯑꯩ ꯂꯪꯈꯠꯄꯗ ꯀꯩꯅꯣ ꯇꯧꯋꯦ Tare ꯍꯥꯏꯕ pa ki son jangjalo. Sem ti thoy ꯃꯦꯁꯦꯖꯁꯦ ꯃꯁꯛ ꯈꯪꯕꯗꯪ ꯀꯩꯅꯣꯝ ꯍꯥꯏꯔꯤ Message se masak khangbadang paba male aina ibaga amatadi padana adum mathak kagre. Ai ma khangudre do warobinu ko am thige. Haidi sum wari sanaraga nok leibudu da kano tawbo oiramdo male. ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯃꯃꯤꯡꯅꯣ Khangni yauradi. Masak khangba akhoi si wari sum sanaraga khangnarei ko hana kano tawbogi amta nati marakti yawbu thengnadi da phanayamdi haigale karamba atopa message akoina kano chithawbo yaur jala haigalaga yengbadadi thengdi thengnadi akoi kano tawje adum message akoi mayam adum punnaga wari watai tawse aduga amuba loiton jamna hi lovely girls haire macha thoida Colonel Maibam hai mane ko so cute isai yam hai ko blesido papa ga mama ga kanana henge nungsi bai thithwa ꯑꯣ ꯇꯨ ꯂꯦꯁꯤꯒꯤ ꯕ꯭ꯔꯦꯁꯂꯦꯠꯁꯤ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ nahan nene mana piramine thithoi gi sabirai ne ꯆꯦꯆꯦꯅꯦ ꯆꯦꯆꯦꯅꯦ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯅꯨꯃꯤꯠꯇ akoi kano da akoi na hawa ja yolingai da chichi mana thithoi gi gift piramine thithoi papa ga mama ga nungsiba kanana henge hange Pana hedi mushiba. papa ne le nungsiba ai gare mama heart kai gare Mama jo papa. Mama papa mushiba yam heli. kano na mari chatpi hai ko kadai dagino hai akoi je hojikpudi delhi dai ne live tok jare je yumna phumlok si phai dagine ꯇꯨ ꯀꯀꯥ ꯄ꯭ꯔꯦꯝꯅꯅꯦ ꯂꯞꯁꯥꯏ ꯃꯌꯥꯝ lap ꯑꯃ sai ꯄꯤꯔꯛꯑꯦ am pire thoi sai sakpagi abena hairiye blesi se isai yam haiye haire ꯊꯦꯡꯛ ꯌꯨ ꯍꯥꯏꯈ꯭ꯔꯣ amuba laitun jamna kari na mai Nokpuri che sai nokoira Tuyungo. hoi 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 rocket thagadi aduga Hoi, wakal gi karino, pukaina adugo wow yam ꯕ꯭ꯔꯦꯁꯂꯦꯠꯅꯦ phajaye ꯍꯥꯏꯈꯣ thoi thoi kaino adugo ꯔꯣꯀꯦꯠ haire ꯔꯣꯀꯦꯠ ꯁꯦ ꯕ꯭ꯔꯦꯁꯂꯦꯠꯅꯦ ꯑꯝꯇ Rocket ꯍꯥꯏꯈꯣꯁꯦ painaba. kakana nang si kaino ꯀꯀꯥ ꯁꯤ nge ꯕ꯭ꯔꯦꯁꯂꯦꯠ ꯀꯧꯋꯦ ꯍꯥꯏꯔꯣ Let's go. khutta sinabane haigro Kuta
YS Singh Yaifare hai Yaifare mayam Kennedy na Oja Blessy chi isai yamna haiko Blessy chi makon yamna phajai Thank you kaka haigro Ke mabok Mabok senpai senpai na na love ju am pire lap ama pisal nungsiba lap am pire Blessy gi nang sai phone ya le thangmu da ang pai do kamai te no akoi ngaktang live thari ngai nang chance lo yam hai Thoi thoi isai kari mari chapi hero mari chatpi thoi thoi isai sagal o inama haiba Desi isai am ta sok lo isai intang saglo yi Haraure saglo saglo karma isai na nati kumon mana ji sakja jano karma no ma Ningo chakko isai Mai khudin Mabu bada mabung mo pa ai ne Oi basingna Ye khag de ye ye Asina Ya hayeng ne hayra kan sa aje adu di maro mari am ta khangdre se haraure am ta sa do amula ta solo am tan sa amula handak na last isai sa la ge adu la loi ro ya re haraure am ta salo Hello re ma'am sakse hello re mayam saksi hello re hello bathoi karak re nungai na pansarak re subthoi di halawa subthoi di halawa lei bala lei badida ai se hayya loi wa adu di mayam bai clapping wow mayam na tawra asonda tawrabane maningda phone manungda tawrabane mama heart kai helle ko thoi thoi Abela Shramna wow haire clip tawre abena wow haire Messi se chapagi thank you hai na banga ta phang bo dai da mi me am wow wow hai ra ni ko tu clapping tau re tu kakana ju clipping tawre tu wow khubang mayam khure kaida tu kakana mayam khure tu aduga mari chapina ju yamna haye thoi thoi masa se yamna su haye thank you hai gre me am clapping tau re mi am je ngla to sida ju hema sorai samna ju tawre yam haire isa se masak su yam phajai haire se ke hai du no tu di thank adu you na hai kai la hai du no masak su yam phajai haire thank you thank you nene haira ayek pam lang le nai ra ayek pam la le na Blessy yam na haye haire Blessy ji amu lot khre pung tiyenge baba tu sala jira pung ma pan 9:45 49 tare ado mayam live se yam na ju nungai ri ko ado ngasi gi di live se loisin jarage pung ji ju khar thengre thoi thoi ju sila ju ai ju hakchang kitang kitang ju nungai te ko aduna mathang da muk thengnar je mayam yam nungai re mayam na changbi rakpagi ado ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯥꯏꯐꯁꯤꯗ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯍꯋꯥꯏꯖꯥꯔꯒꯤ ꯅꯍꯥꯟ ꯀꯣꯟꯅꯩ ꯀꯣꯟꯅꯗꯦ ꯇꯧꯕꯗꯣ ꯍꯟꯗꯛ ꯁꯟꯗꯦꯗ ꯑꯃꯨꯛ ꯊꯣꯛꯆꯔꯛꯑꯒꯦ ꯅꯍꯥꯟ ꯀꯣꯟꯅꯗꯧꯕꯈꯩꯗꯣ ꯆꯥꯃꯤꯟꯅꯅꯕ ꯁꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯑꯣ ꯌꯦꯝꯇ ꯂꯥꯛꯑꯣ bye bye ꯀꯔꯅꯦꯜ ꯃꯥꯏꯕꯝꯅꯁꯨ ꯋꯥꯎ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯀꯀꯥꯅꯁꯨ ꯊꯣꯏꯊꯣꯏ ꯉꯁꯤꯗꯤ ꯅꯥꯕ ꯐꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯅꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ